Miyoiba kaya amana imungi nungairaba montek mondum marakta tumduna nongmagi sintha pangduna punsi leli. Kaya amana wana tumba machet chaba machet tawduna punsi asigi taibangi lila sanari. Mi amaga gi mahaki oiba tonganba sintha kaya amalay. Masida ikoina iyumda nungaina tumduna leiriba si singnung manung arapa mapam songkraba mongsong awangba jingdol asuppa umangda aikoibu nungaina tumnabagidamak makoina ngaktuna leiri. Aikoibu nungaina punsigi sintha panganaba madi aikoibu nungaina tungkul tananaba haiduna. Pokchariba macha adubu hairiba mayam adugidamak thaduna mayam bungak silhalli. Adubu laibak thibadi punsi lomkidaba kayamasu leitaba natte. Aduga kanasu aigidamak leitrabara khalakpada sembiba mapuna amuk hairiba adugi awaba adugidamak amuksu awaba kokpinanaba tharaktaba natte haiba chapchana utpa movie ama ngasi amuk anauba Manipuri da explanation oina puduna mayamgidamak luxury. Ayang na explain tawjarko matamda soy khilan khiba asoy aran amadi awat pa yawrakpada tabiriba punamakna ngakpiyu haiba wafam asisu ahanbada thamjari. Pare mayam haujikti explain asi haurasi. Ngasigi movie asi ki mamingna Sarileru Neekevvaru. Ariba movie asi 11 January 2020 da release tawkhiba action amadi comedy movie ni. Movie asi ki karigumba kharadang panjarabada IMDb da 10 gi manungda 6 rating phangki. Rotten Tomatoes da 100 gi manungda 64% press rating phangki. Aduga Google users na 100 gi manungda 76% like tawba movie amani. Movie sigi writer namadi director na Anil Ravi Pudini. Movie sigi producer na Rama Brahman Sunkarani. Movie sigi cinematography na R Ratna Beluni. Movie sigi music Fajarba Rachel Hap Libana Siva Prasad. Movie sigi production company na Sri Venkateswara Creation G Mahesh Babu Entertainment namadi AK Entertainment hariba singasini. Movie asi da maruiba saktam langliba sing kharadang banjarabada movie asi gi main protagonist oina saktam langliba hero heroine di Major Ajay Krishna gi saktam da mayam na thodok khandokna masak khangnaraba superstar Mahesh Babu ni. Movie asi gi heroine na Samskruthi gi saktam da ngasi gi film gi taibang gi khongset asida khwaidagi machil tumna phawribi Rasmika Mandanani. Movie sigi maruiba pure supporting role oina saktam langlibana movie sigi Bharathi Medical College professor gi saktam da Bijaya Santini. Movie sigi MLA Yedula Nagendra gi saktam da Prakash Rasni. Movie sigi Nagendra gi mapa gi saktam da Jaya Prakash Reddy. Movie sigi Nagendra gi henchman gi saktam da Ajay. Movie sigi Major Ajay gi kalik sariba Siva Prasad ki saktam da Rajendra Prasad. Movie asi da Samskruthi gi mapa gi saktam da Rao Ramesh. Movie asi gi Major Ajay gi Brigadier gi saktam da Murali Sharma. Movie asi gi CI Narayana gi saktam da Posani Krishna Murali. Movie asi gi Ajay gi saktam da Satyadev Kancharana. Mudanga Rao gi saktam da Brahmaji. Minister ama gi saktam da Tanikela Barani. Movie asi gi Crime Branch Koti gi saktam da Subraju. Movie asi gi Crime Branch Koti gi assistant gi saktam da Benala Kesor. Movie asi gi Government Officer Ram Krishna gi saktam da Rajiv Kanakala. Movie asi gi Nagendra gi teacher Tirupati Rao gi saktam da Raghu Babu. Pare mayam hojikti movie rom da mai on silasi ngasi gi movie asi gi ngasai hijackre Sarileru Neekevvaru hairiba movie asini. Movie sigi ahanba sinmak kada mayamna ubiragani medical college amada Bharathina mahakna class law nabagidamag lakpa adu. Mahak lakpada leiramliba mahiroi kaya na mangonda good morning madam hairi. Mahak na su good morning haidun hairi. Asum na sum lakpa na mahak na takadaba classroom adu yaure. Mahiroi kaya na hugatna good morning madam. Bharathina su good morning pamo hairi. Aduga mahak ki bag adu table adu da thamlaga khilliba computer adu mahak thagatli. Asum na mahak projector da mahak na takadoribadu kaphok laga takli. Mahiroi kaya adu gi manung da sonda nupi amada onsil laga class manung adu da mana da theng laga hey haiduna tawri. Marad nupi adu na hagolak laga hairi. Excuse me ma'am, masigi nupa asin na ingonda mathong manang khang da babataw maong ingonda tawri e hairi. Maruda Bharathi sauna sangaga lepkhat lo hairi. Nupa amadu su hagali. Bharathina kaino nang na mangonda tawrise hari nupa amadu yamno sitana hawgalak laga maksi yengbada yamna phajayena
aina khujina haipet sikpoi kaiboi taurubani mem hairei Barathi manam namai nuparu dagi aduga nahak yu thakpra hairei maru nupa aduna taseng na mem haira kana ngarang numidang do ai khara thakure aduna ai do hojik phawba sum taulera male hairei khangok de Barathi na khupana mamai aduda pak nupa du mamai pai Barathi makha tarai sauna nag yam thuna igi class asidagi thoko aina nupa du Barathi da sauna yengi Mathangi sinda hari bantu padu gi mapa mukthar ge loinana medical college adugi principal manakta phamli principal adusu makhut ani do paisilaga kanna noiraga leiri sonda Barathi lari kanna tak lingai nupa amana excuse me madam principal sir na mukta una se hairei haidun hairi Barathi principal ka changai aduga principal khoi gi manakta lepi aduga kaino haibiu hairei principal da principal aduna aina hana nangonda haigraduni mahaksi suspend taw matamda Mang da phamliba si ma ki mapani maga si aigi yamna sanaraba marupni haujitagi hauna mak si khudakta class yawa ya halu maruda Barathina mamon minok amaga lorena airi ta sengna nga e mahakna hairi ba do yamna lainaga maga si yunine thaga changa ise sar principal da munna tai Barathi makha tarai magna tamliba si medical ni sar ma ki tauriba thabak asigi line da masidi miyoba magi punsi kamaina tawba torkani Aibu ngakyu sar hairaga thoke haiduna mamai lai thokpada muktan hagulaklaga he taw aikoi suna nga leiriba khungang adumakta dagini mahagasi pikta pikliba angang di natte aduna yu haibase loina phangba ngaktani ikoi koina leiba ngaktani truck driver phawada hairiba singa se sinai thajadraga nahak yengu wahai adu tabada Barathi wa mata ngangdana mukta hoirom da sanga aga makhol hauna masana paduda khupakna thai pak principal hogolei Mukhtar Khan yengi Barathina hairei sauna yenglaga nahangna oire khalo sumai tawbada nang kaidawni nakina chana achouba ranba ma tawre aduga complain tawba aduga mingonda kian khanganba tawba aina aigi punsigi professional career asida sahi 15 oirakpada sigumbase ai amukta yakhide hek aranbabu oirabadi aranbadubu lali soibadubu soi haibani haisu haigani adumak matam pumbada aduga makha tanasu adumak chathakigani asumna yadabadi yade Barathi principal da makha tana onsalalaga hauti sarna amuk makha chathabi horo haraga Barathi mafam aludagi thoki asumna Barathi halakle kaithel amada chana ba leiri Barathi Sigi semsibu kaya pirino amada amuk gili flower amadi chrysanthemum si bami kaya logdino tanja da angang amana hello madam hai maruda Barathina hello hairaga haire kaigino nang ngarang tuichal laktribadi angang aduna kina mem aido ngarang do TV yengba chatluraba adane Barathina makokta nungsina haira makuna tharaga hayengdagi di nahak ki apagi thabak thoramda mateng pangu thabak manungdi aduga numidang di tuition tawnaba taw yai ko haire angang aduna hoi hairaga bai madam haire mak chatki Barathina sunoga bai haire asumna mahaki khungang aduda lehauba yum aduda mahaki gari machadu thauduna Barathi lai asumna thauraga lakpana yaure Barathina mahaki uncle da nupa mayunggi mi lakrabra uncle haire Suryana makhoi soidana minute kunthra gi manungda yerok ani haire machanopi tholai Barathi gi aduga se aingonda piro o haiduna Barathi da hairaga pusenki tanja adumaktara Surya Rao gi machanupana amuk nanase sida leire laigi kaigi tauna bahaibodo maru Surya Rao na sister da piro nangi do hairi aduga pige tawuda Surya na makhut adu phai aduga ngasigi yamna nungairaba numit asida pot pibada oina pibado tawranu hairi maruda Barathina yarada uncle makti oina kol idudi hairi tanja aduda Barathi gi machanupi halakle school ama hairaga Barathi manakta changai Barathina maraibakta nungsina supiraga chatlo thuna chango aduga ready da layu chango hairi Surya Rao na Barathi da yengnaga hairi ngasigi yamna tamthireba matam masida nahakna thandana nahaki na sa si phajana yokpa semgatpa si araibadinate yamna phai nupi na thandana angang sing asigi damak khanduna nahakna nahaki punsibu kathokli nahaki thamoi si asoki mathik sawi tasengna hairei Barathina hairei kanagomba magi awaba se khanglaba mateng pangnaba changchinba haibasidi hauna sani hairamneba wahai adu yengduna leijahui Surya Rao amadi machanupa imung changai Barathi machanupi hek ubaga ama aise yengbada kamai toge phajabra hairi Barathina machage makokta nungsina nanbiri asumna nupa mayum lakle mayam ikoi koina yum maruda phamle nupa amana hairi aina sum yengbada nakhoigi ahan ibu singdagi hauraga aina sum yengbada nakhoigi yumse hairaga boradugi mapagi manakta changsillaga brother yumthak sida tiles na piji kamai tawri janu
चेक्सिलिबा हाइबदरो अमुक्ता हाइरा उदना हाइरि करेमना बोर मपादना हाइ कैनो तुमिन लेयु नाहकना हाइरिबदो हाइरि अदुबु नुपादु मखा तारै अदुगा अमुक्सु हौजिकसु महाकी यंगर सन्दो अमुक्सु आर्मी दा थाइ हाइरि हौजिकती मरैबाक निंगबने हाइदना तौरुबदो मदुना हौजिकती कमाइ तौरे नत्र ब्रदर इन लॉ भारती वांगांग बारै नाहकी नसा सिंगदी हौजिक कैदौरी मरुदा नुपादना नुंगती नुमित खुदिंगी पैसा मखोंगना थोंगना लाकपा हाइदी आइगी इल्डर सन्दो यूके दा लैरी पैसा मयाम ताली आइगी यंगर सन्दुसु हौजिक यूएस दा लेदुना पैसा मयाम ताली भारत ने नाहकी नसा सिंगदी चतख्रे अदुमाइ तौदना अदो आइना आइगी इसा बॉर्डर थारिबा अदुदी नखोइ नखोइगी युमदा ngak senabani ngak patharibani wahe adu tabada nganglamba nupa adu tumin leiki barathi wa makha tarai nahakna adugumba currency country yenglei adubu aikoina fake maduni uriba amasung aikoidi lanmi amagi imung manungni haibada aikoidi saukthokadabani bor mapa adu hawgalalaga he chalo nang aduga gari da phamluro hoi haraga nupa adu su thoki bor mapa aduna madam kasum khanbigano ma ke sumai sum taurabani aikoi loina na khoi gi yungi imung manungi haukiba kaya adu su loina khangnaga masigi lohongba sigi haiba lakpani masi ai pami hairaga hairiyo matam adu lep na nupa adu da numit matam ama fix tauro hairei nupa aduna larik adu yengnaga handaki tang taraga mari se yamna phaba numit ama oire parathina hairei madugi numitu da adum fix tauro aisu aigi isa nupa da madugi mamangda laknaba haiduna haige mathangi sindani mehes babu singh na ikoi ba mamangda bharat ki flag thetlaga manak aduda isel su leptana chenli madugi manak aduda ma leptun lei tanja adumakta da major ajay da tabro yam thuna bomb squad ama athuba da mathau tare haiduna set aduda hairei yengai ajay su asona major ajay ma ke regiment lai aduga ma ki major gi fajaraba army gi uniform adu setuna amuk hairiba bomb lepham adu tamna gypsy thaudun lai sonda bomb gi manak aduda kana amata changhandana army kayana escort tawduna ikoi na leiri army sing na nongmai chindon du tam manakta Siva Prasad bom lokthokpa changnana dress adu setlaga leplaga leiri Siva Prasad na army amada hairei he sing sidam ta chango sida chango Siva changai Siva makha tare aikoina bom manak asida lei je minute kontra sure adubu aikoi kaimta tawdri mahak laktri haiduna noi major do karam kanda yorokani haigi tanja du makda major ade aje mafam adu makda yorei army amana salute pi sir ajena loinamak phajana khudum chanchillaga sohendabida thamlabantra army aduna hoi sar amuk ajena mi chinba khotpa manakta laisinba khotpa ju noi loinamak tanthokrabnatra army aduna hoi sar asumna ajena bomadu army amadagi trobin amal lauraga yengi aduga haire karigamba kanagomba mana hekta mobile phone pairaga namge tawba thengnarabadi khudakta ma ka to kaptana halwaire sibana good morning sir haire ajena na kaingonda su sar haibado korokanu haidi nang yamna nungai taba male maduna sada nahak ansu ore nang de ingonda aje ko phajana khallu aikhoidi marukumna loinasi maruda prasana morning isanu pa hairi ajena su morning Mr. Prasad hairami aduga haujikti aikhoi kari tawba tare prasana idea gi mung manung family ga fawa phajana leiminadri aduga bomna tu ada leire loinamak wanare bom si pokhairadi matamnuda kamai tawba ajena yanida aikoi tamna tawgadabani coffee amaga phajana hana thak loiraga matungda maruda mayam ngakna ajeda yengi prasana haujikpu nang coffee thakpa pameba aduga bom sina kamaina tawdoba aikhoidi ajena haujik aikhoidi mafam se sit nalalle masida khwai ludoiba mi hairagadi nang amadi aikoi anigi punsi asini haidi aikoi ani changadawri banina ajena nahaki nakhuradu yengbada thadaba kanda thak nikpra adugumna nahakna hairiba bom asigi wire kakpada soidana atopa aranba wire ama uradi soidana adum bang launa pokhaira kadoribni haidna hai Prasad pakhana lawi ajena adu oradi aikoi ani adum siredabani aduga aikoi gi thawai du nongdol thakta adum leisilgumna pairaga adum makhoi dongna haidna mamai adu nongthakta yenkhatalli Prasana adudi nahak tangai phadana aigi thawai di thadoktuna chatkinuko ajena adu oradi aigi thawai duna nangonda Mr. Prasad nahak hana coffee amata hana thakise haibasi yadabra nagi thawai duna maruda karamba pakhom pidoino kaidoni Prasana adudi adugumba chatpa aikoi khangbanate aduna coffee mam aikoi hana thasi nahak lamna chatkiba yade ko ingondagi adudi hairaga Prasana coffee semba horai
Ajay na mun yengi Prasad Fajana semli Ajay na maiga do khara kana laikhatlu haiduna laikhatli aduga sangom do yamdine khara yamna haijalune Prasad sangom do yamna tamna haijalli Ajay na muk chini di kana thakaduriba haire Prasad nang nasana semjaba kaidawi hairibano do haire nang adum tawo diyar haire asumna lore Ajay na Chinglaga masiki coffee sidi pura blockbuster ore Mr. Prasad hari. Asum nama ko ini changai bom gilda. Ajay na Mr. Prasad sida leiba mayam si bom loina kine ko nang di kidra. Prasad na Ajay hari kai gino nang na isang akthok chana ba bom lok thok pa chang bada lit na ba set na ba sinakti amata set rese. Ajay na ngakthok chana ba idea du di khangdi he sor phunna bani karigumba pokhaira di adum mafam sida sireda bani ekhoidi natra aduna yamna shanti da soi khibana phai si khibana phai lao haidana Prasad pu Ajay na puselli aduga na ki phurida loktho haidana tawi maruda Prasad na amuk ka tabi yani ai kaim change tongning de yare aidi nangumna dumaina tawjaroi lokthok pangam loi hari Manak yaure hek yaubaga Ajay na hai yaubo madu badra phodali yamna thuna aduga amuk pat thadali matawuda Prasad ki na hairi aduga hey kai kutok no nangi kutok je cheng bek to hangdokba manare mi nang tawrido Ajay na thausa dana aduga daruge se kaim khalunu makoina set tawraga thanambado aikoina maku hubiri ni khallo zoro phodalaga lore kaim tawroi Prasad na ado se yengu yamdrabada aina hairi je sidi na ikai khumnabiu khanthabiraga aigi chahi amasung aikoi gi maruk ki friendship se yenglaga hairaga Prasad na mulli Ajay dagi sonda trobindu tawraga army mana yengbada nupa mana phone met kadabagi tawbudo ure khudak ta nupa aduna namdoi tawriba nupa aduda nomai aduna kapi matawdu Ajay su ure cheli nupa adu nandoi tawbudo army mayam no koidan tanari Ajay nomai chap thai ising netlaga cheli nupa adu maikai animak thalai kap ke tawi Ajay kapte nupa adu sum chelak maang nupa ama ubadagi ma ki makokta khumlibado lokthoga nupa adu kupsili tanja adu army yokselai nupa adu lauri aina pharabani sar aina maga se phangni ne phari ne law na hairi nupa ama du machin menjelaga army mayam nongoi kap ke tawi chamam na phawi nupa adu adum lauri mag asine sar mag asine mag halo sar halo na tanja adu major Ajay changai matawadu yenglaga Prasad ka nupa adu dum hai mag yamna kana cheli sar adu aina kana honaraga ma ku phari bani haidana Ajay manakta lepe aduga sing kari gidamak nahang na chamam naribano sing na sar aido khandok pangamdre kanano haibado mukoi ni leibasida Ajay mahaki nongoi du paikhatlaga maning thangliba nupa adugi marai bakta dang Prasad na Ajay bu nakanda chingthoi aduga he nang tawrije nang khudam changdam asini haibagi leirabo nang na kapisibo Ajay na hai Mr. Prasad hari misak aduna ngasai chen ki matamda ma ki makhong namadi leikhom da netlaga chen kidro tu magi khumukchi yengu hairaga mamai du siri manupa adugi khumukta yenghali Prasad pu Ajay na Prasad ngai Ajay maka tarai mangna mahak nakan amada leibada masado walgi blue machugi machu adu mahaki phurita soidra mami taki yengu hairei asiba nupa da leithoi chamana na tarami Prasad masado khangi aduga chumine hairei Ajay na hairei Prasad makoi se koi gi makha oiramgani aduga nakti senior ni nang yamna sigumba asidagi section ba yamna phajana yengo mathok tadra aduga kaigino nangna ingaw ngawna cheliduna tanariduna makoi gumna nahak ngawna chenganu ko hairei sing army sing chenjala yaduga salute tawraga singna sarai koi thuna kemda yo mathok tare Ajay na kariya thuba leirabage hangi maruda singna momon noloka tawraga sar ngasigi numidang wairamdo celebrity amaga aikoi wari watai sabagi leibani sar haire Ajay na singi kai thibagi mong asinadi hairibado soidana heroine di oramani kanano celebrity adubo haire singna tasengna sar haira kana tawlei Ajay na ko hairune kanano ne sar hairune haire singna tamana sar hai asumna mathangi sindani army gi thongna paraba ngamkhai ngakliba mayambu nungaina tumaliba kaya amana ikoina pham maduna tamana na mayai da lepi mayam ikoina phammi mayam khuba khauna su khurami tamana na su khuba adubu khuba haidana makoi de kai khumna bole mayam ne hello ma'am launari tamana mayam da makut lonadun ikai khumna bole
Ajay hoi party sulairi Ajay ki Brigadier mulari saramana wa hai sahi kudingi aikoina celebrity amam kauduna makoi ga wari sai aduna handaki sahi asigi khwaidagi miyamna pamnarba hek ubada miyamna masak khangnaraba thoidogin dongna miyamna khangnarabi tamana batiani haiduna tamana da makut thili muralina mayam hauna kuba khui tamana wa haiba hurai good evening guys nakoi gi je aigi oinadi nakoi se khwaidagi special oiba ama oi nakoi gi tawriba sinpham madu aikoi ri yama thagali aikoi na tawriba sidi kaisu nate nakoi gi yengnaruba kanda nakoi na tawriba duna yamna heli aduna aina nakoi gi hangakpa wahangi pakhom pigani army mana haire miss tamana adudi aikoi gi army gi maramda na ki oiba khara haibiu mayam hauna wahang aduda kuba khui tamana na haire tasengna nakoi se asengba real hero ngaktani haire mayam hauna kuba khui army mana tamana nahang na nungsiraba adu waradi nahak kaidogani madugi damak maruda tamanana aina nungsibagi damak aihang tawdose haraga dance haire ajina he sing marksi dance tawni hairi ne he singna he tamana adudi aikoi puna dance tawse haire tamana na nokhairaga ngasigi numada ngasidi real hero mayamga dance tawrasi haire asumna mayam awanu ngai tawduna dance tawmine mathangi sindani barathi call tawri ma ki masagi kemda call du chali army ma paikhali hello barathina hello ai ajay ga mukta wari sanajage sanbiduna hai army adu mapan tholaga major ajay sir na ki call laho bane hai Nazar Ajay kari aigi call aba kanana haige army du na ki amane hai sar haire Ajay na wakal nungai ta haire aikoi gi sidana uba Ajay ko ba ma lakpani mingdo phajana amta check taw haire army du hoi sar haire Major Ajay mathoi nungai ta paira ma bolang thoi aduga ama haiba masigi wahai ase tajarabadi kaya da ise nungai jagadabno aigi amado leijaramnabadi kaya da ina nungai ramgani matam masida kyam chakthok charamgani Lanpam masida ithanta ihak oiduna leida ko khanduna border adugi khariba du paiduna turel aduda yenglaga makhogi namak aikoi lanthengnaba tabani khanduna leijai sonda ajena hello ama barathina aihanga tawrise numit humni sure nangonda call tawrise aroibada nahaki call phangi sini haujikta ajena aido ikhang khangudana aido anouba regiment amada leire ngasidagi Baratin na ki sister ki lohong bagi daw ay na confirm tawkre ma ki nupa do su yam na phaba nupa masa amani ajena adudi sister do yam na pharene ma kaim khalu no yu ma gi awaba leigno yu sanga daba khot ka daba loina mak aina tawduni achangba pumba mak ti kamaina tawri baratina mak yam nungai leiri matawadu major ajay yam nungai thani yengjai barathi call da makata ai karamba matamna nak yumda halakani Ajay na adudi aido housing mak lip launaba ay apply tawrage barathina aina sa tawe maga se masida long khradi ma ki punsi si yama nungai gani nungai leikrani haina Ajay na aisu yama nungai re ma ai yam thuna yumda halaklani athu matamda haidana haijari mama barathida mathangi sinni murali sarama lai Ajay na salute pi murali amadi office kaya changakpada leramliba army singna salute pi sir asumna changai Ajay footage tu ulo haiduna hairi army duna koi sar hairago lei footage adu dunu pa duna hairi aikoi ge mi na koina phajiliba du thadu na koina nongmagi matam piri masida karigumba na koina atopa tongan ba toroklaba madu oradi masi ge ngang singa se miha thina hatkani nupa ma hairiba nuparuda mak toraga masiki maming Wasim Muhammad kawe magasi Mujahudin group ki mini morali wa haiba hurai aikoi haujikti aikoi option ani khak lei makoi ge demana si unaraba aduga angang sing thadokhanba natraga maromda aikoi angang sing asi rescue tawna ma chatpa ma aduga aikoi na makoi sing ase phanana ba khona ba makoi se achouba ko adugumba mani officer amana sar masigi su sidi yamna lubai suni karigumba angang sing asida sogapan nangkhrabadi hena sathi ba problem ama oirakani masigi matang sidi sar makoi ga phajana hainabada phadong male sar aikoi ge amuktang Major Ajay sauna masi kaithilgi henjang napi yon banate punsibu mantik nabagi type tongnagadabnate sar aikoi se Indian Army ni aikoi makoi gumba ase thangdagadabani makok singse yamna guts leina thangdagadabani hairaga makut thili table da aduga moral de yenglaga ngakpi gini sar sanbidona sar aihak hairiba thabak asigi damak thabiu aya pibiu sar angang sing ase karimta asokapan yawan dana pujarake sar Muralina adumang ni ay napamaso Ajay yare na hak chatlo haire Ajay na boys na koy loy namak operation asige damak ready tawro chat na bu damak mayam na yes sir Ajay na haujimak hairami mayam amuksu yes sir haire Ajay makha tarai pung ni pan chap chana
चटपा मतमदा इंडियन आर्मी की नोंमै की मरु अदु सोयदना मखोई सिंगी मकोक अदुदा फाउना चंगहनगदबनी चलो मयाम ये सार हारगा मपाना थोंगरै अजय से थोलै अदुगा ऑफिसर लोम दोन सिललगा हारै कॉफी अमा थकपीरगा फजना लाइव येंगलगा लेबियो सार उबिगदौरिबा अदु यामना फजगनी खले अंगांग सिंग अदुना नोकलगा मपाना थोलकपा अदु असुमना हारिबो ऑपरेशन अदुगिदमक मेजर एजेना लुचिंग टीम चंगबा हौकी असुमना मखोई गाड़ी अदु काखनै अजेना लावी काखलो थुना चसे काखलो मयामना सु सत काखली असुमना हारिबा मफम अदुदा लाकली नुपा ओइबगी मतिंग फुदोकपा पांगल उटपा अदु असुमना मफम अदु यौरे मेजर एजेना लुचिंग दुना अंगांग सिंग फादन लेरिबा मफम अदुदा चंगलकली असुना मनुंग तमना मखोई चंगलकली टीम अदुगी मी चाइथोक मथक्ता मी अमा लैबा अदु मेजर अजय उरमी अजयना सेता बाल्कनी द लैरिबा सी फजना येंगलगा कापथौ हारमी अदु नुपादना काप यारो सार हाइदी मांगना तारादी मखादा का लै मखोल ताकिनी सार अजयना काप द काप वारे याम थुई अमदुसु अदु मकोक ता कापी मखादा तारकपदा मेजर अजयगी मियोसिंगना ओई असुमना मिशन अदु मखा ताना चंगी मी अमा थोलै मेजर अजयना मराइबक्ता मदुमक्सु लौथै नाकंदा अमा मुक थोलै मदुसु लौथै तक असुमना मखा ताना चंगी कैमरा अमा लंगजिल्लगा मनुंग द लैरिबसिंग लोइनमक येंगी अदुगा अजयना हाइरे मी निपान अमना ग्राउंड फ्लोर दा लै निपान अमना बाल्कनी दा लै अदुना मोय मरीना अइंगोंदा नोय मरीना कोबर पिरउ हाइरमी अदुगा थोंग अदु सात फगाइरगा मनुंग चंगै अंगकपा फंगना मनुंग अदुदा मेजर अजय अमदि फत्रब मियोसिंग अदुदा कापथनै बाल्कनी मथक्ता लैरिबसिंग मेजर अजयना स्केट्स बोर्ड टोंगदुना मथक लोमदा येंखटलगा लोइना मथकि कांगुसिंग कापथै आर्मी अमना आहान फ्लोर क्लियर ओरे सार हरि अजयना अदुदि मथंग मुब हारमी असुमना काखलै मथंगी फ्लोर अमदा थोंग थुगाइगे तौबदा मेजर अजयना खामी बोम लै हाइबदो खंगबदगी अदुगा मखोइना ओइना फुमलगा थोंग अदु थुगाइ नबा ओइना मेजर अजयना ओरा तौरमी बोम अदु थोंग अदुदा नपतोना थुगाइरमी मनुंगी कांगबु सिंग सिरमी मखाताना मेजर अजय मागे कांगबु चंगै थोंग लाउना लोनबा अमा लेरमी कनाम लेते हाइदुना सुम तम्मगा चंगपदा खंगौदना थोलागा अंगका पंगना आर्मी रोमदना मोय कापसलै मेजर अजय कांगबु सु हल्लगा नोंमैना कापी पना कोइना मखोय नोंमै कापनै आर्मी अमना अजयदा हाइरै सार अइखोइगी लंबी से चंगबगी असि खक्तनी सार अइना खंबदा चंगबा यादौ मानदे सार हाइ अजयना लंबी सोयदना लैगनी मतम खरदंग ngayu हाइरै वासिमना हाइरै करिगिदमक नखोय लोटलेबनो मिकिथि गुमना नखोय लैरिबनो थोलगने मांगदा इंडियन आर्मी नखोयबु थौना याम लै हाइबा ताइने हेरो ने हाइदना ओलोने मिकी थिदंना करिगिदमक लोतन लैरिबनो मरुदा मेजर अजय मखोय के लौथोगा फजना ताइ मखोयना हाइरिबदो अदुगा इसै सकलै हम तुम एक एक कमरे में बंद हो मरुदा वासिमना मोहम्मद रफी की इसै करिगिदमक सकलेबनो उलोने थोलाओने मांगदा नखोयना थौना याम लैरदी लोलगा दुम लैदौ सोकपदी थोलाउने मांगा थोलाओ नखोय पुनमक लोइनमक अममतो ओइना हाटके मरुदा अजय ताब ngamदुना खुलाई पाइरगा चेंजनगी मेजर अजय लाउरै अजय मखोयगदो लांग थाक लेबनी अजय हायनो कन लाउई नोंमै कापलगा अजय चेंजलकपदा हानना बॉम फिट तौदना लैरंबना मरुदा अजय नेटलोई बॉम अदु पोखाइरै अजय पाइथोरै अदुगा लैमाइना ताइ मतौदुदा मेजर अजय चेंजली मनाक तमना थुना अदुगा मेजर अजयना अजय हाइदुना कौई अदुगा मथबा कन्नमी अजय छत म्यून होलै मेजर अजयना आर्मी अमदा मागसी पुदुना याम थुना मफम असिदगी चटलो आर्मी अमदुसु यस सर मेजर अजयना हाइरै याम थुना मेडिकल सपोर्ट किदमा कॉल तौ हाइरै लाउना अमना ओके सर हाइरै याम थुना पुथोक्रो महाक हाइरै पुदुना चटक्रो होजिंगमक मयाम अदुना अजयबु पुदुना थोकी अजय माकी नुंगसिरबा ममा मचनुपी मयाम अदुगी फोटो मखुत हाइपेट थिंगथोगा येंगजे यामना वाना तंजादुदा मुरालिना सेता ताब्रा जे हाइरै मेजर अजयना यस सर हाइरमी मुरालिना अजयना कोई अहेनबा फोर्स पामब्रा आई हाइरै से ताब्रा हाइरै याम साउना मेजर अजय लाई अदुगा मदुगी मथौ तारोय सर आई सोयदना अंगांगसिंग अदुगा सोयदना आई मफम मसिदगी लाकनी मसि आइगी वासकनी ngahak ngaibiu aduga yengbiu sar हायरगा मेजर अजय कन्न सेलै माइकै अमदा अदुगा युमथक्ता काखली सोंदना वासिमना कमदौगे अखोइगी खुदोल अदुबो बुम हा हा नोगा अखोइना नखोइगिदमक मदो पीरिबा खुदोलनी आर्मी मन लावै खांग ngamdaduna amaga लोइनना नखोइ लोइनमक सोयदना हालगदमनि येंगु अमत लेमना थादना लाउरिबा नाहक्सु मेजर अजय कन्न सेलै सोंदना वासिमना नोइगी मेजरगी मखोंदी ताखिद्रे माकी हौदोंगुमलबो खोंजेलदो मियाव करेमना हाइरी सोंदना मेजर अजयना थौरीदु मख्वांगदगी लौथोगा मचिन तुम्बा अमदा लंगगा पल्लगा फत्रबसिंग लैरिबा अदुंगला मफम अदुदा तमना पाइरागा थोंनाव थोगाइरागा चोंजलगा मनुंगदा लैरंबा मी अमा काउथरी
Maruda army amana mahakti apangba hogdong nate nupa macha yengo mahakti nongsani yengo hari Major Ajay sauna yengai nuparuda wasim pakana Major Ajay da yengi nupa ama nongmai kapke Major Ajay na thang satoga Major Ajay na mangak samda lentatli aduga makut nama mana nongmai pairaga amata kapli eke adu makutta pairaga nongmai batuna kanna thomba hoi mayam songa kapanga nongmai kapsili Major Ajay da Major Ajay haina singna laithoktuna matang phatraba singa du hali asumna matang maki nongmai makhugi dilo thoga loina kapthai nongmai du yauriba maru pumba kapsali Major Ajay na phatraba mi singa du da tanjada da wasim na laurei Faruk angang singa se hatlu hairei Faruk su thang paira angang singa du gi manakta chenchili Major Ajay chenchilai wai edu tara duna duga maki nongmai edu khullaga magazine sillaga chenjali ba nupa du kapthai dak nupa du pale angang manak yogdana leimai da tuki Major Ajay makhoigi makok oiriba wasingi mamangda thana ma tharaga phamme duga kaidawraba hujikti nahangna tawjarubagi maidina sana phangba tabani aina soidana madugi manahak po hatokani o nupa nahakna tawriba se yamna phataba thabak amani tasengna haira kanda nahake namana siguma se yabra ha tawaningamgadra adubu nang khangjalu nangi namadadi ai waroroi maramde ai nahaki namadu aigi magumna respect tawi hairaga sauna wasingi maraibakta Major Ajay gi nongmaina dang asuna wasim kangbu singna phajandana thamamba school angang sing chenthorei Major Ajay su ma ki kangbu ga phatraba sing hingoba sing adu phadana tholei mama kaya na ngaidana macha sing bu lerami mama kaya na macha bu matha da konjei angang amana Major Ajay da nungsibagi sign tawrei Major Ajay yang wana thanglaga chatpa du urami Major Ajay na Ajay gi makutagi ma ki imung manungi photo leimaida makutna thadorokpadu tare Major Ajay yengjai matangi sinda Major Ajay yang wana masa adu taduna leiri sor honba yang wana hospital aduda aduga doctor aduna murali da hare sar ma ki phom si yamna soksele sar ma pagalakpagi chance yamna nemna leire officer mayam army kaya achawa makok thongba yawba kaya holamada meeting tawri murali na hare hari baimung asigi mayamba masu mamang thakta lebak asigi damak thawaina pontha pikhra male aduga muksu laibak thiba haibadani ma ki manaw nupa sisu yam phatraba hingni hingoi khangdaba condition amada hojikti ma amuksu leire matawurda mayam loinamak murali de yengai murali makha tarai maga sinumit nini ki mamangda unaki maruda maang na haibasi maha ki masanupi edo lohonggadawre hai hairaga ningsingai hairambado Ajay na sar aigi isanupi lohong gadaba numitarani khak ngaire sar na aigi lipsi ayaba pibirabadi ay yamna nungaijagani sar aigi ima amadi isesu yamna hena nungaigani aina yaurabadi lohongbada morali mayamda hai rules ki matung inadi khudakta hariba imong aduda phibam asi inform tawgadabani aikoina adubo makoi hariba si makoi da hairabadi makoi gi lohongbadu cancel tawkhrani aduga makoi gi yumgi mioi khudingmak ta loinamak langani natraga aikoi haujikti mi ama hariba makhoigi lohongba du yaunaba chatpa aduga lohongba kahendaba aduga lohongba loira matungda aikoi haidokpa masi tawba ma moralina rules or moral hairi aduga aibu hajau harabadi mi oina chatlaga kahendaba sina phagani hairi aduga kananoma hariba lohongba ruda soidana saruk yaruba adu loiraga yamna tamna mama da haiba masi phagani makhoigi imungi damak masi aikoi tangai fadana tawama changbra khali makoina leibak asigi damak kathokli basi haningai leroi makoigi thonga pa basigi wan thok amata leroi murali mamitama bisintha mayamda hai Major Ajay su thamoi songna wairu tai murali hogolei aduga lakning ni bo hangdi hariba Indian Army sigi behalf ta kanana mathodang lawgadorige lawgani haibasini maruda Major Ajay mamangda karai murali madumangni hakna bamasu Ajay aina khanbada su masi nangna soidana tawragadi yagani khalli ngamgani thoiba mayam asi sangdainaba soidana nahakna aduna Ajay nahak hayangmak chanaba tawro aina haikhriba mayam adu phajana ningsingnaga hairaga murali makha tarai nahakna mi amaga nangna puge haiba taragadi mathau taragadi naka chaminaba puba yagani hairi maruda Major Ajay na Prasad mamai onsilli Prasad nanga chatpanga moi haidana mamai hai Major Ajay na yaw hayo haidana hairi aduga chatnabagi makhoi ani loisilli Prasad na yaraduna Major Ajay na mahang na yabibagi damak thagachari Mr. Prasad magi pot kado magi khawga lak tu langjali tan na Major Ajay na ikoina chatkadoriba numit tarani si yamna nungaiba ma oigadoribani Prasad na kari karimta warroiba ai
tasengna nahakna bom lokthokminaba numit aruda ai nang kirabani nanga chatpase aduga housingna numit tarani nanga chatpa taraba kamaina ai leidoino khangde nanga numit tarani se aduga karamba mafamdano amuk chattoise asumna mathangi sindani nagendrana maki laigi laisondugi thingnaba pairaga mathakta gi kumtharai laison sonsonsuna mayamne koi koiri laison loiraga laibang makhada nagendra phamthai Tirupati Rao makut pulaga phamli Nagendrana master na retirement se lauraga nungaina hujik santi leire na khangbra aina na karigidamak sumai tawribano haibase hairaga kanna nang na ibu school da kamaina ibu larik tambirak padai natrasa nang na matamda ingonda kai haigi aibu sembirak matamda class kodingmakta aigi mangda Tirupati na mingonda amanga ta thawalaba adu already na kesu nanga tawjaruba karma dugi mahi soidana halakani maruda nagendrana aihakna haujikti mi mayama amanga ta thogalle aduga haujikti aina tawruba duna yamna nungaina MLA oiduna leire numit kumna aihakpu lepnaba haiduna matamnuda nahakna haikibaduna kari thangi mayadagi kolongi machinna hena sathiba sakti lebe kheli maruda nagendrana aidi thangdu si narure aduga haujik ai minister oire nahakna ingonda oida padaba mayama taksalaga tambiraga nang na aigi ipadagi paisa mayama lut tawbani nang na aibo angang oiringai da sumbani adunani aina naku mafam masida pureise madu utkena pureini aseng mana kaino haibado mado Tirupati hairaga lei Jaya Prakash na nang haujik phawa dumaina dum lei du kaigino tumina haujti nahakna maki makhu se kulan gadabani maki makut kaje kaktat gadabani aduga makhuri gaje phajana len gadabani Tirupati na my god hairami Nagendrana nana master hairaga Tirupati da onjal alaga haujikti aroiba oina amatang aina nangonda tambigani asengba ma masida nahak yumda chatpa hankiba yaroi aina amuk takpi gadoribani tanjada da ajena ana Ramiredi aikoi ki mayokta fort ki mamangda protest tawre hai maruda Jaya Prakash na adu already makhu kulalo makhuri da lenthatlo hai maruda Nagendrana nana master hauti school ki matam yaure aina class lauraga dabani hairaga king na bodo paikhalaga kingi fort adu ki mamangda Ramiredi kangbu protest tawri mafam maruda Nagendra ma ki kangbu singalona lai Nagendra kumtharai maningda ma ki master ma ki handsman aje inai Nagendrana makhada phamtharaga hari karino tawbiriba sibo mayamna Ramiredi mamangda suna koi protest hana su tawkrabadaine aibu tawbai yabasu mamang chahi kayara tawkradaine minister mayamgi yengthiba marak asida adupunamak aina ngamkhrabar natro tumiko mi punamak thabak chinaro matam asida kaidawai amuk nakoina protest auribano wari sanasine Ramiredi na nahaki power aduna nang loinamak oithokpa ngambai adugumba kaya amasu tawbani nahaki nathakta inquiry tanunabani aikoina tawrise aduga nahakpu lokapta laikhinaba hairi maruda Tirupati da onsilalaga nahaki asawado nahaki yeknabani maki ingtapa nataw aduna nahaki mamal naidraba khudolni nahakna asumna hairaga ingonda khujina sikhiba natra 4th grade yorokku matamda madusu aina khalle achumba nate haidana hairaga aina yamna ingna tawduna tawraga Ramiredi themjilleradi ai thabak tawdaba taba mahangna pameye hairiba isu asigidamak ai mathakta inquiry tawba aduga aibu namchillaga thamkiba pame nangna tawrisi karino kari lari khutakpino haidana Tirupati da tawri Nagendrana aduga Ramiredi da onjillaga he Ramiredi aigi mayokta nahak yamna sumai tawbase guts leiraba natro protest tawnaba tawriba khangatliba khongatliba tenga se lokthaba ngamaro haibana natro nahak naigi mathakta tawriba asigi nahak na phangadaba mahi asi na khangdraba natro hairaga war orakpa tabani hairaga lawi tanjadama tarakta mi mayama tawraga lai mathang kumtharai mataw adu yengduna leiri Ramiredi party di truck tagi kumtharai ba mi mayam aduna lakliba gari pumba pangthuru thugai mi pangpuda phui bus longthoi mataw adu da Ramiredi ga phamin naramba kaya kaiduna cheli gari mai thaba khotpa tawraga hairiba mayam adu Ramiredi gi manakta chenjelaga phammi aduga Nagendrana chauki ma pairaga makhot nama laphoi nama pairaga changaga kamaina siguma mataw asidi tawriba yengune renga se tenga se Luhongbadaga sinaba adunine nanga tawrise hainingai leitre tawrise nangna borga male masi protest tawribanine haujiti yengba tabani kamaina lefan ge habado mase taw protest nang sidi fauk taw adubu ngasi
pung taruk adwaidadi soidana numit mayum soidana tamna changkrani amasung pung nipan tarakka matandadi mipung khudingmak magi mayumda hanakrani aduga pung mapan tarakpa marudadi aikhoigi power amuk laani soidana nahak khangdro matamdadi minute 30 matung mai soidana mutlani marudaidi nahakki akoibada mi chamukna koiraga leibado ten mukna thangna lautharaani natraga singjang yompangna dum tawraani makoina soidana nahakpu hanaba tawrani aigidamak aduga nahak pung 10 makhai ta matamda soidana sirani maruda kari ramiredina makoina aigi mayokta leibagi makoina nangbu soro lakna nangak samaruda tawraga chingani aduga yarani halani warida asengbagi oina koilaw lawi ramiredi ana nagendra nahak thangna yalaga hatpagi adugumbagi kaim khandabra nahakpu hatpado makoidi mado paisagi damak tawgadoribani aduga makoi yu pum thaga mayum chalaga tungkigadoribani aduba nahakti nangi nupi nahaki angang na yumda ngaidona leiramgadoribani chumbra nahaki imung manung ichil naw loinamak natra mardara miradi mabuk ninung sirai nagendra makha tarai aihakna phunaba aduga aihaka khananaba haidana nahanga tawribado nahaki khwaidagi ngakpibam thoktraba phatraba mani waheru tabada kanna haugalaglaga chelaga lemon juice ama semaga nagendragi manakta chelaklaga sar nahanga lemon juice asimatangde engonda pibiyu aduga ai soidana thaga potash asi loisanjarage haidana pakatna hairi nagendrana ready ai aranba tawrongani mado mayamna su madu soidana yai hairaga juice to ready na mullaga thai nagendra chatkro aiduna sign tawi ready mafam arudagi hau thaduna senki nagendra haugalalaga nahaki asawodo madu nahaki yaknaba natte mase parani nahak masi tamsilu haiduna tirupati da hai lapoi pairaga tirupati na tumen na hai usie kayana matam yamna changna makhoigi mayum sai ado amuktang cyclone lakpada loina ma khumdokidoni aduga chatkhragadabani haire nagendra maruda aina cyclone adubu thiribani aduga soidana mangonda su utkadoribani yamna thuna matangi sinda jipta prasad amadi major Ajay yamna nungaina lakli sona train da Samskruthi gi mapa raw ramesh na karino ne aina ngasai da gi sanari ba ka che nupa gi bor gi side si adum maithiri sibo lambi amata leite se nupa gi side se daw ya bagi ramesh namliba nupa aduna nang na haiba chumi brother haimi mangna sanari ba nupa aduna ado jokara madi hak phangle haramai maruda raw ramesh na mullaga si already game si aina soidana ngamani aikhoi punamaksi amata oigedoribani harami train gi nupa zabardas na sumaina ga mapu gi damak tawibase kuiredana matam sangna urudre ramesh na ya makoi se adugo minute ramesh da ya makoi se adugo minute ne se maga sina aigi elder son in law aduga se sina anisuba se aduna future son in law aduga sina brother in law haidana saktai se makoi loinamak se bor side ne ramesh ka sanari banupa aduna aigi isa nupa se mahaki kuthida karigumba erapan khara lei haidana madu koksanana ba laigi thau khara kasi da tawrubani Kurnool da maga si lohongadoribani train gi nupa zabardas aduna sete da yamanung siye harami tanjadura Samskruthi gi mama makuta ising paidana ramesh manaktam na lai aduga diar se asaba ising ni nangi thakna ba haidana pi zabardas na sigi nupijina nangi nasa nupira haidana hangai maruda ramesh na sauna haujik mana ingonda diar kawidu nang tahogdabra aduga kamaina aigi ichanupi oigadabno maga se aigi nupini haidana khuthilaga hai Samskruthi gi mama adu masamga semjai zabardas na maga sibu naki nupi adusu angang ahungi mama oiraba maruda Samskruthi gi mama na aido jai 33 subada lohongliba khubak mainane hairaga ramesh ya chummi ma haije mana haibagi matung inasu aina yakribani maruda magi dusu aiju yaduna ahinga aduda aina maruda Samskruthi gi mamana diar kainonda widubo maya mangsida loinamak nak phongdok lage hairibro adubu lai tongbadona ramesh na tawtabani kaino Swarajam na chado pisale ramesh na chado samannana ha sae se amukka thammo sai harami Samskruthi gi mamana hana gi mafamduda thamge tawbada yaramde nahaki khut na payo haidana pisali Samskruthi gi mama sadana mahak su ha tawrami ramesh na kariba aina nangonda haikibado Samskruthi gi mamana lumbu saba ising hari maruda ramesh na aduga nangna purakliba sina kari aingonda piriba sina Samskruthi mamana asaba ising asaba ne hari ramesh na haujik lasuda yauriba ising adubu lumbu saba ising laba dubo
Rao Ramesh ki mayok na bada phamba aduna yarene brother in law nak na tawriba asibo karino ne sumaina tawba hongna dene mother Ramesh na glass to lawraga harak liba donda oina mamaina zor hijali nuparu sabada ha kamami asuna matangi sinda Rasmika Mandana movie asigina Samskruthi tholi Samskruthi na gazar ama saraga leiri mukhairaga phamlaga ma ki manakta Masin hairei Kurnool yaudringai da hariba luhongba si tokan ba ikoi pami Samskruthi da kakak kanchi gazar du masina selhan gidadi soidana mahak nupa da luhongrani hainaringai da Zabardast ka Samskruthi gi mamaga Samskruthi leiriba adu lai Samskruthi mana tu aigi isa hum suba Samskruthi hariba do mahak asini haidana masak taklami marda Zabardast na mahak ti sathine phajaye mahak ki punsi se charhan graga laikha tahalagi haribra nupa da afaba nupa ama Pangladi Mahakase aduda oina chelhanbro maruda Samskruthi na sat phamlam madagi hawgalaga I love you harami maruda Zabardast ngawraduna nangi do laknaribra ingonda hairi Samskruthi na nate ai soidana nahaka punsi leipun semgani nang khaktaga nang yaraba natra maruda Zabardast na adubu aidi hana luhong le hairi Samskruthi na ai aduda kaim khaloi atombi ojagi hairi maruda Zabardast no khai aduga adubu ai isa ani leire hairi Samskruthi na Zabardast ki taya do paraga ai angang pamde ai di angang dona dum leige nang nasu adum adumaina treat tobiu hairi maruda sugali nu pado Samskruthi gi mama sorjem na mahak se yabiro san in lo hairi nupi ani aduna su yabiro ba mahak na hairi ba se harami angang sing na su hogalaga yabiro na khoi ani amuk tangbu luhongadi mahak se na ki yu thakpagi banar oredabani suktoi nupado masakto maruda sorjem na wow Mahaki mong matawa sidi mamang na sumuk ta ukidri matung da surak tong mandre haiduna mayam punna haimni Zabardast na satsila o haiduna Rao Ramesh tam na lai mayam Rao Ramesh manak ta lepi Ramesh na nanggidi lag amata laite ne tanzado Zabardast na hello uncle nanggi nasano piyamadi ai haujiti nungsinare ai khoi ani nungsinare Samskruthi je ai gini aduna na khoi gi luhong basi tokpana phani aduga ai khoi gi nungsibaji da oina support tawro Ramesh na ai gi punsida han boina ka chanabada aina uppaje phammosida maruda makada haibani haiduna hairei Ramesh na Zabardast phammi ngamboi ngamdaboi Ramesh na hawgalo mu hairei Zabardast na saugatlaga hawgalai tawbada Ramesh na atopa nakut nung kari mata yaugna na saugatana hawgalo hairei jangwana sangaga Zabardast hawgatnaba honai aduga khu nai hairaga amuk phamthai amu hawgatpadasu isa nai hairaga phamthaki aduga ai ngamdre haiduna source hang sang chingduna hairei Ramesh na support am pau yaugna hawgatpa ngamdaba aduga nungsibada support tawba pami hung hairaga makokta thomjali jwarsena Zabardast na saungna uncle sanglaga nungsibada fitness asi karisu darka leti hairei tanjaruda nupa ma sanjalaga TCI gi tumnabagi do confirm tawgrabo Ramesh na mahak soidana sirani hairei aduga Zabardast train da makok thindokhali thongdagi aduga hayo nahak na karigidamak masi tawribano kanana madu tawnaba tawi hayo maruda Zabardast na naki nupi amadi naki nacha nupi na masi tawnaba plan tawbani ai chatkhagi haidana lauri Ramesh sauna Samskruthi amadi maki nupi sorjem da yengai makhoi ani chu yengi tangak mathaki nupi amadi macha amuk pairaga thong dugi mapanda inthoi matung amuk hana nakhoi masi tawgidra haiduna tawroi haiduna hairi ani magna Ramesh tawgidra ha amuk hana masi tawgidra haiduna sauna tawri lale tawroi nana haiduna hairi aduga nahangna haiba aikoi loinamak haiba illagi haiduna hairi sorjem na wasak izin aikoi amuk hana masigu masi tawroi thado haiduna lauri Ramesh na chingjali aduga sauna sate da khut thilaga maga sina ki na puroi bani aduga maga se long na basu fix tawrabani chatkhro hairei sauna seite anokhai makhogi thilaga chatki Samskruthi Satya mapana kaigino nangna adumaina makhoida otnari dubo Ramesh na Satya gi mamada manada kapaga amuk Satya gi mapada makutta amuk thillaga masipunamak asawa ohelaklibani asawna hairaga chatki Satya na mapada pap chabra pamra haiduna hairei mayada gi kamthoraga Satya mapana setup hairami sonda Samskruthi na mamada lohongba setokna banangmu karino tawba yaba kharadi tawda nangbo sorjem na phajaba plan ama oiba ma leire chen khasi hairei Samskruthi na chen khibagi plan do phajana sandong amuk ta o ai chen khibado sorjem na chen khibase plan ine hairei sorjem na mathang gi
next station dagidi nahaki punsi si ahongba ma soidana laklagadabani mathangi station yawi train khami Samskruthi chen khinaba maikai yenge aduga kumtharaga chen baurai aduga nongthakta yengkhatlaga he god nahanga nungsiba fajaba yamna fajaba nupa ama wanbiu ko nahangna phanganbiu ko haidana khorami tanja adumaktada Major Ajay amadi Prasad train thouba hogre haidana kanna chelaklami Samskruthi madu ubada yamna thuna fajaba nungsiba hairaga nongthakta thagatchari kanna chelai Ajay Prasad Samskruthi su mamangda Ajay onjelaga cheli Ajay train da kakale aduga Samskruthi busu makut pairaga singkhatli aduga Ajay na kaino nanga cheliba khuchendo adumaina nangbu ngaura haibane mi Samskruthi da Ajay na hairiba aduga tade madi Ajay na kaino nangbu wa khara hayune taro nangbu ai haije Prasad su kakhanaba tawrei chingkhali Ajay na Ajay hando ase haiduna hairaga changki Prasad aibu chingkhatpinaba hairaga amuk aibu langthakinaba tawba solami masinda Samskruthi mamagi manakta lai sorjamna kaigino nang amuk halakludi haina ngakna hangi maruda tade yam kesana leiri Samskruthi di sorjamna aina hairi sinangbu tatro aigi wahang pakhum piu tatro nangbo Samskruthi ni mama amadi masi ani bu puduna lai Ajay tamna Prasad na masi boi khogi tumpham lo Samskruthi na sorjam na karino masidi phajana naire haiba mahanga nahaki nupa oiraga laadi tungi lakadaba charol sururi soina pungan ngalani hairi Ajay na uraduna yengai makhoiromda Samskruthi na nungsibana ngao re haibagi sign tawsaladana tawsalai aduga I love you nahangna masibu yabiu lobiu hairi Ajay na he kaino sida law hairami adu kaino nangna ikai khangdabagi type tawrija nangna aduga kaigino nahangna nungsibagi sign ga nakhuna langai do nahak mahaki jahi sida ikai khunafam thoktro haidana Prasad ta thilaga hai Samskruthi na sisi aina langiduni mangondana te nangondani Prasad na makhoi na haije nangbu khangdabrane tanjadura sorjemna nupi nahaki khuto amukta biro hairami aduga se sije kwa manani Ajay na thanks anti ai chak to ga soidana sarga hairami sorjemna ayo adudi chana banati ei masi luhongbagi saruk amane aikhoi yanabagi ngangna Prasad Ajay yengi sorjemna mark seigi icha iton ton bine se hai hai haidana Samskruthi hairami Samskruthi na hai haiduna makhut tingthoi Ajay su makhut tingthoktuna soknai sorjemna thagatchari sor haujiti makhoi ani makhutsi soknarabani luhongba tangkhai ama loirabagumani hairi makhut chat chingthoi Ajay na sorjemna icha nupa nakhoi ani amuktanga thongnauda yengaba ai piengba ai pame amuktanga hairi anima amukhut chap manana Ajay amadi Samskruthi thongnauda yengi sorjemna haujikti laigi thaulore arundati gi star ure koi hairaga se maki makut che nangna chena paibiu hairaga Ajay gi khutka Samskruthi ga pahali aduga sorjemna mahakpu section na nahanga tawbiu mahakpu section biu haujikti chanupi se naki oirabani kaptanaga hairi sorjemna aduga chalasila o haiduna chatke tawi Ajay na lawi hey lako lako sorjemna kai asoiba amuk lairage hari Ajay na nahangna kwamana asi khakpire aduga akhoi ani lohonglabanena nangna haise aduga train dagi arundati star uju udana hairaga langthatle kwadu aduga Mr Prasad ai khanbra train jidi angang mathong chadaba ain kaina pubrana khalubani adu mi singche mingona namthak tawraga luhongbaje tawnarwa male Mr Prasad haujikti phajana makoi singche nammo aduga mathang station da makoi loinamak thadaramnaji angang amana chanbiduna adumaina tawbinu amuktang bu nahaki angang leiraba isorgi seba phangbagumna nahak nungai leiragadabani Ajay na chahi asiga aingondaga rhyme thijaleine ai khanbada makoi ju hairi base tawbada makoi su yaronggadaba mali sorjemna machanupida phamthau haidan phamalli sorjemna ichanupa nang adumaina haiganu aikhoigi awabase nangna khangbiu aigi nupa yamna phataba nupani icha ahum leira phawba haujik phawba aingonda otlibani ne mado machanupi amana aigi ju kharaga haigi haiduna mahangna aigi nungsin najariba nupa adu mahangna kaktat pire aduga mahangna aibu phatraba nupa amada luhongbirini Samskruthi na aigi amuk haigi haiduna aigi isieda natana mahangna aigi su tawnaba haiduna atopa nupa da aibu luhongnaba sili angaw nupa amada haujikna nahakna aihakpu loksinbiu sorjemna ai amuk haigi hairaga aina arudagidi mahakpu luhongba sidi kainaba chenkro haiduna chelaleni Ajay na aigi amuk haigi hairaga mahangna aidongna chele aduga mahaki nungsiba ingonda ulle amasung nahangna ingonda mahaki maramda hongba khotpagi maramda haire apangba nupa amada hongranina sorjemna wow kaya da gyan taribano khanglibano masan nupida onjalaga nahak se kaya na pharibano mahak ase naki ona leiraba khudingmak nahak nungain leirani
Ajayna yam hena nungai khinu Mr. Prasad makhogi wari se ngasai taba da isu yai nupi ajigi ayaba yaudana mahanga luhongni tawribado aduna aikhoi thengna mathau tai maruda harawi samskruti amadi swarjam makha tarai Ajayna adubo hairibasi se mahakpu nungsibagi amadi mahaka luhongnabagi nate ai aruba thabak amagi damak lakpani aduga satkhini samskrutina mamada ahanbada luhongbaje hana lephangisi aduga aigi nungsibase amuk phangnaba tawsi aikoina kumdringaida tanja aduda Ajayna sister hairi mayam manakung meli swarjamna nak maki chahi je sister haina kawgano Ajayna ai haisi chumdronti swarjamna oh no hairaga lawi nak naigi chahi asida anti haina kawgano Ajayna phare hauji nahaki na puroiba do para ama tambirake swarjamna madu mangni tawhaningba marudi mamangdasu ukhidri matungdasu uraroi harami Sondana Ramesh amadi Saityagi mapaga jwar sanari Saitya mapana brother in law ai amukasu jokara amuka phangi hairi Rameshna mullaga si oradi aina amuka ngamani hairami tanjada Ajay hoi loina maglai mafam aruda aduga Ajayna nangbu ngawro hairi makha tari nahangna nahaki nachanu pichi punsi adubu nahangna sanari badubo kaigidamak nahangna kar adu sanari bano aduga pothari bano makoi se haujik major oirabani makoina makoigi nupa amaga luhongbagi makoida madugi hak lei makoina chatningba chatpada swarjamna nangdi khanglam giroi ai chu namdana jahi 13 da luhong birini haibase mahanga namdana ai che luhong birini Ajayna angang oringaida luhongba haibasi yabra swarjamna haujikti aigi punsisu asa potongna leire kanadre Rameshna yare to nangi do makha taranu Ajayna Ramesh ki makutu yenglaga nahaki nakut ajidi sumaina kamaina oribano Rameshna masigi tawriba sigi aronba na khangningbra na soidana masigi aronba sigi maramda kai khangange phamu Rameshna Ajayda phamu ichanupa haidana hairi Ajayna Mr. Prasad masiri yamna interesting oiba mani nahak su phamu haidana hairi swarjam amadi samskruti na Ajayda no tarunu ma haije tarunu haidana ingit tawi Ramesh wai ba hurei nungti khudingi aigi BPC 120/80 leibani normal da hainaraga tu asigi asina aigi chanupi ahanni swesa kawi amaju aigi chani swatantra kawi makhoi ani asi aina college amada ayukta thimbirure tamhalle aduga swesa asina yumda nupa manungthilda puraga lae aduga haire makhoi ani nungsinare haidana Ajayna kari madugi nungthil makda Rameshna aina makhoida makhoigi maning tamba dum pirami nakandagi angang amana aikhoi angang ni adubu aikhoi isagi wakalna madu khanjagadaba natra Rameshna ahan gumnaga tawine ngangine masi suktoktana hairi Ajayna mahanga nupa ama pure udagi kadoraba Rameshna nahakna mamanga hainakibado ningsingbra major oibagi hakki matangda madumaina aina khallaga yaraga chap manana khankribani mathangi numitagidi mahakna haire mahak to business ama haurani haina maruda madugi business adugi security 1 crore gi aibu oyoye Ajayna matau karamna adugi amna yamba 1 crore dobu pung kumari khak khangba ngairiba misak aruda Rameshna ai khange chumme arudai ai je wakal chamam nar e Ramesh swarjamda marudagidi maruda nahangna kai haikiba madu hayu swarjamna haire aikhoi gi cha nupi si mangonda pigrasi yama paisa su nataba sibu Rameshna kari khono ne maruda haikibado hayune swarjamna sauna aikhoi gi cha nupi si mahak asida pigrasi security oigadoriba si kaisu yamba nate Rameshna tu makhoi gi damak asumna haikibani yam phabra se adubu aina makhoi thajadana makhoi gi ware adu yakre aduga security oibado aina sign tokre Ajayna judai makhoi gi business do haukrabra Rameshna mahak aruda aikhoi da namthak towo oileramledana aduga 1 crore purga chenkre person adudi 1 crore nahakna singba tare Rameshna 1 crore 50 lakhs maruda court fee amasung interest yauna pigretana aduda nate 5 acres kilam aigi isagi yum atopa mayama maruda Ajayna chumme maduna tawkiba janine Rameshna no marudagi aigi thamoi se mai haudana leirise Ajay makha tare marudagi nahanga nampuda nahaki ani subi nasa se college charhangedre tumin lehangre Ramesh adumangni aihak isa ahumgi mapani aigi ahum suba isa si amuk Twitter oina appoint tawre aina ayuk amana mahakpo appoint tawre nupa amabu aduga aigi ani suba isa sina madugi nungthil maktada propose tawsele nuparda Ajayna kari madugi nungthil dumaktada Twitter da Rameshna nupidi matam hena manghan pamde no ga hairei swarjamna masa singdal loi yengnei makha tarai Ramesh
Modai aina hange mangonda masiki makha tarakpadadi mahake Twitter matau karamna nahakna aigi isa se kamaina ngakpi sembigadorige na Ajayna ha adudi hairiba nupa adugi background nahakna madugi matamda check tawbugi wanine Rameshna mathangi numitta mahakna aigi yumda 7 kilos ki sana puraga lai Ajayna home tutor oiriba mahakna adugi amba sana adudi kamaina Rameshna amarudazu nahakumna aisu chamam nei hairaga mahaki loina bi swarjem da kawi swarjem wa hai masi mahaki mamage sana soidan oramgani Rameshna adumna haigada banate ne khondo hana dugumna adum hayune swarjemna sangdoga nakti matam punamakta jingnaba mi bodum tawraga leirabani makhoigi mamagi sana soidan oramgani masi soidan oramgani Prasana nahaki nupisi naki nasa tangkhaine haibado tu uredana marudaidi mahak soidana engage toromani Rameshna adumangni aina khalui hariba nupa adugi mari mata soidana unadana taurani haina adu police oina ubagi wani Ajayna kari police oina adudi kaigino Rameshna mahakna purakli barudi mahaki mamagi oramdene mahakna purakli ba adudi migi laisangdagi puraga lakpo oramene Ajayna pakana oh my god mahak to huran boram laba Rameshna mahak ado adugum baruda phajana expert oiba jani Ajayna nadaw lay nakhori tarhogdrido Rameshna Ajay police na hapta amani lokap da namsil se aduga kari moigi degree phangba haiba ma leidane nang khangbra Ajayna tha degree hari Rameshna ha chumi marudai madumaina nasagi naranagi khanbra hairaga jingaga phuwada police na aibu Ajayna makha tarai madugi makha tarakpadadi adugumba kaya ama nangonda pirabanina nahakna makhoigi damak san ilo pibajida makhoisu inba tabani Ajayna bai hairaga mahaksu Rameshki makhot adumaina tawraga tingthoi aduga soknai Rameshna na khaktane aigi wakhalbu gyan tabiba yam nungsi hairi chatke haiduna Ajay hoi haugalakpada Samskruthina khami makhoigi nungsinajaba aruda tawbani adubu aigi dilaite kaigidamang aibu hairiba nupa asida lohongadoribano kaidawai lohongdoino Ajayna nahakna hairiba asichu logic amani mahakna hairiba nupa aduga mahaka laimin nani mahakti adugumba amta mahaki oinadi laiti hairi Rameshna phajaba wahangni madugisu mayamna yanagadaba pakhum pige Rameshna mahaki nupi swarjemda he nahak aibu pamba natra swarjemna sisi haire sugalaga Rameshna mahaksi angang ahongi mamani hairaga my elder sister naki nupa pambra adu sisi haire maruda Rameshna mahak sisu angang anigi mamani mahaki anisu masada muk ti marudasu sisi haire sugalaga Rameshna mahak asisu angang amagi mamani hairaga makha tarai Indian gi lohongbagi adugumlaba lonchat asidadi amuktangu lohong ngadi atopa nupa makhoi pamoi haidi aikoina tongliba train asi adum khallo asumna nooga haire Ajayna matau tammi Rameshna adumakni haire Ajay hawalaga chatke tawi adubu Rameshna onjilaga nahakti taseng laba naki tungi uba ngamba naki wakhalon loksing phangakpa thengnarakpa punamagadu aina ikai khumnajari thank you Rameshna ju thank you hairami mathangi sindani Samskruthina train adugi thongjinda leplaga aikoi karigumba kharari tawba phai aidi mahakpu pami hairaga mahakti adugumnaba nupa mande mahaksi aibu soidana nungsibegani mahakumba ai matungda la aroeba matam su leitreba ma aigi mateng amutang din pangbiu hairami swarjemna ayakse nahaki namani masi aina haibambori thoktabani adubu nak mi punamangna tumna khara matam nahak mahaki bunker da chatlo aduga tumjallo Samskruthi mamon noksei maruda Samskruthina makha tare adudi ai luhongba phangdo mandre hari swarjemna ai haije muna tawne nahakna maruda changbada khondo hauna yang alar kadabani changbaga mafamda leibaga adaidi matangda aikoina loina mafamda changa ani duga mahakna aigi isa se namdana hairaga luhongbagi tawradabani Samskruthina naire madugi plan do swarjemna aduneba ai yani haisini Samskruthina adubu madugi lolado mahaka dum matam punamakta leibani tanjada toiletagi tholai Prasad tanjada toiletagi tholai Prasad mayam khangi Prasad makha tarai madu aina pithobani madugi donkey di adum nakana mada leijani hairaga chatke tawbada swarjemna nahak ngasaidagi ngangnari singse loi tahurabo Prasadna tahuyi swarjemna haidok piganuko haidana makut kalona dana hairi Prasadna ai haido oi hairi swarjemna nahaki punsisi nahakna mateng pangbidadi mafam chana leiroiba igi sase Prasadna hairi nakhoina mahak kanano haiba khangdri aidi kaimtadi tawba ngamoi maruda swarjemna adudi nahaksu adum leiri haibane ngamoi haibane
adubu nahaksu nungaidoni mahakna lohongba se lohongradi Samskrutina aikoi khange nakoi se mi atopaga yam khenei haiba Prasana chumbani adubu mahakto angang amana hairei masing yamlaba kalakyasta ahan oiraba katapana mahakkidamak adumak lepki adudagi kaidaukraba angang amana Bahubali da thangna thinki Prasana kari adu aina hairaga thinbagi matau utli Samskrutina hairei adugi laukhiba slogan du madu aina nangonda nahak wakhal do phathanaba haige meow meow hogdong na khongi hojikti ai soidana lohongba phangani mayam tawdanaga hai meow meow hogdong na hai hojikti ai lohongani asumna numedangi matam yaure Ajayna Prasad ta hairi masigi longi si kayada nungairaba isada chap chare Prasad makha tarai mathaktana AC makhadana longi gi ahoba phajana masigi numidang ase tumtharage he si oradi hairaga phamthai Ajayna kaidawrage Prasad kaidawba yaurage phajana hayune nahakti ayhakki thongnani ayhakki thongnaling jelni nahakna ayhakki damak leplaba nakanda aina tawba ngamloidaba leite kaidawre nahakki namaiduna humang ngakta AC gi compartment asida nakhut karo thak thak nigene nak aigi maningdaga karigumba makhal lamataga planning togdeko Prasana kaino nang khalidubo arubu aina tawgadro tanjadumak kada Samskruti tena du chatli Ajay khangi aduga kaigino numidangjida asigi nupisna ai yengba laijina Prasana kaino washroom chatchaba ramni kaino Ajayna aduga kaigidama aingonda hallaga phajana yenglaga chatkriba tanjadumak kada muksu sorjemna chatki Ajayna tu maki mama asisu magma tawra chatkrije Prasana adu kadawrage mi mahaksu adumak chachaba ramgani makhoi amatani Ajayna no madunate kaino ma tawdori moigije tanjadu da muksu hallaga chatki Ajayna tu amu hallaga amuk chatkre Prasana kaino bathroom sibu bedroom lomi ai haije chumiko makhoi adum bathroom da leiba yaba nate hangiba tabani Ajayna no nate makhoi nga phanaba karigumba ma tawribani akoi anida Prasana makhoi adumaina ga tawba yaba nate aina nakta leringai da hairaga aihak nahakki thongnani nahakki thongna lingjelni ningjangu hairei Ajay harauna tawjai makut ka uli madugi thajabado adumak layu aduga nahak tummo hairami yarene se tummone haiduna Prasad na tumhannaba tawri Ajay cheta yengi aduga tumthaki lai muthali Prasana aduga pada haidoga yengai wari chane Samskruti amari swarjemna kana lauru yakna nahakna hek yabaga hairei Prasana makok tingthoraga nakoina kaino pangkhet chatlido aina kaurke haidra makhoi mayamna okay yare hairei Prasana adum madudi adangayu Ajayna kanano Prasad kanano mi hairei Prasana nang tumdribo hojik pho Ajayna kanano hairei Prasana kanamatana nahakna tumningaida yelaloi Ajayna nahakna aigirit pangalni thongnaring jeni nahak na yengo ningsing simadu Prasana yarene tumone hairei Ajayna phare kaim toroi khange nahakna aigidamak leiringai potharage haira hipthaki Thenga matamni Prasad chat haugalei tumbare yangi Ajay aduga pada haidobada Samskruti mamit langkhallaga lep lerami Prasad khangi machin menjanjai kin thingi tawi aduga nahak mahak si cheksaluko hairei Samskruti na okay yare nang chatlo haiduna sign tawi Prasad chat khre Samskruti harauna ga jagoi ga sai karuda aduga tungrabra na yengi Ajay tum mai leithurei Samskruti na oh my god hairame aduga yam nungsiye yam ching nungsiye mi haidana tawri mapandana mayamna laurakte tawri Prasana yakna laurage tawi swarjemna chanbiduna tawbinu hairi sonda Samskruti na Ajayda chupagi mong tawri Prasad changai aduga Samskruti makoga thai aduga nang ngasai kaidau leino ha hangawiduna tawleri do kaigino matok tami aduga thoki Samskruti na kanna makhol hauna lawi manakong menjalaga mai thali pada haidoi Samskruti na kasinda phi amaga injalaga tasalaga kapaga famli mama swarjemna oh no oh my god haidon lawa horei Ajay di mamit pangdo haugalei swarjemna makha tare aigi chanupi ju aigumna laikha tare do ai che chei 33 da namdana phabiraga lohongli bani Ramesh onjalaga hai Ramesh na hai nang hauji khwaw madu adum pan leigadori bra swarjemna haini hauji amuk aigi chanupi sei amuk namdana phabi khredana Samskruti kapsanni swarjemna makha tai amuk kanadano ba haujikuma amuk lohongdoije kanadano ba si famsida Ajay hawalaga karamba kangbuno ne mahak punamdana phai haijibo yam thuna kaune ai makhoida soidana lohong thokpigene haidana longri takali swarjemna hairibodo nahak ni ne kanana mahakku force tawdorige hairi Ajay maninga lei wahai aduda
Swarajamna mahakti nahak khaktaga luhonggadabani Ajay Samskruthi yengi Samskruthi ju soidana nahaka luhonggadabani hairi Ajayna mathabak phuraga hoi sor aidi amukta thajarudabani masigi imung manungse aingonda sumaina amukhana namthak tawni je masi ahenba nakhogi makhogi dramani Swarajamna Rameshta nahak kaidoraga ngaino leirige mangonda yam thuna nachanu piche luhongo Zabardasna mahak nachanu piche rape tawamdrabadi kamai tawdana luhongdorige maki nungaiba punsi aina pigedabani ahambada hairibu nupasi hana phagadabani Ajayna hoi aibu phapiro aduga mahak asiri nahak ka luhongbiro mayam changdana Zabardasta phuri aduga Swarajamna hairibu nupasina mahak asi namdana pharibani aduga aikoina pamasu hairibu nupasi pami aina su mahaka aigi chanupiga luhongba pami hari Ajayna sar nahak khaktamak ngaire aina kayumba si tawraba nahaki nanakta aibu puraga makoina ai langgadra chumiko mado masigi nupi asina mahaki mateng pangbiu haibeni chumiko chumiko hayune Zabardasna wow gari lojing nahaki dudi haidana noktuna haire aduga mahaki tamak aikoi ahoba khubak rawn ama khudokpa yai Samskruthina mahak asina aigi khutse phajalini udro aduga mahakna aigi purit lauthoknaba aigi chimbal chupnaba tawribani Zabardasna purit ki kadai da lauthoiba aduga nakut punbagi thaurina kadai maruda Ajayna wow kari logic no mahak dama aikoi khubak ahoba rawn ama khudoksi haiduna hairi aduga makha mahoi khui Zabardasna thank you hairi Samskruthina mahakna aibu kanna phajalebani madu huran bana khangan gadra sinbal dusu mahakna melibani ai haise thajabiu haidana kaptuna hairi amuksu mayamna Zabardasta khubakna thai Zabardas mamai lechil laga father in law nahaki nupi da hayu aingonda hanjan phuduna tawbigano haidana maruda Rameshna mokutuna tawraga nahak amukhana aingonda father in law korakanu natradi namit kal kothokani hairi Swarajamna kaigina nangna mahak asung nganaduna tawraga leirijibo hamada makhoi anise hana luhongnaba tawkho Rameshna nahakna makhoi ani luhongba da hai ado laigi kaigi kaim yaugna kamaina tawdorigi ha hairakpada Swarajamna mahaki mangaksam gidu oina thadat lai aigise leijidi haina mayam ngakne yengnai Ajayna uraba natra nang kamaina moina tawnaba khonai habado makhoina angakko phangna plan kaya ama tawi nahakna silliba luhongbadu kainaba masi nahak thajabiu sar Rameshna machanupi da yenglaga mahakna segai khotli gana haiba gaje amtabu udabagi type ta tawi karama makhalgi sagaibano mahakna hairibase ainadi yamna laina mahakse uida adudi hairibasi amukhana nakhoida drama sanabani sigumba akanba mawongi drama si nakhoina sanabani aina khanbada masi kanagom amagi yaugdana tawba ngamoi makhoina tawribasida Ajayna madugi damak mi ama lei Rameshna kanano hayu kanano Ajayna aigi thongna aigi pangal aibu puriba aduguma mi aduni hayu Prasad asengba chumba adu hayu makhoi jing adugi makok wakhal ado aduga tuminna makhoina leikhinaba nahakpu leinabasu makhoina tawromgani asengba chumba aduna train asi nikhalo haidokpigano haidana ingit tawri Prasadna adubu mahakna masi tawribani haidana hairei mahak asi sa olaklabani sagumna mahakna tawribani asigumbase tasengna mahakna tawbani masi haidana Ajayda khut thili Ajay makhada phamthaki Samskruthina mana haidana kaptuna makhut thili Swarajamna lik ase se laigine se hu lo haidana Rameshta hai Prasadna ai se yam phatta mirane Ajayna Prasad nahak ningjinglibra nahaki nakhong adda maru amana amuktang kapa aduga uprangna satpada Mr. Prasad aigi mitse nahak yengune aigi akoibada bom nongmai kaya amana kapa matamna nahakpu aina aigi pambom masir thangalaga puba natra aduga 4 miles lapada aduda nahakpu kankiba natra madugi phatabaduna nahakpu kankibani aduga sesendasu madugi unmarak aduda Prasad aigi mita yengu aihakna maruda nahakpu nakhut nakhong adu sagatnaba haiduna sagathanba aduga pipe nahaki chinbalda thingjillaga sor honaba sor phangnaba maruda nahak amukhana sor holakpa natra amukhana madu phatraba adugumba mi aduna nahakpu kanduna nahak amukhana halakkibani haujikti yamna thuna ikhoi border da halani marudagi henba kaya ama tongminnaruni maduda phatraba aduna nahak kalaklaroi mateng panglaklaroi nahakku matamnuda kalaknaba nahak soidana chumba sengmadu hayu amaromda ainasu madu hainingi Prasadna no hairi warep adu nahak lobi kinu mahak asina asigumba tawnaba mata tawkhide aina su tawkhide masi punamak
ki plan di makoi puna mangna tawraga ingonda hairakpani miyaw miyaw hogdongna khongi ai soidana lohongani nungai leirani haidana aibu makoina haijanbani ajena miyaw miyaw hogdongna khongi haire swarjamna pakana nui ajena samskruti da amuk onjalaga ai soidana onjalani nungai na leirani haiba hairaga wow hairiba drama sidi mamangna su ukhidi madungda su ukhraroi hairaga ramesta mark si hairiba pauki nuparo da lohongro hojikti lai gi ju leirabanina yarani punamak yare haire ramesna ai tawgani soida hojimak tawgani swarjamna kaino lohongbu train hongba yabro lohongbari kunul khakta da tawraga yamna chawna hongadabani lao ichanu pichasi samskrutin okay ma haira khogole swarjamna mangonda wish piramo good night hairamo haire samskrutin good night haire ajena haijandana chatlo haidan lauri asumna makoi chanaba thoki ajena makoi punamak pullaga thamu haidana ramesh taire rameshna yai nangi idea do yai haire setie gi mapana aigi chanu pido kallabana tro brother in law rameshna hoi lao hairi mayamdo induna puri rameshna satyada mathaka tombanu pa mana hai kaino ahing nongai da manamjina atum nangbu pap to charaga leiba pambro setena pap siro hai wangang ra paithori ajena masigi longri je masi sep oide haidun lokthoi haidi ahingi matam se numidang je tanja adu da nupi ama chatli aje makha tarai nupa gi onde masigi longri je masi chage masi soi oide masi sep soi oide tumna dre hing ji adum phamlaga leli prasad aje prasana pung manga tare hauji kai gi tum dino haire ajena kai no khangbra amukka hanna tawradi prasad kapi nongale samskruti ramesna pulle mamana kap na ma ai mahak to yam pame amukta phangalo samskruti swarjam da makota pulle aduga ramesh ki mangakcham da thauri do ki rega thami train khambaru da lao chachi ma ki mafam da aduga yengusi lao haiduna hogatuna chatli ramesh dum masa do chingi aduga palli ak tauri tanjar da Ajay Prasad lai matawu da oh my god maha siba tare haiduna chingi samskruti hoi ajena nakoi bu nakok sakro noibu thori kanoje khori da lakalaga nakoi gi napa je halage haibra ramesh ta amu onjalaga wakhal du kadai lege aina haibadi makoi khak pullaga thammo haibani thori do nangi nakutta ki basu yai kai gino ba thori do na nakhori do da oin thori do ramesh ta ngarang numidang ai gi khutta ki rega thamambane samskruti na mahak to numidang do yam howe na khok por da aina thori je ma ki makhori da oina ki bane ajena thori yalaga siriba mayam se noi khangdro makoina thori je yanjalle masi mi hatpaga manai ne nakoi tawri je karino ha nakoi tawri je kaino ba napa jida ramesh na aina nak pu thajadana aina igi cha gi damak yamna lai khuram jabani ai nak pu thajar roi swarjam na adudi nahak su nakok podo topiro dana hai ramesh na nakoi aigi sor hon baje lep kharga nakoi loya nungai ani haibana tra adudi ha nakoi loya nungai radabani natra ayak se nungai ni adu maduda nungai horoko ajena masigi thori jina makoi bu phaba ngamoine sar hai tanjada policeman nupa man pullaga pura changi ajena tu samana chen gumba jina tawgadabani prasana police da adugi chen do piu hai police tuna chen khadi hai prasana mak ti han ni chen bagi kaisu chance lai roi karigumba mahana chen khabasu mak sodana mak ki sor thabe honba sina sigani compartment lorakpada lokhoi han du prasana uredana se chen do ingonda piraune police aduna chen adu thadoi hek thadokpaga hana du haubi thadana kana selaga satki mayam yengnei matawda hana dusu mi kan duna kana chen ki ajena suga hanu warabasina ten dona chen ki ne mark si afaba wahai chinja charaga leramba tai aduna mark asumaina leiba ngamini asunma samskruti makut adu chen oina pulle Ajay train makha kongki prasana he kara dana ikona chali basibo haidana hogali ajena AC compartment si masi ekhoda save oide aduna general compartment do oina chatlini haire prasana asina suyam nungai sidi ajena maruda ikoi gi kai khumnaba mafam asida mang matare haire samskrutina saung mapa haire nang masigi chen asina tawbase yam tuna thado mase haire bunupa aduna soidana halaki gani aigi ningshibu khangbire duna senamada train gi daku kaya leire daku makok aduna yakubu kore yakubu na brother duna nak train asigi loinamak check tawrabra yakubu na AC compartment da sana mayam ma lehaure boss aduna adudi hojik phawba kaidori ngai dum leiri bado chachia huralu rasi yakubu na okay boss hairaga boss na khulai paikhalu haire maya dagi blade puthorokpada thang puthorai boss aduda blade tu tawranu hairaga nupa aduna pung taret da tada ngairi haire boss aduna ai khangine haire boss aduna madugi blade aduna maram oraga ai phanayam mangkhrabani mamangda dako mayam duna mayam dagi mathang pasa piu haiduna mulli boss tuna
sanadi hairei yakubuna nahaksi orphan ni kaigi nahakna sana pamino hairei boss aduna nongmati aigi su soidana imung manung laira kadori bani ne aduna loinamak hugadabani asumna sum taurakpada samskruti hoigi mapa yaure lokthoro maruda samskruti na border aigi khuji sana imagi ichegi sana masi sana ngaktani nakoi loina lokjau boss aduna kariba nang haido samskruti na anaya haibani hairei boss aduna yakubu kauraga aigi sa nupi phange sorjamna amuk ta seng nahak se carnival da mang ki bai gi isa aduga chap manai haidona drama to hori nahak se ai gi isa haina kaujage ko boss aduna ai gi ima amasu ayak phangjare asuna boss aduna makoi gi yoli adu lona thadoi aduga kari gi damak hari ba se na si pullaga thamni bano kai gi damak asumna na koida ot nei ba se tauri bano hayu chal hairaga mamit adu khana yengnaga mamai thangalai ichal hojikti na sa du tekhalu nak soidana brother in law adugi yumda chatlagadabani nakhoi ani bu aina soidana lohongani chorjem na wow nahaka se kaya da phakraba huran mano mamang da su amuk tau khidi matung da su urroi haire mayam punna asumna makhoi mayam punna hauna duna ajay gi leiri ba mafam aruda lai aduga ajay da boss hai boss ajay na kadawre haire huran ba ko gaduna lao naka nak aduga lohongadabani likto nahak chena pai lao ajena nahak uprak ngana sitkiro ha kaigino nahak na inan luhong bagi lo adugumba likto pai ka doribno ha yakubuna boss asigi damak nahak na pai ka dabanate burdana hairi bajigi maramdi boss aduna aigi isanupi adugi damak ne hairi ajena kari nasanupi kanano haijibo hairi samskruti lai ajena o no amukasu masigi nupi se la ene mahak ne aije pura bol gi type ta aigi punsi jo onthoe ajena huran makok aduda nahaka maga kari maile nage boss aduna minute khari mang dage aikhoi imung manung amata oirabani mahaki nungsiba se phangna ba aikhoi mahaki damak lak lebani nahakna mahaka lohong laba aikhoi su nahaka mari mata oiradabani ajena sisi nahakna mangon daga ichanupi ga ina kauri masigi nupi se yamna phattaba nupi ni mapa da phawga namthak tobi boss aduna nahak madupunamak hana urangani adubu aihak nabani gi dating do wo pami ajena ngarang numidang gaje mana kaidawi khang nang khangbra rhymes tawna mahangna pangthi da thiri bado mahangna mayam punamak namthak tawraga aibu mahangna luhongna ba tawkhrabani boss aduna nahakna mahaki maikeida le pijingje nahak mi phatta oina ubagi wani ne adubu aihakti mahangna nangbu nungsibadu aina ui ajena aya masidi leptene he mahangna phajana mahakse wakhalse laikhai grene Prasan adudi na koina magna slogan khara lawi hydro mayam lawi slogan du boss aduna oi nupa haiduna aje da thengi aje na ngai ko mukta ingonda thengkinu boss na haujik tunnel manga lakada wali masida nahak na soidana ahan ba lalakbaga mangonda luhongbagi mangak samda lik sibada nahak madu sigada bani karigu manang na taudraba ani lalakpada khubak na soidana nahak pu thagani aina mayam khubak ka khui wahai da makha tarai aduga nahak tunnel ahum surakpada soidana phajana mahaki kisiga kidana nahak phajana honagadabani laigi mari surakpada tunnel mayamna nakhoida thaujal pibigani manga surakpada aikhoi punna thominagadabani mafam sidagi aje wa haiba horai adudi aina phajana naiba changdam ningai leitaba tunnel ahan badagi soidana nakhoida piba horani nahakna yelibado yam phajare loinamak ningba thongnaba ai tawjarage adubu wahai kharada haijage pijage hare boss aduna ai adugumba mata ingonda hairakanu ai lowroine advice ka do ajena fare adudi haujitki tunnel do aikhoi ngaiba tabani mayam tunnel ngai yore manung changi mayam do ajena tunnel manung anuda loina phudai Prasana masini ahan batanen lorakpada tawbado independent candidate ajena vote lising ama phange ganesh tagi ajena kari lising ama vote na majority mathangi tunnel ladi sumjinna sit padawna sit ka dawribani haujik ganesh na ichal mahang na ikoibu pataudi sumjina sitok pagam sindo ani hairiye haina ninge tunnel jawi tap tai phudai ajena ganesh mamai green kai ganesh na ngamda ichal luhongba oigadaba mandre mahang na amamba ruda ikoibu mahang na yeitha ribani phajana Prasana ngai ko wale haujiti khwai sangba tunnel South Central Railway line gi soidana madu changlagadabani aikhoi haujiti Ganesh mamai sangdoi ajena dudi khwai mi yamba constituency ama gumbani maruda soidana aina maximum vote phanglagani hauragani soidana maruda nakhoi soidana ngaklagani maruda phanglakadori balda asumna hariba tunnel du changi ajena tapte hariba singa du phudei amamba hek changbaga train ado Prasana haujiti loinamak nahakna makoibu sitok nanthoe makoina haigi barudagi hena Ganesh party
yan yandana leiri Ganesha Samskruthi da hayeng laga haire ichal nahak nungai taba phawra nupa sina ikoi soidana sirani makoi da nahak luhongba pamdre hairo Samskruthi na kari nung da haktuna laikhrabani maruda haktuna laikhraba adu ontho haiba yaroi madu ke damak nahak na ikoi bu adu ngak naba soidana nahak phuna gadabani Ganesha lepo lauraga nang amadi nakoina haire wahi adu kanade adu tawringai luhongdri nahak siredro mak na taba nupa ma thiyu nak na haida engwanda brother haina se amukta mangwanda luhongba se pamde haina amukta hayu Samskruthi na kanana nangwanda brother haire ba huran manoida Ganesh ichal lauri yakubuna Ganesh bu pairaga Ajay manakta thangjili Ganesh na karino tawriba sibo boss Ajay na hujikti makoina nangbu mirada ene boss nakhoigi hai singlaba mingonda nam thak tawba nakhoigi nungsi heitaba madubu aina ikai khumnajari haiduna makok nonthai Ajay na Samskruthi hoida hairaga sorajam na hoi loina mak khana suto yengi Ganesh nam boss makoi dagi aikoi bu kanbiyu masigi ware basi aikoi gi lusingbo oina lobiyu boss haiduna Ajay da hairi Ajay na kaidawraba makoi gi party amuk oningdradi Ganesh na aikoi kaidawhaningba pami my lord hairi Ajay na paisa mayam duna chen leiraga makoi bu chen mayam na phajallu nakoina chen duna phabajina nakoi gi punsi kangadoribani Ganesh na kori gi chen du sanagumbani hojikti haiduna break chingnaba du yengai aduga makoi mayam changdana chingi aduga train lefalli Ajay Prasad kumtharai Ajay na Prasad ta aikoi hojik Kurnool yoba gari ama tongna chadasi Prasad na phare aduna hairi asumna auto ama tongnaga Ajay amadi Prasad barathi hoigi yumda lai Ajay Prasad kumthai Ajay na asina hena bu nungaire khungang phawraga lakpasina isa nungaiba heli asumna changak padadi imung du koisai sairaga kangjai bungjai tawduna lerami Prasana kaidawba yaujana mafam sidi yumje thong lolaga su leine natraga makhoi loinamak luhongbagi moigi tawda yadabagi chatkiba jala Ajay na tawriba wariba mayam si masi luhongbagi mong mataw nate mafam masida tawriba se Prasad tanjadu da barathi gi uncle Surya Ajay hoina ure Prasad na hello kaurei Surya lepi Prasad na masibu professor barathi gi yumna tabro maruda Surya na aidi khangdebo sar haire Ajay na mahang na thabak tawe hariba college adu chalusi ekhoi hojik asumna medical college adu lai mairoi anida Prasad na professor barathi di haidana hangi mairoi aduna memdi numit marini gi mangda suspend tawkre aduga makha tana kamai tawkre habadu madu khangdi haire Ajay na mahak to achabu khudong thiningai oiba ma thengnaramnani masina takpadi sonda barathi mamayamet loina khumjanduna masak khanganda pot laiba lai mi kirup yengduna dukan phamni banupa da idli plate ahum gakta pibiuba idli pirei barathi thuna madu paiduna puraga kakhana amada makhoi lotun leiri mafam aduda phamthai gaitri hogalo haiduna hogdoi machano pi amana hairei matam kaya yam sangna aikoi sumaina lotuna chenduna lekhigani ama aikoi mafam mase thadoktuna chatkibana pharani ama hairei gaitrina makoina aikoi bu hatkadabagi koiti thirama le barathina koi chana base hana phajana chawkho hairei nason ping tanja adumakta da mafam aduda nagendagi handsman oriba Ajay lai maki khungbu kaya galuna mafam adugi akoiba koyeng yengduna changai leiramba kaw duna makoi lakpa adu barathina urami barathina macha singda sapagadaba lot anaba tawri thiba sulepte kakhana ma changduna lot le barathi nupa amana mafam se akoiba da pumba yengore adu phangde makoi brother hairei nupa amana among aikoina seran turan pau chelakpa male hairei sum changjan bada barathi hoi poche de thengjele makoi adu Ajay na tarami yosei ma pairaga laga makhol tari badonda laktuna yochaina bora aduda thinjeli han ba thinba kaim thengnade ani chuba kaim thengnade aum chuba thinbada gaitigi makpo mapa tai adu barathina makuna matona da ngai matona da I tairakpa du Ajay na yengi barathina khangkhiba tare haidana koile leiduna yengi tanja adumakada khunu ama manakta lerami maki makutagi I du khunu adu da daisinduna mapanda langthokki nupa amana khunu oiramale haidana khunu adu thilli asumna Ajay yochai thadaram laga mafam arudagi thoki barathi oi siogde asum tawduna gaitri mathada konjai sonda laison tawri nagendra laison tawri banu paduna hairei mipum punamakna lai khorambada lai dugi photo natraga makhoigi murida khorami sargina kaigino ngangchida oina khoram ba pami se sar hairei nagendra madugi maramdi maga se aigi di soni hairei lai tawgodre banu paduna aidi tawba ngamjarroi adudi sar hairei dayana ma ki laisona se makha chathagi haiduna masi mangak samje masi kakthalu hairei nagendrana nana kai hain kai no mi khara charaga leibiu laison tawri manupa aduna aibu ngakpiu sar haiduna nagendra da makhut lona duna hairaga hogolaga chenki nagendra ngai khone haiduna lawi
Nagendana hogalaga maki oja Tirupati onjalaga nahakna angang oringaida aingonda tambikidai laigi maramda laidi manga lei haidana aduga laidi kadai chatkraba mahak phangi chenkre se nahakna tambikiba do amuktadi achumba laogoba nahak nayumda leiba pambra natraga nahak siba pambra chatkhage haibra tanja adumakda Ajay mahaki kangbu singa puna Nagendra tamnalai Nagendana Ajayda nahak professor adu phangnabra Ajayna phangdri badar makoibu numit nti khudingi ekoi koithi thiri yengli ekhoina yamna thuna ekoi phanglani Nagendra kari nakoi yengli thiri ba numit nungti khudingi nakoi nayum hangiba pambra mayamna yes brother hairi Nagendra nakoi gi nupi angang kamai toramba nakoi nungai haning banatra adu oredi nakoi gi nupi gi lei pura chakki gada banatra hairaga Ajayda nahaki phone do amta piro hai lauraga law haiduna makoi bu pui aduga phone da Nagendra na video ma tharai sitara maraju siraba mioi million na ma ke damak lepli ma ke damak toba ngamoi da wama talaite ma ke khoi gi thongna phabalo chingbani British Empire bu maithi pirasi sitam maraju asi mioi mapok na te ma ti mioi punamak tagi sakti gumba amani ma ke magun punamakna yoma misak amani thongna phaba misakni nakoi kari damak kaptri mafam asida kapo Nagendra na mahak asi kanano haiduna Ajayda hangi Ajayna alura sitara maraju ni hari Nagendra na mangondagi nahak kari ubang ami Ajayna thongna phaba Nagendra natte Ajayna asawa Nagendra na adusun nati hairaga maki gat sairi aduga maki akoibada mioi kaya amana makuta nungai paiduna koiri adu makti mathana ta lepton lei maki makuta khulai amata paidana yengwane mangonda aduga mahak lauri base taune mahak asigumba gatse masigumba tamdadana na koina na koigi nupi ga tum leiruge haine mahakum na koina leptabadi na koibu kanana thajabi gedorige kamaina moidongna thajabi doino nahak mahakumba tawbanga madra hayo karigumba nahaksu mahakumna gats leiraba chalon mahak puhalu jo aduga nahaksu nupa oibagi natik to ulo Ajay phone do pairaga hawalaga chatki Ajay amadi Prasad CCTV makhongda leiri Major Ajay na camera ani subudo yenge hango secretary hangdoi hapta jigi footage ne masidadi makoi amata hari basida ude sar Prasad na makoi do railway station da su chatkide bus stand da su chatkide Major Ajay na makoi haudik su city asida leiri Kurnool gi second town police station dani mudanga rauna hana lakodna tene marudi loi lorakpada mai pa kodune hairi tanja adumakda Ajay amadi Prasad changai CI Narayana aseng bani mark se yamna naiba nupani hairi mudangada Prasad na sat leplaga professor barathi amadi maki imung manung mangki bagi matang si amungka thijin hamjin bibra CI Narayana adoi matang udi kamai tautaraba hairi mudangana marudagidi mahana court asidagi yam thuna thoko haidan lauri Ajay na kainoi taurise hairi se yamna serious tani masida na koina attention piti basi kaino haire mudangana noktharaga mahagasi Kurnool asida no mali na ke thabakto mai pakpa pamero bro adu oidi nahak se hairaga CI Narayana to chalo asigi corner sida aduga nakoi gi report tu piramo aduga nakoi cha kroire aduga amuk mudangada da onjalaga adagi di akoi adum matam da free orani mathang di just tuna karmaina kari hairani ale thorai Suryana Ajayda daida yaudaba mathong maram khangdaba haidana Ajayna hairibasingda hairi police person amana sar CIC maki mathau khwaidagi khangdaba misak amagi type tawbuni nupa amana suna khoina hairiba dugumna nupi adugi matangda complaint tawram hari Ajayna kanano hari secretary tu adesini maki chatpu chakre hari Ajayna hey hairaga chenthori tandari adubu gari du kanna thawro chatki Major Ajay mamai isingna chamthoi Prasad na cha ani khak piro ado noi professor barathi haije noi khangbro hairi ngasagi angang aduna barathi memdo mahak ti aigi Twitter ne adu mahak to handak hapta se masidi mahak ukhidre sondana barathi macha singna lona gaithen lai nakana mada macha sing lolhalli nakoi ngahak leiramo ai yam tuna lakki ko sile leiramo hairaga mahak pochai leibigi aronda chatki nupa amaga manakta lepi nupa adana mem vehicle number AP21FR3456 asi ngaiduna leirabani madugi driver aduna soidana nakoi bu Hyderabad phawa tek ta kaidana pugani yare ko barathna su okay harami sonda Ajay hoi cha thakli ma ki kangbu singa tanja adumakda ma ki mina gaiti hoi leiba du urami lotlaga angang aduna su barathina kina chatba du urami
Bharathi masasingi manak tamna lai adubu leramdre angang dusu Major Ajay tamna kana cheli Bharathina manakta leramba dukanda babu sida angang ahum sida leibado ubra makoi karai chakre dukan phamni baduna udeude mem hare sonda macha ahum madudi kana cheli maningda kana Ajay gi kangpuna tanari kana cheli sondana angang aduna Ajay bu kauri sar sar Ajay auto kakatuna makoi gari thauduna chatki angang aduna sar sar haiduna tanajai maningda auto gi Bharathina koithi thiri macha sing angang adu lepi thaukraba auto adu angang duna tanarakpadu uraduna maning halai angang adu nokfet tawi Major Ajay mamai lekthorei auto dagi ngasagi port tugi mamang makada Gayatri gari macha amada makok thomjali machena Gayatri kauri Ajay gi kangbu koi koina lepli gari mamangda Ajay na tongduna changai chalamba mi pumba loina lepi macha ahum adu pakhana leiri yotum ama pairaga Ajay na he Bharathi haiduna hauna kawi aduga ai khange nahak mafam masai sida lei haiba wahai adu Bharathina tarami nahak mafam masida tholakpana nahak ya phabo oigani natabadi makhoi sing ase soidana hatok lagani Bharathi mafam adu tamna chelai Ajay makha tarai angang na kapi cheta dro kari damak nahak nasak utte tholo humang biri chau chelakli Bharathi macha singi manakta ngai duna leiri Ajay na yotum asang wam paiduna Gayatri mama lakpa ubada ma haiduna mama tamna chenjali Ajay na yotum ado langai adubu Bharathi da oina Bharathina palhalli Ajay na basaba haiduna mahak misak ama kauki basaba na Ajay da makok ta thang yawa ma langai Ajay na sadoi tanja da makada mafam adu tamna Major Ajay kana chelai Ajay na pare badu langai Bharathi tamna akan basapu uma garulena asunusum pairakpana Bharathi ek yauge tawbaga Major Ajay na chenjalaktuna langakli bado makuna pharami macha bu chena kolaga luktharamba Bharathi mamai non khalai army gi physical set Major Ajay na Bharathi gi mamangda phanduna lepli movie si gi khwaide gi phajaba sinni mayam masi haninga litabani Ajay na he nakti kanano ha haiduna hangai Major Ajay na paramni badu langai Ajay wa makha tare sina ayakna isor panduna wasalai mak ki makok asi thadat kani haina chalo hairei Major Ajay kunthai aduga Bharathi da nahak haujikti kaimta wahal roi nahak kaisu tawraroi nahaki nacha amadi ai regiment amata thabak tawminabani aigi mingsu Ajay kawi mahak to sudi gi damak mahak apply tawbani mahak mayumda hannaba adubu khangokdana mahak to yamna thu mission ama thabani mahak soidana luhongba nangnaba lakani Bharathi wa amata ngangde tumina tai Major Ajay hairei haujikti na khoi kaimta wabagi mathok tade masida haujikti Prasad amadi aina loinamak yenglagadabani hairiba luhongba dogi damak loinamak aikhoi anina yengduna sillagadabani loinamak haujik chatlaga plan ama yatlorogadabani na khoi kaimta waraganu maningdagi nupa amana Major Ajay gi mangak samda thamnaga he kanano nangbu ha hairei Major Ajay na makut thillaga nupa da ai wa haiba mayai chandri chatlo hairei masidadi Major Ajay na phuthaba haurei makut thudekpi paira langbi matang si fight phajabani mayam Major Ajay ahum du phugra matung aina haigre ai wa haiba mayai chandri haina hairaga Mr. Prasad ai chandi chanbajani aina Kashmir da matam yam sang na kaitholaga leiruribado madubu sawbagi law khongbado sabanida yamna hairaga dukan da ising bottle ama ta piu wa hairami ising bottle adu lauraga makha da khap chonglaga leiriba nupa aduda mayad haijali Major Ajay na Bharathi da mem laone kaim tawroise ising gaje thaksalose aina mafam sida thengnabase yamna phare mafam sisu yamna phajai haujiti luhongbada changadaba sing adusu sidagi leikiba yarani masiki center asiki mamingbu kai kauge Prasana kondare di port hairei Major Ajay na kaya da phajakra maming no Prasana na ke di masiki mafam se kaya da daw ya khra mafam no nupa mayam chenjalai lauraga Gayatri khangi matauguda ising thakke tawbada Major Ajay na hai haujik phawba no khoi wari bro no khoi ingtha lage adudi hairaga haugatlaga chenjalakliba mi sing adu arai bi thakta phuthaba haurakle makhut pedek thudi ei makhong thudi ei mamai da kauksilli thangalaga makha da namjillaga kinna arai thakta thinjali thang paraga makhokta yanthage tawi Ajay na a lawi Major Ajay na yubi khoga mahi thaknaba semi thang du langjalai Ajay da Major Ajay na Gayatri da se yubi mahi ne thaksalo hairaga ani du da yengnaga kaidorage na khoi ani bo ifa phajana function be type tawridubo haujikti loinamak decoration tawradabani chanabagi invite tawbagi thabagi kaigi loinama aikona yengnagadabani hairiba makhoiga aikhoiga pamnagadaba maongda loinamak semnagadabani marak thalakpa singado aina soidana makhoigi damak khwaidagi phaba hospital makhoigi damak offer tawradabani hairaga phuri chenjalakunu pa aduga kaukthaki Ajay maning halli maki
मीजिंग चेंजली मेजर अजय तमना मथबाक काउथई मनगन काउबा मथंग मथंग पुथई अजय लाउरई नाकु कयादगी लाकोनो मफम सिदा हा नाक सिजब मफम असी लाक्सरीब्रा याम थुनु नाक चतख्रो चलो मफम सि थादोकलमगा मेजर अजयना नोपा अमा मंगक्षमदा तम पायरगा चंगजलगा करी थादोगा चटपा हाइबा कनानो चटकदोरिबसे नखोइना अइखोइबु हानबो खोनबा हिरम अमथदा मदु ओथोक्तबनी हाइरगा मखुतना अंगमबी थादना चंगक कुमीसिंग फजना पुथई मेजर अजयना अदुगा नखोइना चामरक अइखोइदा अटैक तोरकपा याय अदुबु चामरक नखोइ अइखोइबु सोगनबदी ओथोक्तबनी नखोइ अइ थादोअमगा चटखिबना यामना फगनी अदुगा नुपा अमगी थांग चट फाइ करिगुंबा कीरबा कंप्रोमाइज तौनबगी प्रपोज तौबा याय कीरबदी हायरगा चोंखलगा काउखी गाइदा छल्लगा ताखी अदुबु कंप्रोमाइज तौबा हाइबसिदी पुनिंगदी थौगलोय हायरगा फुबौरई अजय मनिंग हल्ली अदुगा तमना मागी गारीगी ममांगदा फमथकी मेजर अजयना चंगलकलिबसिंग फुबा लेप्त्रे अरैबी थाकता फुतै तंजादुमक्कदा नोंग थक्ता नोंग खागलई फल्लगा मेजर अजयना लेपी अदुगा चौकरी मचामा पायरगा अजय मनाकता फम्मी मेजर अजयना कैम खलुनुदा आई कैम तौरोय आई चंगई तसेंगना वारी सागेना चंगकपनी नाकपु हातोक पाइबसे कैसु नते याम लाइग्रबा थबकने अदुबु अदुगुंबा थबकती अइहाक तौरोय अइना हिंगनी कैगिदमक नखोइबु ngaksinanabagidamक कैगिदमक नखोइबु अइना हाटकनी अइखोइगी पुंसी असे कथोकलिबनी उमंग वामंग बॉर्डर अदुदा अदुगा नखोइना सिदा नुपी अंगांग अटैक तौदना मफम सिदा तौ लेरे छाउना हाइरई दाइट याउदबा मथोंग चादबा नत्रोदो अइहाकना नखोइबु थोकलिबा थारकलिबा मी मफम असिदा मदु कन्ना खंद्रिङैदा नखोइबु अइना हेक्ता मसा मरेंग कथकदबा नते अदुबु याम थुना अइना महाकपु थिरकनी हाइदि नखोइगी नाकन लेरिबदु कनानो हाइबदु याम थुना थिरकनी अदुगा कैगेदमक असुक थीना मखोइबु हाटपा पामलिबनो हाइबदु अइ खंगनी मंगोंदगी मदुगी मथम दुददी नखोइबु अइना लेम थारोदमनी हाइरगा हगोटखी अदुगा मखा तारई मथमददी मसिदगी हेना साथीबा कया अमा उ फंगनी मसिदि अहांगना नखोइदा स्मॉल ब्रेक अमा पीबनी स्मॉल ब्रेक असिगी हेक मतुंगदगिदी मरुदा लाकदोरिबा अदुदी यामना चाव अमनी हाइदना मनाकता तारंबा स्टॉक अमा काउखटकी नगेंद्रगी पोस्टर पांदना मई चांगलई अजयदी मतवदो अदुम तुमिन्ना तादना येंगदुन लई भारती मसासिंग अमदी मेजर अजय मखोइ पुनकी मसिदा अहानबगी हापसिन मयामदा सोइदना थाबगी ममी लैरगनी मथंगी सिंदनी नागेंद्रगी युमदनी नागेंद्र वा हायदना कुमथरई हयेंगी मीटिंग से मीना पुंथन थनबा अदुगुंबा अमा ओहेंसी अदुगा सीएम दा सोइदना आइगी मतिक मगुन से खंगनसी अमदना ओके सार हाइरी नागेंद्र माइ लेथोरकपदा अजयदी तासिलगा फमनु लेरमी नागेंद्रना फरे लोइनमक नोय अरेंज सिलुरो मयाम लोइना चटकी नागेंद्र अजयगी मनाक चंगई नागेंद्रना हाइरे कैनो नुंगथेलगी मतम असिदा हंगोइदनो तौरगा थक थक नियगा फमलेसिना हेंजलेने नेकपसु हानादगी अजयना मरुदा अनाना के फोन अदु याउरिब्रा नत्रा नागेंद्र फोन सतोरई अजयना मेलगा थारई सीतारामराजु सीखिबा तारबसु सीतारामराजु लाख हेना पोलखिनी मरुदगी अमदी सोइदना थौना फबा रिवोल्यूशनरी अमा याउरखिनी मदुना नोइदा सोइदना लंदारखिनी नखोइगी लिंकचरीबा ब्रिटिश एम्पायर दो सीतारामराजु दी मी खक्ता नते माकी शक्ति अचौबा इपाक अमगुंबनी महाकुंबा लैरोय चांगदमनबा ngamba कापोसे हाइदना लिलंबा दु लौथोई अजयना पोस्ट थमगा हाइरई मागा सिदी कनानो मरुदा नागेंद्र अलूरी सीतारामराजुनी हाइरई अजयना मरुदा नागेंद्रगी मयादा चंगजलगा कुर्नूलगी कोंदारेदी फोर्ट मनाक्ता अलूरा सीतारामराजु उरई मी यांखईना महाक कोइबने अदु माकी थांगनुंग अमता पाइदे खुचु खुलाई अमता पाइदे यामना चिंगनेमना महाक कुमना लेपगा तौथरकपगी वानी महाकना मरुदा मीजिंगबु फुथबगी मौंगसी हाइनिंगाई लेते ब्रदर मतमनुदा महाकना फुबा कुफुजी परेंग नाहक हनबना खल्ली आई दौना तौरिसे तौद्रिंगेदा ब्रदर मरुदगी मतुंगदगिदी आई भारती येंगलगा इसोर सोलगा लेली अहाकना महाकी मकोकतु येंगदगा मदुगी मतुंगदगिदी अहाक लॉर्ड बेनकना सोले ngasiदी हिंगलिबा असीदगी अहेन बाई पामदे हाइदना सुमाई लेजरगेना हिंजरगेना हाइरगा नागेंद्रदा फोन दो पी अदुगा काचिन अमदा चंगे तवी लैथोरकपदा हाइरई आई ngasiदी कुर्नूल सेंटरदा माई असे नोंथरुरे आई युमदा हनबा ngamaro आई सिदा लैगे मफम सिदा आई तक मखादा आई कोकसे लैबना फरबरा खल्ले खोंगबा मयाम अदुगा लोना अमुकसु आई फावरे आई से ट्रेन ममांगदा चोंजल लजिरना गेगा तारो रजिरना आई युम चटपदी ngамoi येंगोसे सिगी कोनर से सिदा आई फमलगा लैगे नंग आइबु पीदी पिजौको फोर अदुगी मनाक्ता सीतारामराजु हायोना हायोबनी मार्क सोइदना नाकी नाकता लाकनी हायोबनी जयाना कैगिनो नंगना मदुगी काचिन अमदा लैरगा करी इसैनो नंगना सकलिबादो मकोकतु कुललगा मखोरी दु लेंथलु याद्रो नागेंद्र नना हयेंगी मीटिंग सिगी मतुंग मार्क पो अखोय सोइदना मदुगी नुपादु उरगनी माहा क्याम नुपा थोकपना हाइबदो
नुमिदांगी मतमनी मांगोल भारती मचा सिंह फमली मनाक्ता मेजर अजय अमदी प्रसाद लेरी भारती वा हाइबा होरई मतम पुनमक अइदी अरानबा तौबसिंगी मायोक्ता लई अदुबु अइगी पुंसीदा अहानबा ओइना अइना अरानबा तौबदा सपोर्ट तौखी ममांग थकी वारी लाई याम कना क्लास ताई भारती मा की मेडिकल कॉलेज ता तंजादुदा सूर्या लाई भारती हाइदन कोरे भारती ममाय लेथोरे भारती सूर्या वारी सादन लाई भारती न कईगी दमक मांगना दुगुंबा सीबगी अदु मांगना तौरिबनो एटीएम सूर्या न आइसु ज्ञान तादे मादो ज्ञान तादे सूर्या न मचानुपा अदु सी दुना हॉस्पिटल अदुदा लेरम्मी भारती न ममाय लेथोरकपद सूर्या की मचानुपागी सीरीबा अदुगी मकुत लेंथतपा अदु उरुरे निंगसिंग लई कईगिनो असु नुंगाइरबा मतम असिदा नाहांगना लेफ्ट हैंड ना सिनरिबासे मरुदा भारती न यारेदा अंकल मा की ओइजे हाइना तौरि याम थुना भारती न रिपोर्ट पाइरिब नुपादुदा मा की रिपोर्ट अदु पिरओ हाइदुना हाइरि रिपोर्ट सिंगदु मथंग मथंग फाक्तुना पारि भारती न डॉक्टर दुगी ममांग द रिपोर्ट अदु लंगसिली भारती न अदुगा हाइरि मतौ करमना नाहांगना रबी सिबु माक मसा मथंदा सिजबने हाइदुना लाउथोकलिबनु सा डॉक्टर अदुना माक नाक उद्रो मांगना मकुता लेंथलगा सिजरिबदो मरुदा भारती न मतौ करमना ओइ कोटपनु पामना ये थंगबा अदुदा लूना इंच मरी यौना लेंगदोरिबनो डॉक्टर अदु पाखली थकली मरुदा भारती न हाइरे मसिगी मरुमदा कना लई डॉक्टर अदुना अदुबु कइनो अइंगोंदा हंगलिबदुबो चलो पुलिस ता अदुगा पुलिस स्टेशन दा कंप्लेन तौरो पुलिस स्टेशन नि सार मसी तसेंगना मसी सुसाइड नते सार मसिदी हारपनी खुदकता मसी इन्वेस्टिगेशन तौबियु सीआई नरयाना मसिगी केसिदा अचौबा मी कया अमा इन्वॉल्व तौई नंगमदी आई मिडल क्लास की युमनी आइना मतौ करमना मसिगी रिस्क लौबा ngamgani भारत न ओके अदुदी कंप्लेन अदु हंदोकपिरो आई चलगे नारायण न पिथोई अदुगा हे लेडीज नाहक आइना हाइबा फजन ताबीबा माली मरुदा भारत न आइना चटकदोरिबा से उनरुगदोरिबा सी नाहक की नथक्ता लैबा सीनियर ऑफिसर नि हारि नारायण न मसिगी नुपिसि लम यामना हेरिना मखोय से सोयदना मसिगी मतंग सिदगी तिंगथोक अनिदो महाकी लिमिट की वांग चले कंप्लेन चेदो पिरो अइंगोंदा नागेंद्र गी युमदनी नाकपु करी थकपा पामगे कॉफी और चा भारतीना असेंगबदो पामे कईगिदमक अइबु नाहकना उनमा पामलिबनो मदुगी असेंगबदो नागेंद्र नाहक प्रोफेसर निको चुमिको नाहक किसदी पॉइंट हेक्ता हाइओ हाइबनीने भारतीना नाहक पॉलिटिशियन चुमिको नाहकना नखोइगी अकोइबदा लैबा सिंगबु फूरी मोंगसोंगदा लैबगुम खल्ली मयामबु नागेंद्रना नाहकना पुलिस स्टेशन दा कंप्लेन तौवा माले सुसाइड नते हारपनी हाइना मदुगी कंप्लेन तु हंतु भारतीना अदुदी नाहकना हारिबा असि नदी हारिबा दुगी मरुमदा लैरिबा से नाहकने हाइना नसाना फोंदोकसबा नत्रा नागेंद्रना माने अइना मरुदा चाउना सरुक याइ हारिबा क्राइम अदु गी चटख्रो यारे हारि भारतीना हारि अदुदी अचुंबगी दम मतम पुंबदा याकति लेपकनी अरानबदा अइना मरुदा लेपकदबा नते नागेंद्रना मदुमक निने अइना पामसु अइना तौरिबा अरानबा से मी अमतना एक्सेप्ट तौदे अइना नंगोंदा पुंग 23 की मतम पीरी नाहक मसिदा कंप्लेन दु हंदोरगा अइंगोंदा एपोलॉजी तौगदबनी करिगुंबा तौद्रबा मथंगी हेक थंगनबा मिकुप्तगिदी अइना सोयदना अइगी तौबा ngamba उतकनी मरुदा अयहाना कंप्लेन दु हंदोकिदे मरुदागी मिनिस्टर याउसिलगा इन्फ्लुएंस कया तौबा होरकी अइगी मथक्ता मखोय मयामना तौरगा अइगी एग्जाम पेपर लीक ओहेनकी मरुदागी अइबु सस्पेंड थमकी अइगी इकाई खुनबा मांगनकी अइगी इसा सिंगदसु मिया मांगदा फोंगना माकी मीसिंग नै इकाइबा नंगनबा होनरकी महाकना हिंग नोंयाइदा आइगी युमदा पुलिस थारकी आइगी युमदा ड्रग की केस फ्रेम तौनबा हाइदना मखोइना अइखोइगी मथक्ता केस अंगक फंगना फाइल तौरकी आइगी जटपुंबा लेखा ताखी लोकी मखोइना अमुकसु आइगी इचा नुपीगी बोर्गी युमदा केन खंगंदुना तौरकी अरुदगी लुहोंगबदु कैंसल तौकी आइगी इचा नुपीगी तुंगी पुंसिसु लेखा ताखी मिनिस्टर गे सोइबा कया अमा बुथोकपा तारबसु महाकना अइखोइगी इमुंगबु पुंग 24 दा लोइनमक लेखा ताहानकी मचा नुपीना ममा ना अमा मतौ करमना मसिदा अइखोइ चटपा ngamgani तौरिबा मयाम असिदा अइखोइगी इमुंग करम्बा मतमदा नुंगाइरखिनी नुंगाइबा अदुगुमना लेरकनी हाइबा इ थाजद्रे ना करिगुम खरदि तौगबा मा चानबिदुना मरुदगी अयाक पुलिस स्टेशन चले अदुगा सार अइना तौजरम्बा कंप्लेन अदु अइ हंदोकचरगे मदु पिबिरो नारायणना हे नंगदी याम किगलिना याम थुना नाहक्ति कीना मखोइदो हाइरा कंप्लेन चे अदु लंगथोरि भारती थैंक यू हाइरागा चे अदु पाइरागा नागेंद्रगी मनाक्ता लागा भारतीना नागेंद्र सार अइ हंदोकचरबनी कंप्लेन दो हाइदन उल्ली नागेंद्रना तिरुपति दा हाइरई मास्टर कइगुम बाइना क्लास थेंगलबदी करी पनिशमेंट पीगनी तिरुपतिना अइना सोयदना नाहक पु नुंसा मंगाल लेफनगनी नागेंद्रना मसिगी नुपीसी थेंगलबनीना मार्क्सी नुंसा मंगाल लेपगा लयु हाइदना हायु भारतीना चानबिदुना सार प्लीज अइ लानख्रे सार हाइदना चे दु पाइदना हाइरी भारती अदुमक अदुम लेप्तुना मफम अदुदा चे अदु पाइदन लैरी तंजा अदु नोंग सुचुरई अदुबु मफम अदुदगी भारती लेंगदे अदुमक लेप्तुन लैरी नुमिदांग थेंगलबा मतमनी नागेंद्र थोलई भारतीगी मनाक्ता चौकरी अमदा नागेंद्र फम्मी भारती मखु खुदा कुल्लगल हाइरेबा कंप्लेन दु अयागना हंदोकचरबनी अइ अमदि अइगी
isada asigumba se amukhana tawbiraganu amukhana asigumba tawroroi nakhoi tawroroi ai lankhre Nagendrana adu kaigumba satra aduna college ta sorak abadi chaidro moido madu nahaki saktini adubu society sida soira aba maduda nahaki concern karino ha madudi aigi saktini aina tabada nahaki nasa animak army da loina lei haina tai maruda amadi hanana secret tai amarusu tambangamda ngambana tene hojikti nang amadi nahaki yumdo nupa mathau tarani barathi mamit uselaga khasik tuna khangi Nagendrana hairei thamoi sengba nahakpu panjau nupa lakladi madu kirunu madugi matamnu nahaki maduna thongna lingjel oigadorubini nahaki game loirabani hairaga maki mijinga loinamak aikhoibu makhoibu hatlo haiduna hairei maruda aibu hanaba makhoina koisilai managa taramba nung ama paikhallaga mai thaleba adu tamna nung langduna thugaraga mafam adu mamhanlamaga aihak chelaki asumna wai liba loiki barathi hairei aigi punsida pakhum phangdaba ani khak hangduna leijai aigi chana aingonda hangi aikhoi aranba mata su tawdana aikhoina question chelaga laireba si karigino hairiba sigi aihak pakhum phangba ngamde aje hairak leba wahi adu thamoi songna yengjai makha tarai barathi aigi cha ani aina border da thai miyam punamuk pungaknaba chumiko aduba hojikti hairiba minister aduna aingonda hairakpado aigi oinadi yamna phajai nahaki yumda nupa mathau tarangani haibado hairiba sing asigi pakhum aihak phangde major aje manakta phajana phamtharaga angang sing chak phajana pijaruro aduga nungaina tumnuro Barathina hairak leba wahe adu nungsina yengi Major Ajay wa makha tarai pung kun mari manungda nahakna hanglibo wahang adugi paukum phangdribasing soidana ayangna pigani Barathina adubu karigumba nangonda adugumba thoklaklabadi phataba Major Ajay na ayak nahaki nachani nahakna soidana aibu hairiba lanpham aruda aibu thabiu natraga mahaki mayumda phamlusi asumna ahing aruda Prasad amari Major Ajay na yum adu loinamak setnana loisalli henjang napi sinduna imung adu hanagumna halaki ahing aduda ningaidana yum aruda tumli Barathi Major Ajay na border da ngakloba adugum ahing adu mikup amata tumdana thongalda leptuna yum adubu ngakli nongalakle tractor do phajana Major Ajay na chamthoi sitnana thauba yanaba aduga ya yum arudagi thauraga tholai Prasad Major Ajay amadi Barathi aduga Kurnool police station da thaujalai Narayana na chedu pai aduga amukhanna nakhoi minister adugi mayokta complaint tawraba masigi nupise honabadi masi sunglep leptene aihakna hojik tawdoise kaino haiduna Major Ajay da hai Major Ajay na nahak hojik amukhana hairiba case adu hangdo aduga anauba FIR ama amuk phajana nana iu Narayana na maduda karigumba ina tawdrabadi Barathina mahakna nahak soidana madu oiradi ihangani marudan Narayana na adudi noi haije aije school da kaba angang adugumna noi khalije aibu ki helaga yumda aibu homework tahonba amaina ga tahonge hairo aibu FIR ihangani gaina ha arudak ki hanbirone aibu haidon karemna hairi Major Ajay makudu phajana takhalaga manak sangjelaga bu tawi maruda Narayana aidi ki bidi hairi Ajay na Prasad mahaksi yamna kalli akibagam da phawdune hairaga changjillaga nakhoi basage damak lona tawba ngamgadra hairi Narayana madugi su nate hairi Ajay na adudi nahak tiger uradi soida nak ki phawgadra Narayana na kari kaigi oigera ama oigera maki mama oigera mapu oigera aidi suki kiroi harami Barathi wa haire masigi policeman si yamna lamket lamhai wa hai tade masigumna hana su mak asi tak tawkhrabani masidagidi Ajay na police tu tapta station do phuthai khudakta pressman kayama station do thokjilai mamai ikai kai Narayana na press ta wa hai matam yam sangna madam asina tawba complaint close tawraga leiriba du amukhanna madu khudak asidagi hangdo press na yam phai ado kaigino kutumna kaina thinbagi mami oi kai oi namai da tawriba do Narayana na madugi mathau ta de ai sana hairiba case adu hakting na investigation tawduna thijingani press aduna amuksu yam phai ado mamai da kaida tariba daksing kaya adu kamaina madu tawribano Narayana na aikoi maru oiba isu kharagi khanana nabani masida tawrise masida nahangna yamna mai kaigi isara tawriba sire interest lairiba aduna karigino aikoi gi station asida ngasi arkoi kama thokre maruda furniture du taraktana ingonda soini tawrise isada press aduna yam phare adubu arkoi sokpa tarabadi tawba tarabadi lairiba khudimok sokadaba natra kaigi dama nakhoi gi police station asika damak soklibano Narayana khakta nate masi sokadoriba city asigi mafam kharadasu aigumna tang chikpai type tawragadabani Prithvi imana sauraba madugi mafam duma soidana mahakna saurabadi soidana nikpa tujungba laklagadabani press adada
ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯗꯨ ꯌꯦꯡꯕ ꯅꯠꯇꯦ ꯅꯍꯥꯛ ꯂꯥꯜꯂꯨꯕꯒꯤ ꯃꯗꯨ ꯁꯣꯏꯗꯅ ꯐꯪꯕ ꯑꯣꯏꯔꯝꯒꯅꯤ ꯅꯁꯥꯗ ꯁꯣꯛꯏꯗꯣ ꯑꯩꯈꯣꯏꯅ ꯎꯕꯗ ꯐꯖꯅ ꯅꯃꯥꯏꯗ ꯁꯣꯛꯑꯦ ꯃꯗꯨ ꯅꯍꯥꯛꯅ ꯐꯖꯅ ꯐꯨꯊꯕꯒꯤ ꯃꯑꯣꯡꯅꯤ ꯃꯤꯅ ꯅꯔꯌꯥꯅꯅ ꯁꯣꯔꯒ ꯁꯥꯡꯅ ꯍꯣꯟꯗꯣꯛꯑꯒ ꯃꯁꯤꯒꯤ ꯄ꯭ꯔꯦꯁ ꯔꯤꯄꯣꯔꯇꯔꯁꯤꯗꯤ ꯍꯥꯏꯔꯒ ꯑꯖꯦꯗ ꯑꯣꯟꯁꯤꯜꯂꯒ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝꯅ ꯀꯔꯝꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯏ ꯑꯖꯦꯅ ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯃꯨꯔꯗꯪꯒ ꯔꯥꯎ ꯍꯥꯏꯔꯛꯏ ꯅꯔꯌꯥꯅꯅ ꯊꯦꯡꯛ ꯌꯨ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯀꯣꯔꯠꯇ ꯇ꯭ꯔꯦꯛꯇꯔꯗꯨꯒꯤ ꯃꯅꯤꯡꯗ ꯅꯔꯌꯥꯅꯅ ꯅꯤꯡꯉꯥꯏꯗꯅ ꯐꯝꯂꯒ ꯃꯃꯥꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯂꯒ ꯑꯖꯦꯅ ꯊꯧꯔꯒ ꯃꯨꯔꯗꯪꯒ ꯇꯝꯅ ꯂꯥꯛꯏ ꯑꯁꯨꯝꯅ ꯆꯪꯉꯛꯏ ꯑꯖꯦꯅ ꯀꯥꯟꯆꯟꯗ꯭ꯔꯤꯉꯩꯗ ꯅꯍꯥꯛ ꯐꯖꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯣ ꯑꯗꯨꯒ ꯐꯖꯅ ꯅꯪꯒꯤ ꯃꯔꯨꯞꯇꯨꯗ ꯍꯥꯏꯌꯨ ꯅꯔꯌꯥꯅꯅ ꯑꯩꯅ ꯍꯥꯟꯅꯅ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯆꯞꯇ ꯊꯥꯈ꯭ꯔꯕꯅꯤ ꯑꯖꯦꯅ ꯃꯍꯥꯛ ꯃꯗꯨꯗ ꯀꯔꯤ ꯍꯥꯏꯔꯛꯑꯕ ꯅꯔꯌꯥꯅꯅ ꯌꯦꯡꯉꯨ ꯍꯥꯏꯗꯅ ꯋꯥꯆꯞ ꯎꯔꯛꯏ ꯍꯥꯏꯌꯨꯅꯦ ꯃꯍꯥꯛ ꯂꯥꯛꯑꯣ ꯍꯥꯏꯌꯨꯅꯦ ꯃꯈꯨꯠꯀ ꯇꯧꯗꯅ ꯍꯥꯏꯔꯤ ꯑꯖꯦꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯀꯟꯐꯤꯗꯦꯟ ꯂꯩꯅꯒ ꯍꯥꯏꯅꯦ ꯅꯔꯌꯥꯅꯅ ꯃꯍꯥꯛꯇꯤ ꯊꯥꯖꯕꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯒ ꯑꯃꯨꯛꯇ ꯊꯨꯗꯦꯛꯎ ꯑꯁꯨꯝꯅ ꯆꯪꯉꯛꯑꯒ ꯇꯞ ꯇꯥꯏ ꯃꯨꯔꯗꯪꯒ ꯐꯨꯗꯩ ꯑꯖꯦꯅ ꯅꯔꯌꯥꯅꯅ ꯃꯄꯥꯟꯗ ꯅꯦꯝ ꯄ꯭ꯂꯦꯠ ꯁꯦꯡꯗꯣꯛꯄꯤꯔꯤ ꯄ꯭ꯔꯦꯁ ꯃꯌꯥꯝ ꯆꯦꯟꯖꯜꯂꯛꯏ ꯔꯤꯄꯣꯔꯇꯔ ꯑꯃꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯏꯁꯤꯡ ꯉꯥꯛꯇ ꯆꯦꯟꯖꯜꯂꯤꯅꯦ ꯀꯥꯁꯤꯗꯤ ꯇꯨꯔꯦꯜꯒ ꯃꯥꯟꯅꯔꯦꯅꯦ ꯃꯨꯔꯗꯪꯒꯅ ꯋꯥ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯗꯒꯤ ꯑꯩꯍꯥꯛꯅ ꯃꯦꯗꯥꯝ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯦꯁ ꯐꯥꯏꯜ ꯇꯧꯈꯤ ꯔꯤꯄꯣꯔꯇꯔ ꯑꯗꯨ ꯅꯔꯌꯥꯅꯗ ꯍꯪꯈꯤꯕꯒꯨꯝ ꯐꯔꯦꯅꯦ ꯌꯥꯝꯅ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯀꯃꯥꯏꯅ ꯅꯃꯥꯏꯗꯨ ꯀꯩꯗ ꯇꯧꯔꯤꯕ ꯗꯥꯛꯁꯤꯡ ꯇꯧꯔꯤꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯗꯨꯗ ꯃꯨꯔꯗꯪꯒꯅ ꯀꯩꯒꯨꯝꯕ ꯃꯦꯗꯥꯝ ꯑꯁꯤꯅ ꯉꯥꯛꯄꯤꯗꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯔꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯦ ꯔꯤꯄꯣꯔꯇꯔ ꯑꯃꯨꯛꯁꯨ ꯐꯔꯦꯅꯦ ꯑꯗꯨ ꯅꯃꯥꯏꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯔꯛꯏ ꯅꯔꯌꯥꯅꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯁꯤ ꯅꯪ ꯇꯥꯗ꯭ꯔꯣ ꯅꯔꯌꯥꯅꯅ ꯁꯣꯏꯗꯅ ꯁꯤꯗꯣꯏꯅꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯅꯍꯥꯛꯅ ꯐꯩ ꯍꯥꯏꯔꯤꯕꯅꯣ ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯩꯒꯤꯗꯃꯛ ꯃꯥꯒꯤ ꯁꯣꯛꯄ ꯄꯟꯕ ꯑꯁꯤꯗ ꯍꯪꯗꯨꯅ ꯂꯩꯔꯤꯕꯅꯣ ꯃꯨꯔꯗꯪꯒꯅ ꯋꯥ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯉꯁꯤ ꯑꯀꯟꯕ ꯑꯥꯔꯀ꯭ꯋꯦꯛ ꯑꯃ ꯊꯣꯛꯑꯦ ꯃꯗꯨꯗ ꯂꯣꯏꯅꯃꯛ ꯑꯩꯉꯣꯟꯗ ꯇꯥꯔꯛꯄꯗꯒꯤꯅꯤ ꯄ꯭ꯔꯁꯥꯗꯅ ꯃꯗꯨꯒꯤ ꯋꯥꯍꯩꯗꯨꯗꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯈ꯭ꯔꯕꯅꯤ ꯃꯨꯔꯗꯪꯒꯅ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩ ꯑꯃꯨꯛ ꯍꯥꯏꯅꯤ ꯅꯔꯌꯥꯅꯅ ꯒ꯭ꯔꯥꯎꯟꯁꯤꯗ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏꯔꯤ ꯑꯗꯨꯅ ꯁꯨꯅꯥꯃꯤ ꯕ꯭ꯂꯦꯝ ꯇꯧꯔꯣ ꯍꯥꯏꯔꯛꯏ ꯃꯨꯔꯗꯪꯒꯅ ꯃꯐꯝ ꯑꯁꯤꯗ ꯁꯨꯅꯥꯃꯤ ꯂꯥꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯉꯣꯟꯗ ꯃꯗꯨꯗ ꯂꯣꯏ ꯇꯥꯁꯜꯂꯛꯇꯅ ꯁꯣꯛꯏꯅꯤ ꯍꯥꯏꯔꯛꯏ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅ ꯀꯨꯔꯅꯨꯜꯗꯗꯤ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇꯦ ꯐꯪꯅꯗ꯭ꯔꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯁꯨꯅꯥꯃꯤ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯑꯖꯦꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯤꯅꯤꯡꯗꯤ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯑꯥꯔꯀ꯭ꯋꯦꯛ ꯂꯥꯛꯈꯤꯕ ꯑꯗꯣ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕꯒꯤꯅꯤ ꯁꯥꯐꯨ ꯈꯔ ꯂꯥꯛꯄꯒꯤꯅꯤ ꯃꯗꯨꯗ ꯋꯥꯇꯔ ꯇꯦꯡ ꯑꯗꯨ ꯂꯦꯡꯉꯛꯄꯗꯒꯤ ꯁꯨꯅꯥꯃꯤ ꯊꯣꯛꯄꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ ꯅꯔꯌꯥꯅ ꯃꯈꯨꯠꯇ ꯂꯣꯟꯅꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅ ꯐꯔꯦꯅꯦ ꯑꯗꯣ ꯑꯥꯔꯀ꯭ꯋꯦꯛ ꯇꯧꯔꯦꯅ ꯈꯜꯂꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯁꯨꯅꯥꯃꯤ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯅꯔꯌꯥꯅꯅ ꯅꯍꯥꯛꯀꯤ ꯅꯅꯥꯗꯣ ꯑꯂꯝꯄꯨꯔꯗꯒꯤ ꯅꯠꯇ꯭ꯔꯥ ꯅꯍꯥꯛꯅ ꯀꯨꯔꯅꯨꯜꯗ ꯅꯍꯥꯛ ꯗꯥꯏꯕꯦꯇꯤꯁ ꯂꯩꯇ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯅꯍꯥꯛꯀꯤ ꯅꯄꯥꯁꯨ ꯂꯩꯇ꯭ꯔꯥ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯗꯥꯏꯕꯦꯇꯤꯁꯇꯨ ꯑꯅꯟꯄꯨꯔꯗꯒꯤ ꯀꯨꯔꯅꯨꯜꯗ ꯀꯃꯥꯏꯅ ꯂꯥꯛꯏ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅ ꯃꯗꯨꯗꯤ ꯖꯤꯟꯁꯇꯒꯤꯅꯤ ꯑꯖꯦꯅ ꯃꯁꯤꯅ ꯁꯥꯏꯟꯁꯅ ꯍꯥꯏꯔꯛꯏ ꯅꯔꯌꯥꯅꯅ ꯃꯨꯔꯗꯪꯒ ꯊꯦꯡꯛ ꯌꯨ ꯕꯥꯕꯨ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯇ꯭ꯔꯦꯛꯇꯔ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ ꯐꯣꯠ ꯃꯄꯥ ꯌꯧꯔꯛꯄꯗ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯆꯦ ꯑꯃ ꯄꯥꯏꯔꯒ ꯁꯥꯔ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯆꯦꯜꯂꯛꯂꯤ ꯃꯇꯧ ꯑꯗꯨ ꯃꯨꯔꯗꯪꯒ ꯑꯃꯗꯤ ꯅꯔꯌꯥꯅꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯨꯔꯗꯪꯒꯅ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯉꯨꯅꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯦ ꯃꯍꯥꯛꯇꯤ ꯍꯦꯛꯇ ꯍꯥꯟꯅꯅ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕꯒꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯍꯥꯟꯅ ꯂꯩꯔꯕꯖꯥꯠꯅꯤ ꯅꯔꯌꯥꯅꯅ ꯃꯍꯥꯛꯇꯤ ꯍꯥꯟꯅꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯣꯏꯔꯦ ꯌꯥꯝ ꯐꯩ ꯃꯁꯤ ꯅꯨꯡꯁꯤꯕ ꯄꯣꯛꯏꯅꯦ ꯍꯥꯏꯔꯛꯏ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯇ꯭ꯔꯦꯛꯇꯔꯗꯨꯗ ꯌꯥꯜꯂꯒ ꯁꯥꯔ ꯃꯦꯗꯥꯝ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯁꯥꯔ ꯁꯦ ꯃꯦꯗꯥꯝ ꯁꯤ ꯑꯃꯨꯛ ꯍꯟꯅ ꯀꯣꯂꯦꯖ ꯑꯗꯨꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯕ ꯌꯥꯕꯒꯤ ꯔꯤꯖꯣꯏꯅꯤꯡ ꯂꯦꯇꯔꯅꯦ ꯁꯦ ꯍꯌꯦꯡꯗꯒꯤ ꯃꯦꯗꯥꯝ ꯅꯍꯥꯛ ꯍꯥꯟꯅꯒꯨꯝꯅ ꯀꯣꯂꯦꯖ ꯀꯥꯔꯛꯑꯣ ꯃꯦꯗꯥꯝ ꯍꯥꯏꯔꯤ ꯃꯈꯨꯠ ꯑꯣꯟꯅꯔꯒ ꯑꯁꯨꯝꯅ ꯇ꯭ꯔꯦꯛꯇꯔ ꯑꯗꯨ ꯃꯣꯏ ꯑꯍꯨꯝ ꯍꯥꯞꯄꯒ ꯅꯥꯒꯦꯟꯗꯒꯤ ꯌꯨꯝ ꯃꯈꯣꯡ ꯊꯥꯡꯖꯜꯂꯛꯏ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯀꯔꯤꯒꯨꯝꯕ ꯆꯃꯝꯅꯗꯅꯕ ꯋꯥꯍꯩ ꯈꯔ ꯊꯝꯖꯔꯝꯒꯦ ꯉꯁꯥꯏꯗꯒꯤ ꯊꯝꯖꯒꯦ ꯇꯧꯕꯅꯤ ꯃꯨꯚꯤ ꯑꯁꯤꯗ ꯑꯖꯦ ꯑꯍꯨꯝ ꯁꯨꯏ ꯑꯍꯥꯟꯕ ꯑꯖꯦ ꯑꯁꯤꯅ ꯑꯥꯔꯃꯤꯒꯤ ꯃꯦꯖꯔ ꯑꯖꯦ ꯑꯅꯤꯁꯨꯕ ꯑꯁꯤꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯚꯥꯔꯠꯀꯤ ꯑꯁꯦꯡꯕ ꯃꯆꯥ ꯁꯥꯔꯤꯕ ꯃꯤꯁꯟ ꯆꯠꯄꯗ ꯁꯣꯛꯈꯤꯕ ꯑꯖꯦ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯑꯁꯤꯅ ꯅꯥꯒꯦꯟꯗꯒꯤ ꯍꯦꯟꯁꯃꯦꯟ ꯑꯣꯏꯔꯤꯕ ꯑꯖꯦꯅꯤ ꯃꯌꯥꯝ ꯆꯃꯝꯅꯗꯅꯕ ꯊꯝꯖꯕꯅꯤ ꯅꯥꯒꯦꯟꯗꯒꯤ ꯍꯦꯟꯁꯃꯦꯟ ꯑꯖꯦꯁꯤꯡ ꯊꯛꯀꯦ ꯇꯧꯔꯝꯕ ꯑꯗꯨ ꯃꯁꯥꯗꯣ ꯈꯪꯕ ꯐꯥꯎꯏ ꯃꯦꯖꯔ ꯑꯖꯦ ꯆꯪꯉꯛꯄ ꯃꯈꯣꯟ ꯇꯥꯕꯗ ꯑꯖꯦ ꯃꯆꯤꯟꯗ ꯁꯣꯟꯖꯩ ꯁꯤꯇ꯭ꯔꯥꯃꯥꯔꯥꯖꯨ ꯃꯦꯖꯔ ꯑꯖꯦ ꯆꯪꯉꯛꯏ ꯄ꯭ꯔꯁꯥꯗ ꯑꯃꯗꯤ ꯚꯥꯔꯊꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯌꯥꯝꯅ ꯍꯦ ꯂꯦꯞꯄꯣꯅꯦ ꯀꯅꯥꯅꯣ ꯅꯣꯏꯕꯣ ꯀꯅꯥꯅꯣ ꯄ꯭ꯔꯁꯥꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣꯅꯦ ꯅꯣꯏ ꯊꯣꯛꯈ꯭ꯔꯣ ꯄ꯭ꯔꯁꯥꯗꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯃꯤꯅꯤꯁꯇꯔ ꯎꯅꯕ ꯂꯥꯛꯄꯅꯤ ꯃꯦꯖꯔ ꯑꯖꯦ ꯋꯥ ꯍꯥꯏꯔꯛꯏ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯅꯍꯥꯛ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯃꯈꯣꯟ ꯇꯥꯔꯒ ꯂꯩꯔꯛꯄ꯭ꯔꯥ ꯄ꯭ꯔꯁꯥꯗꯅ ꯃꯗꯨꯗ ꯈꯥꯝꯃꯤꯕ ꯅꯨꯄꯥꯁꯤꯅ ꯈꯨꯕꯥꯛꯅ ꯕꯥꯛ ꯕꯥꯛ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯑꯩ ꯆꯪꯈꯤꯕ ꯌꯥꯔꯗ꯭ꯔꯥ ꯍꯪꯉꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯆꯪꯕꯤꯔꯣ ꯍꯥꯏ ꯄ꯭ꯔꯁꯥꯗꯅ ꯅꯪ ꯍꯥꯏꯔꯣ ꯆꯨꯝꯃꯦ ꯍꯥꯏꯔꯛꯏ ꯃꯦꯖꯔ ꯑꯖꯦ ꯖꯌꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯑꯩꯍꯥꯛ ꯃꯤꯅꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯃꯍꯥꯛ ꯀꯧ ꯍꯥꯏꯔꯝꯃꯤ ꯖꯌꯥꯅ ꯃꯍꯥꯛ ꯃꯤꯇꯤꯡ ꯃꯐꯝꯗ ꯂꯩꯔꯤꯁꯦ ꯅꯍꯥꯛ ꯎꯗ꯭ꯔꯣ ꯃꯤꯇꯤꯡ ꯃꯐꯝ ꯑꯗꯨ ꯇꯤꯚꯤ ꯂꯥꯏꯚ ꯊꯥꯔꯛꯄꯗ ꯎꯏ ꯃꯦꯖꯔ ꯑꯖꯦꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯒꯦꯅꯦ ꯃꯉꯣꯟꯗ ꯇꯧꯅꯦ ꯀꯣꯜ ꯌꯥꯝ ꯊꯨꯅ ꯑꯗꯨꯒ ꯂꯥꯛꯑꯣ ꯍꯥꯏꯌꯨꯅꯦ ꯖꯌꯥꯅ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯑꯩꯈꯣꯏꯁꯦ ꯁꯤꯃꯥꯗꯒꯤꯅꯤꯅꯦ ꯁꯥꯊꯤꯕ ꯎꯠꯂꯛꯎꯔꯣ ꯍꯧꯖꯤꯛ ꯑꯩꯅ ꯁꯥꯎꯔꯗꯤ ꯅꯍꯥꯛꯀꯤ ꯁꯔꯨꯒ ꯂꯣꯏꯅ ꯊꯨꯗꯦꯛꯀꯅꯤ ꯎꯟꯁꯥꯒ ꯂꯣꯏꯅ ꯐꯛꯇꯠꯀꯅꯤ ꯑꯗꯨꯒ ꯀꯨꯜꯍꯜꯂꯒ ꯅꯍꯥꯛꯀꯤ ꯅꯈꯨꯔꯤꯒꯥꯗꯣ ꯂꯦꯟꯊꯠꯀꯅꯤ ꯅꯍꯥꯛꯁꯦ ꯒꯝꯂꯥ
gummaga nahak se wangene ado aina amukta thinbada nahak soidana chapu wangani tanjada gamla ama mamangda leibado haijandana Major Ajay na thomi marudagi gamla do chapu won ki mata waruda jaya pakana yengi prasana haujiti gamla do chapu on gabani famna madagi hawgali jaya aduga tumin lei Major Ajay manaka changnaga nahaki chahi aduga nahaki sathibagi aduga mamawang adubu nahaku chance leibro nangbo yamna su chara malene loi noyene sa se haiduna hairi aduga nahakna chaba gadu nahakpu control tauga da bro ado hojik tagidi nahak soidana kariumba khai thauko nantari nahak chapu wonba sumaina ongani sona meeting kana tauri nagendra gi pn nagendra border Kurnool dang ngasi do mi mayam laga leira male karigumba maram kharagi khudakta hogolaga thoki meeting udagi tata da mi kya galona nagendra mayam da lai thogjalai mayam changai sauna nagendra su Major Ajay ri phamduna satrang sanaraga leiri mahak lakpada yengi Major Ajay hogolai aduga Prasad haujiksi timing jibu gamai taurige masigi minister asidi maithi ba pigre masigi hangliba sibu minister na mention mangam gadoribra ne bharathi mukhairaga phamni imungda mayam du koisilai nagendra mahake phamda phamthai nagendra wa haire nagna mafam asida lakpasi han moramgani ai nangboi kai khumnai kai chani natraga mahak asi aigi yengnaba oina laklibra adu oidi nahak poina soidana hatokani maga lakminnabasu loina hatokani Major Ajay na ahan option sina yam phare aikogi chanaba semdoi oradi phajana chicken ga do phajana sembiu phajana haunaba adu phajana hauna chathoke hairaga ani suba piriba option dudi yamna risky oigani khudong thiningai madu tauge haina khanganu hairaga Ajay da khut thillaga amuk hannan mahakna taukiba sigumba hangana tau kise haibra Ajay na taurorosi haidana mang hai Major Ajay na haire oh my god kaigumba Prasad pirabadi review se soidana blockbuster oigani hit chatkani 3.5 rating ga se sat phangadoribani aina haise munataw aduga innaba taw nagendana nahakna mi mari khak phuraga barathina mari nate nifune mangna phuri baje aduga nahakna atopa chamni amachu amuktada puthaba ngamgani hanna adugumba kaya ama phuraga laklabani army ni na maruda nagendana sat ma ke phanga da ko khairaga he nang khali bu na ki college ki satra oina aikoi se urabo ha aihak se state amagi minister ni ne wangang ba da yenga ngangone maruda Major Ajay na su mahak na phamliba do kaukthok ke aduga he nahak su khalune nahak se college satra oi natra nahak state minister ni aduna nahak nupi da kamaina wa hai no do nahak khangdro nagendra no khairaga na khoi bu kaim khandrabo noi leri se kai da no kadai da no khairaga wangang ni ba se aigi mi chamana na khoi bu koiraga leiri bani karigumba makhoina na khoi bu phuradi na khoi mafam asidagidi hingaga chathini ga na haliro maruda Major Ajay na nokhairaga hairi sibu Pakistan gi border ro sibo aikhoi di border du chongjalla aga thabak tarokli bani masidi aikhoi di college compound ne khali sida leiri sidi kinda thillaga hatoke barathi bhamna madagi hagolai aduga mahak na hairi se nak tare dana adubu nahak amuktadi madugi action du urangiroi mahakna soidana budi utkani asengba chumba du phangbagidi hairaga Major Ajay gi khutu pairaga chatlaga mayam lepiba dugi mamangdal thammi aduga lephalamnaga hairei barathina nahakna haibado kari mahakasi masigi compound asidagi hingna chatloi haiba natro mahakasi mi chaman na natraga koirije mahak mathantana su natra mahak su sok ngambra yengu nahaki leiriba mayam sina sokpa ngambra haibado yengu haira mahaki phamphamda phamthai barathi nagendra na hai kana lawi mayam chengdana Major Ajay yomki nagendra no khairi adubu amuk thinbada Major Ajay na ama sang silaga yaisali table da ama muk thindorai matang serial naina taptai phudaraga mamangda thammi nagendra na Major Ajay na mi thadarakpada yum adugi ground do chekhairai maning hali nagendra barathina he kaigino nahakna maning halido kiba phawbra marudagi di Major Ajay na lemliba sing adu phajana phuthaba haurai hanjan na thindat haurai fight phajana naibani masigi matang chisu nagendra upai laite yenglaga lei mapan dana principal narayana mudanga du narayana kari makhono manung dagi thokliba sidi masidi akhak arau ni mayam changana chenjalli Major Ajay su puthaba lepte mi ama pairaga langi satrang adu mathakta tai punchai sai makata na puthai mising loinamak Major Ajay na wa herei leiriba sing asidagi changning lakpa yauribra maning hali mayam adu Ajay na chang lurani haidana hai
Major Ajay Prasad Garu Hojiti Minister asi aikoida attention pira bajala hairagas satrang table adu phajana lephamat laga phamthai aduga Nagendra da mahakna khudingmak aingonda haire nupida ot naiba professor mabu sorokta chadanba khudingmak ayhak loinamak tare madugi hairodi aina nahakpu nongmai du phullo tawraga maruda yawriba nongmai jingi maru singdu nahaki nasara thumna kapsangadabani adubu ayhak kaigidamak nahakpu hatkani Naksu amani ehak na ngakpada protect tawraga thambada yawriba aigi punsise kathoklaga border leiribani aduga nakoina masida mathong marang khangdaba kaya ama sira tawraga leiri nasagi thogdang khangba mathong chadaba kana laurei makatare naki punsido ngak libani ehak na aigi thongna lengjen punama puthokhtuna aduna nakoina tawriba se ehak na pamde masigi lambi se yamna pamde ehak na nangonda pung niphuni pangi matam piri naki narak adu yajaraga mangonda apologize tawgadabani aduga nahak jail da chat lagadabani aduga nahak pu daita tawba ngamba aduga misak amada onthokani natadi nahak soidana ugani madugi matungdagidi mathangi hek thangnaba mikupta ayaki tawba ngamba do prasana hai nupa nahak na mahagase honglakhini haina khalira Major Ajay na karigumba mahak na hongjadrabadi mahaki leiriba mi sichu mahaki kangbu sichu soidana honglagadabani yamna laikraba wani ne Prasad aduna hairiba sing ase ayakna loina honganba pami aduga mahakna makhoibu chumba maikaida achuma maikaida pugadabani natrabari nahak soidana akiba phawkani tanjadada jayana chalulaga babu kopi haidana pisilai Major Ajay na Prasad aikhoina hojikta hai khidang ngairi mahakti hekta hongkhre nahaki matam nahaki thogalon nahaki thajabadu ikai khumnajari hairi aduga minister nahaki napa se yamna inspiration oi mahak ki matung iluko bai sar haraga hogolaga thokhi thoktuna chatpa hauki Bharathi Prasad chu hogalai Nagendra mapada tawi jayana karino masi gamna se mangna chapudo onthoe Bharathi onjalalaga hauji nang amadi nahaki yumjigi nupa mathau tare gyan taw hairami asumna chatki Nagendra lepaga yenglaga lehawi Major Ajay machanupi gi damak mahak Bharathi ga loina amuk khana haina ba chatle Major Ajay na kariguma na koina hanagumna engagement matung mayok nagani khalli bado khalluranu mahak nasu adumak nakhoi gi damak leptun leirabani karigi damak isu kaya ama leiramba yai nupi dugi maduna tongan bamani adubu nakoina luhongba asida nakoina kanagumba khara kibagi damak yadaba haibasi nakoina nupi edu namthak tawbani nakoina akibadu hejan gidana luhongdaba matam kharatamag ngaira matamda to aduna madugi solution oiba yaradro chumiko Bharathi wa hairei nahaki nasana ikhoigi damang matam maruda kathokide natra nakoina su kathokide nahakna station aduda lakpada kaidauki aikhoida maruda kaidauki habado maruda kaidawi aikoi gi changjafam ado lambi do nakoi gi yum khaktaba ngaira bani chachi lao haiduna hawgalai tholakpada photo urei Major Ajay na onjalai nakoi apikpa imungdagi nakoi low singuba oina horaki yam pikna adubu nakoi katan sit business asi torokpadagi nakoi senjau paire maruda nakoina lawranggani ware koya ama thongna phana thengnaramgani kaya amasu maduga do nakoi haujiti kaimta phawgre madugi thongna lengje adudi wala taraga leire haramnaga thoki masidagi nungsiba isai mayam thengnagani yam phajaba isai mayamna ubidagani Bharathi hanagumna college satpa hokre mafam punamakta Major Ajay na ngakre noma college tani Bharathi na Major Ajay da nahak imung manungdi loina suna leibra hangai Major Ajay na nonglap tawraga aidi orphan ni hari masanupi luhongbagi loinamak Prasad Major Ajay na honai nupa mayumgi lai hero harau tayamna loinamak mayam yanai Bharathi na masadongna Ajay bu loinamak thabak tawli sinnamada Major Ajay na Bharathi da kolpi Bharathi na hello Muralina Ajay gi mission do tangai mak phadana matam khara sangdok taba yararoi adubu ai ama boire soidan luhongba dudi yahonge Bharathi na mahak na mafam masida leiraga yawba aduna khwaidagi phagani sar sonda Nagendra satrangi ningthau amaga khongnawi ama pairaga lanmi haisidi yamna pikpa amani aduga matau karamna mahak na minister aibu maithiba piri bano kanano masida chawri basibo Jayana gamla duju yam chawani adu apikpa chafu ontho idune hairi Nagendra PA hairiba soldier adu kadai lei habado hayo mahakna piramba pungni phuni pana tu loiga tawre numidangi matamni minister magi mi mayangolona lai nupa amana tatak
Kaigino hojik matamsida minister asina sida laisibo nupa amana amuk he swami minister lae lao lao sasi haidana minister gi maningda mayamdu khoren mapida inabagumna inari sonda mafam maruda pochai leiri Major Ajay Prasad Barathi ne chanupa se payo haidana potpi phot adugi mamangda chokri amada mahak phami Major Ajay hoigisu thai phamthau Barathi Major Ajay phamthai Nagendra na khoi buinjang na pileram lilo mafam sida phangba garod akhabi do yamna hawbani nang na hai khidai na ki tawba ngamba dubu utkani haina ado hojikti aina aigi asoiba ranba du isana yajadre natra chume ko olo haukin nang utni do khana Major Ajay na yengi Nagendra na nang na khoi bu ngak sienduna leirine haidana haidaine aduga nang na khoi bu honganba haiba asisu na ki na thodang ne haidaine nangi sarto mola male ne sapon tawduna jamthu une adumna ihaksu sahi nifu romje aigi sa si motuna laklabani matau karamna nangna masibu samdo kadawri matau karamna nangna masibu hongan gadawri Nagendrana Major Ajay chingchili aduga aina chawba phatraba crime kaya ama tawi adubu makhoida adum maral yajalli karigumba line chingaba adu orabadi aihanga line adu muthalli karino nahangna utni do aigi mafam masida matau karamna nahangna aibu hongandaino nahangna mafam masida center asida aihak ki mi nahangna phukhe aduga nahangna aigi yumda amuk laaga aigi mi mayam asu nahangna phui aduba hojiti hariba mi mayam asina aigi nakanda leiri aibu nungsiba kaya ama mayam marak asidagi tholakani aigi mina aihaki pangalni thaunani nahangna matau karamna makhoi adubu phugani nahak madugumba Thaunadi yengbra madugi thaunadu nahak yengbra yengba pambra haina nakhoi minister bu mitop amana phukibada nakhoi ke tawgani ahana mana aikoina soidana tamthina mahak adubu tana hatkani aikoina soidana mahak adu mangak kaktatkani aduga thang adu turela jamthokani Nagendrana amuk nakoina karigumba nakhoi lusingbadu lambida chingdaga purabadi nakhoi kaidogani nupa amana aikoina soidana adu orabadi soidana mahaki I aduna lammase soidana jamthokani nupa amana amuk haibiu magadu kadaida lei brother kondare di fort asida mahaki makok ru yalaga thamge Nagendrana mahak aduri sida leire haidana makut thili lao haidana koksili mayamadu chenselei Nagendrana makut na amuk khatli aduga masini ihaki thauna aigi miyamna ihaki thaunani makhoibu nahakna phuba ngamgadoribra Major Ajay haugalei nahaki miyam nebu se nahaki thaunane ba hojikti punsi kya tare Prasad garu Prasadna chapchana pung 3 makhai tare hai Major Ajay na oh no samanthagi store ama pung 3 makhai da sanagadabani changagadabani mathangi lambida Prasadna kari aduda sumantha haidi movie celebrity do Major Ajay na yes mane nupa amana samantha haidi dokulu do Major Ajay na hoi ahana aduna ai yamna waribu madu hana yengba mukta chatlukige samanthagidi thamoi yamna kaibani Major Ajay na hoi nupa amana dak mayam loinamak mafam marudagi chenki mafam maruda moi mari manga khak leihawi Nagendragi Major Ajay na karino mi kharana aibu kondare di phosida thauri yalaga hani haidane kanano dubo Prasadna madunne hana chenkrido Major Ajay na minister garo phamulau haidana kokseli Nagendrana kaidongnaraga tawrisibo haidana koyeng yenglaga lei Major Ajay na phamthongne Nagendra phammi Major Ajay na miyamna nahaki thaunane ba ha aikoina king lauraba makhoisu king laubani makhoi soidana nakan dagi uramgani adubu aikoi budi nate makhoi do atopa nakan amada leramdoini makhoi gi sapagadaba yenglaga nahangna tokhai taba movie ama aikoi da utlure makhoi da mutlure aduna makhoi sauraga chenkrini aina makhoi da nungaiba jadugi movie ama utpane maruda makhoi loina ingthakre nahak khangbra asengba pangal haibase aihangna lanphamda changba matamda aingonda sigani haibagi akiba leitana changi maduni pangal hairibase aigi mahangna mahaki wayal aranbadu phangla phawba mahak chate mafam asidagi chende mado mahaki pangalni yengutu ada thabak suriba nupa ase kanna mahaki imung manunggi damak ayuktagi mase mahaki pangal aduni adubu nakti nahaki pangal ase leibra nakti sakti naki paisa naki mi aduna nangondagi loinamak laplaga chakhi bada naki asengwa pangal du karino lokhoi aduga ayaka se yamna ingba mi ama oigre Prasad ayakna Kurnool sida hek lakhibadagi aigi emotion se control tawba ngamdre
Prasana marudi masigi lamasina oramba tai Major Ajay asengbairo Prasana asengbamakne nahak haujiti experience su yamna phange chumdra Major Ajay nahak kai hainingi haujiti chahi nifu molaga molai haiba natro nasada ha soidana natradi masigi hiramsigi matangda asengba chumbado phajana puthorani madu matau karamna chumthorakani do khangbra barathina amuk asaba phong saba ising do tauraga phajana kanna chapsillaga nungda thomduna chamakadoribani Major Ajay na adu waradi ma ki ahan warasu soidana phajana chamthokhrani chatkrani chumiko Prasana adu waradi phajarani adamai tauradi adugi khusam tudi Major Ajay na aina kadorake to nahak uningba pamlaba natra adu oidi aina soidana nangonda utlani nangonda aina mahak se mi ama oina hingbada daita loba thodang loba ngamba mi ama oina soidana oihannaba aina nangonda haibani natra aduna soidana thongna phana ayhakna nangonda pidagani amukana ayhakna nahakna thugaireba rule mayamasi amukana sagalni nahaki nakok ado soidana ayhakna hongani aduga nahaki asoiba mayam ado mayamangda phongdokani aduga nahakpu soidana jail namsangani aduga nahak thodang loba adugumba misak ama soidana oihangani Prasad phajadra gi rhyme se Prasana nang soidana urani yam thuna haidun nagendra hairi Major Ajay na phare hangna sun nahakpu wish piri minister hairaga makuting thoi aduga bai thida onjalaga adudi chalasira karod akhabido leirwasi phajaba hawgodo aduga phajana leiraga phajana thonga charorsi hairaga mafam aludagi chatki mathangi sindani Prasana Major Ajay da nahakna haikidaine nang soidana mahaki asoibado mayamangda utkanina mafam sidadi aikhoigi pura anobani kanano su aikhoigi mafam sida mateng pangbirakani mateng pangnaba thopirakani marudai aina aigi marup ama call tawbane mahak to crime branch ki officer ne Major Ajay na madugi mathok tare se pung ama mukta phare aikhoina tawrise Prasana aina khanbada aikhoi kainom da phajana tawbana phagadana khali mase aduna aibu thajomi magado phajana makok wangba mi ne me khoidona Major Ajay na pharene do padu kanano Prasana crime branch koti ni hari crime branch koti amadi ma ke assistant Kishore tholei Kishore crime branch koti kok khwaidagi wangba khwai haithoi singthoraba nupani hairaga sar aido sar ge assistant oinabagi 10 acres killam amasu lakni phumwa ai pitho kanda sarom piraga ai laklibani koti ne madugi asawaram do haira kanune Kishore aidi pura phi dani oreije Kishore na aigi paisa loinamak lowba yaba lokthoga sonjai aduga aihaksu soidana top officer oirakini sar dongna natra sar kotina aigi itung ilo hairei Kishore na aiju injarake sar Ramesh na aigi imung manung oigadoribani lak kadoriba do aibu lekha tanaba nakoina train da tawkibado nakoi ningsingliba natra haujik yengba tabani haujiti kamaina nakoina masigi tawribasi thugaigi habado makoida thabak tawbi nupi aduna haire tanjadada aigi thabak ai tawbaloram labani ai chalukike madam mang tholakpada koti thengnai maruda kanomta haijage ai chatringai chak nong phajan loisanjaram muni haire koti na ngai ko hairaga nupi do mareng banda thangalaga pura changai nupi do koilaw lauri o no sar ai chacharge haina Kishore sar nupi do masa khala sona male me sar mayam matok do yengnai Samskruthi ju mama ju yengnai Ramesh kaino nangna tawrise nangi luhongbagi sonda aikoina khananaba ngaidona leire aduga nahanga nupi thabak sunaba leiriba se thanglaga puruga changai se maruda kotina uncle maga se thabak sunaba dunate khalido maga se huran bini hari mayam ngangne yengi kotida tamthokne nupa hari Kishore koti makatare magna sana mayama mahangna huralaga chen khrise noi khangdro hari nupi duna ngakpiu madam hairakpada magna huraliba sana adu tarai nupi duna hairei mem hawai muksori thongbodo thum hapsalu hairaga lawnmaga chenki Kishore na matau karamna nahakna khanglibano pharibano asibo maruda kotina mahakna aingonda khoirammi kaimtasu khangnadaba aiga maga aina kaimtasu hangdana mana adumak khumakpodo maduna taksaribani Kishore na kai kutong nale phajana nei ai loinamak kathok sage thajadraga sarda paisaga Ramesh na kayada aikoi se daw yakrabano nahak kumba wakalok sing leibanu pama aikoi gi oina phangjabase Kishore na asema mangne haire kotina nahak lepana wahai do haiba phani yama dramatic ore hairaga phamtharaga aihakna phangba pawda nahak kina chanu pse kana ko manupa amaga train thengnai hai maram masina ai mahaka luhongba ngamloi maramdi maki hana mahang sijaba leikre kana ko mama sorajemna wow asengba hekta hairakpa sidi masigo manupa sidi mamang takta su ukhitri matung da su urroi hari
Makha tarai kotina adu kaigumba mahangna mahagi thamoida madubu muthatpa ngamlaba loi lokthokraba madu oradi madugi matamda ayhak mahaka soidana luhongani mayam suktoi samskruti hauraga ramesh na hey makoi se criminal dagi hena sathi ba kanguni nahak na makoi se handle tawba ngamoi ai haije tawne kotina nupi nabu nupa dona tawba ngamgadro ayhak na mafam sida lakliba se karigumba ama thijin hamjin nabani samskruti je maruda aiga tawge tharo maruda mahakna aiga tawba ngamba aigi haithoi singthoiba mana soidana khangakani arudaidi mahak adum aingonda tara adabane masana adum mahak aiga lohongba yaradabane Kisorna thajaba thamsi thajaba hairi sorajemna nahak phajaba chance ama phange sidagi thoknaba hairiba nupa adusu Kurnool da lei haibani mahak phangnaba nahak matung illaga chathoro samskruti na maruda mahak Kurnool da lemdadana Kashmir da direct chatlamadi mathangi sindani kotina kisor nahak phajana masi yengadabani ko kisorna okay sir kotina samskruti nahak masigi thijin humjilingai manung asidi matam pumbada nahak phajana leiko nungaina nahak aibu phajana punduna thamu amasung aingonda phajana phongdo uko aduga phajana khallo adubu nungsi thorina aibu pullaga thamba dudi yamaru oiko kisorna nahak ki haithoi singthoi badanate yamnasu romantic su oi yam nungsi e haire kisorna aduna ai lupa lak manga amaga thorang tawrage pinaba haire soidana sondana measure aje kyam kuire aikoina sida ngairaga lerise tanja aduma kada koti hoi lakpa uraduna prasana tu mahagado asini crime branch koti hairadon khuthili kotina mahagna aingonda pigaduriba lupa lak kun manga do nahak poi gi makhara training tawnabagini hairi laithorokpada kanam neramde leiduna yengi kotina aduga he kisor silaune haire kisor dana tesar ai amuk hanna wanom sel gi matangda wa hairoi kotina aina nangonda adu haiganun nahak se gi assistant hayo haiba natro samskruti ubada measure aji amadi Prasad khangi kotina investigation adugi matangda makhoiga unagadabane haiduna lai Ajay Prasad ta mamai lethui measure ajena Prasad ta nahak na ibu sanabaje maruda khangiba wakhaldo ngasisu hongamje Kurnool jidaju Prasana madugi akiba train dogi numidang udagi ai amukhana yaurukibra kamai ai yaugdoino tanjad kotina makhoida excuse me aikhoigi marup Prasad ubibra hairi Prasana ai ne haiduna mamai laithokna hairi kotina aduga kaigino nake namai aduna adonda laithoga lairiba duna measure ajena maha ikai tawrini maramdi nupi ama yaureido aduna Prasana hoi ai ikai nupi duda maruda kotina o mahaksira mahagasidi aiga lohong gadabagi wa loiraba nupini harauna makhoi animak mamai laithori aduga measure ajena kotida congratulation haiduna makhut soi koti makha tarai adubu mahangna ai haujik phaugi di pamdri maruda makhut thingjelli chugalaga measure aje Prasana nahak kido nganmalle ne haire kotina haire matam khara mahaka aiga loina riba mahaki pungning khongaknaba Prasana nahangna sida leire matau karamna kamaina nupi aduna nahakbu kya lorok toino ne khangokda sum yengambadagi samskrutina measure ajeda ai yam harawai hairaga konjenki measure ajena kaino ne mana tawrijibo asibo he nupi to hatone thadone haidan lauri kotina samskrutida law sida maning halo haibane hairaga chingthoi kaino banang tawiji hairi samskrutina nahangna ingonda haidai aihakna yamna harawraba adu oredi matam punamakta aibu kondra thamu haina nahaki marupsi yam nungsiye yam phajaye yam naye aduna ai yam harawe hairaga amuksu konge tawi kotina phai kaino lepune maga sidi aigi marup ne samskrutina khoiramjari hairami mathangi sindani project da kapthoga kotina haire maga si sikre adu bahujik phawa masigi langlangna jin amada buthokpa ngamdri masina tra Prasana hoi okay koti makha tai kisor thijin humjin ba matamda khwai maru orisi khudam changda masini magna siyo matamda nupa sigi phone laptop thengnabra maruda Prasana ma ke phone di thengnai haiduna puthorei kotina masidi pura naire yare masina yare khalle ekhoi gidi masi leredi yare aduga Prasad onja laga password ti hangi measure ajena madugi damangni ne ekhoi na nangbu kauri basa kisona kaino haijibo noi password se khangdribo haijibo adudi lupa lakh 35 thugai ngamdabagi chatki taraba kotina ngai kone kisor masidi iPhone ne nangbo password to thugai matamdadi mahaki manungi data pumba loinamak mangkharni masigi case sidi tawdamana pharani
खुमजनगिबने हेना फरनी मेजर अजय ना कईगुंबा खरना हारियो पासवर्ड से हांगलबदी किसोना करी कमन सेंस ना तौदोरिबा अहांगना इंटेलिजेंस असिदा लैनबा अहांगना तिंगिजे 25 लाख सी नाना कमायना कमन सेंस ना यागदौरी मरुदा कोती नसु कमन सेंस ना तौरगा हांगदोरिबा तौरो हांगोने दुदी हांगो हाइदुना फोन दु पी मेजर अजय ना पायरगा आईफोन के पासवर्ड थुगाइबसी अराइबदी नति अदुबु यामना पिकपा वखल अमा पुथोगा याम लाइना माकी स्क्रीन गार्ड असे लौथोगा अदुगा फजना माकी फिंगरप्रिंट से फजना माहाकना सिनबा नंबर सी येंगलगा मुन्ना अदुगा 1982 मसिदी माकी अपोकपा नुमितनी हाइदुना आईफोन अदु नम्मी सट लाउना हांgai फोन दु मेजर अजय ना फोन की लॉक हांगे हाइदुना थांगले मरुदा संस्कृति आई याम हरावे हाइदुना चोंगजलगा मेजर अजय दा अमुक नबखी मेजर ने हे नुपी कइनो हांतो मी हाइदुना लाउरी थादो से संस्कृति मेजर अजय ना प्रसाद मसिगी फोन असिदा यावरेबा डाटा पुनमक अइगोंदा पियु नुपा अमदा पी अदुगा कनेक्ट तौ हाइदुना प्रसाद ना हाइरि स्क्रीन दा काथोय WhatsApp ता प्रसाद वा हाइरि मखोयना याम तोयना सिनबा ग्रुप अहुम लै मसिदा नुमित 10 गे मांगदा मखोय मेसेज थानै ग्रुप सिदा अदुबु मेसेज खरादी कामी कोतिना मखोयबु महाकी क्लासमेट ओरंबताई WhatsApp ग्रुप अमदी मधुदा मेजर अजय ना मा की ngaksamna yalibasina takpadi masigi nupi asi software gi thabak tauba nupi ni aduga nupa ama yauriba asigi nakanda government employee ama yauri mak bota माकी बोर्ड हाइरी माकी डिजिग्नेशन असिदा लेफ्ट थंगबा असिना बैंक एम्प्लॉई नि मतौ करम न मखोय से माकी कांगबु ओइगदरुन सार अमुकसु संस्कृति ने याम हरावै हारगा सोंजनगे तवी कोथिने हे कैनु नंगना मंगोंदरा सोंजनगे तवी किशोरना अददी आइगी लुपा लाख मंगा दो ड्रेन दा थादा बगुमना ताखरबा सिदिया कोथिना किशोरदा नाहक पु अमुक्तदी आइना मफम अदुदा चटलगा तौबुदा येंखोने हे आइना तौबदो अदुगा नाहक सोयदना आइगी तौब ngambadu urani ahan ba thijin humjin ba sidi masigi nupi asigi mayumda gi haugadabani अदुबो युम अदुदा मखोयना लाकपददि नुपी अदुगी सीखिबगी फोटो दु थेतुन लेरमी प्रसाद नुपी सिदि सीखरबा सोंदा नागेंद्रना शोल्डर दु मिनिस्टरना सोदना माइथिरनी दो नुपी अदुगी मपाना आइखोयना महागसे यामना लुना चाना यामना तौजै मरमदि इसासे महा खक्तनी ममा अदुना अमुक महाक अदो महै मसिंगदसु थवाई यामने यावजबनी लोइनमक थवाई यावजबनी ममांगदा माकी नुंगसिनबगी मतांगदा आइखोयदा वारी साखी माकी नुंगसिबगी आइखोयनासु मंगोंदा सोयदना हाइरिबा अदुगा लुहोंगबिनी हाइखी ममाना अमुक आइखोय मखोय अनिगे मरक्ता कै थोए हाइबदी आइखोय खंगदे अदुगा आइखोयना खंगबदा मखोय अनिमक सिर मतमदा खंगखी नुपीदुगी का थोंग हांगलगा चंगे तौबदा थोंग अदु डिजिटल ना सो अदु लोलगा लेरमकी मेजर अजय ना मसिदी डिजिटल लॉक सिगी पासवर्ड कईनो हाइरो हाइदुन हाइरि मपादुना मदुगी पासवर्ड तुदी इसानुपी खक्तना खंगबनी सार हाइरि कोथिना किशोर अदुदी एंगोना लैपटॉप तो पियु मरुदा महाकी फिंगरप्रिंट सोयदना थेंगनगनी मरुदा कोड सोयदना खंगनी पुंग अमदा सोयदना हांग यानी तंजादमकदा मेजर अजयना थोंगदुगी लॉक तो किन थिंथलगा थुदी किशोरना सुपर हाइरमी संस्कृतिनि याम हरावे सिदी नई हाइबा हाइदना कोंजनकी किशोरना कोटीदा नाग आइगे 25 लाख सु चेक ओइना हनगे हाइब्रा नत्रगना पैसा ओइना हनगे हाइब्रा कारुदा कोइथि थिरि मेजर अजयना करिगुंबा खरा फंगनबा हाइदुना अदुगा प्रसाद कौई प्रसाद सार हाइदुना चेंचलै मेजर अजयना ससी एखोय मदुगी गवर्नमेंट ऑफिसर अदुगी मनाक्ता प्रसादना होय सार अदुबु गवर्नमेंट ऑफिसर अदुगी मनाक्ता लाकपददि हाइरिबा नुपादुसु सीखिबगी फोटो थेतुना लेरमकी प्रसादना हाइरिबा नुपासिसु हानना सीखरबा कदाइदगी केस असिदि हौगनि तौरिसिदि सोंदा सत्रंग सानरगा नगेंद्रना अमुकसु सोल्डर दु हंदकसु मिनिस्टर गी मकुता महाक तो तुरेदो गवर्नमेंट ऑफिसर अदुगी नुपीदुगी रिकॉर्ड तवी नुपीदना वा हाइरे मा कई लोहोंकी अदुबु महाकती आइबु पामदबनी हानना महाकती सॉफ्टवेयर एम्प्लॉई ममिंगना स्वेता हारिबा अदुगा हानना मखोय तिनबनी महाकी मरमदगी अखोयनी यामना खनखी नोंगमदी बैंक तुदा थबक तौबा रबी अमदी आइगी इपुरोयबा स्वेतागी मतंगदगी खनखी अदुगा इखंग खाउंगदना मखोय अनिमक मसाना मखोयबु मथंदा सिजकी खांगौदना महाक लैखिदबा आई यामना थमोय सोकी यामना नुंगाइखिदे नागेंद्रना अमुकसु सोंदा अमुकसु शोल्डर माइथीरे सोंदा क्योतिना किशोर नाहक मखोयना हारिबदु मुनतासलु हायरगा कपथोक्तुना लैरिबा अदोंदा ओंजलगा मखोय अनिना हारिबा नुपी असि पामी अदुबु मसिगी नुपा नुपी असिना हारिबा नुपा असि पामी अतोपा नुपा अमा सिना मदु पामदे अरुददी महाकना मखोय अनिमक हाटपनी अदुगा मखोय मसाना सिजबनी हाइजनबनी मसिदी ट्रायंगल गी क्राइम गी वारी गुंबनी तंजादुना मिनिस्टर गी फोलाई नागेंद्रना हाइरै नाहकना हाइखिदाय अमुखना हाइरिबदु इथोकनी हाइना मदु नाहक असुकुइबसि ngamliब्रो वारी अदुगी मकोक तो नाहक खंगलब्रो कैसु कायदे होनो कन्न होनो मेजर अजयना ngaikone minister aingonda amukta pressure pirakhinune yamna ai kiba poine matam khara pikho aikoi kanna honari
Kotina kari honariba sukuibase masigi kese makatana nahak taruranu changsil luranuda Major Ajayna pairama phone laktana langaga kariba kese da changuranu ba kanadraba masigi mi se yam thuna mapanda thangdokho Kotina mahaki imung manungna aikhoida haireidudi masigi kese nungsinabagi ni maruda makhoi masa mantanta sijabane haidana Major Ajayna he makhoigi imung manung amata natene mado nupidu orphani ne maruda kisona super Samskruthi ai yam harawe naye hairaga Kotina Pau Samskruthi aduga ngaiko naak ti madu matau karamna naak khangliba Major Ajayna naak hairi baduda kharadi thijin humjilurba natro Kotina hoine Ajayna adudi naak mahaki yum aduda naak thijin humjilakpra mahaki table aduda cha cup lehawi aduga plate ta idli charambagi lehawi ko Kotina plate tugi akoibada files ani amaga lehawi maruda Ajayna nate ani nate mari ni lehorido prasata onjalaga mahak ase hotel gi sengdok khawau yagiroi Nupi adugi wada painting ama lehaudro madugi painting aduda iriba wahaigi court to orphanda hinglakpagi bunsi marelni mahaki room aduda application form aduda su mahaki guardian sign tawrami aduga mahakna tha khudingi orphan home singda mahakna paisa katlubagi receipt su thangnaraki minister na mahaki mapa mama sahalibani lehuriba singado kisona makok pai Samskruthi na yam harawe naye hairaga Major Ajayda konjinki Ajayna he nupi thado une hairi aduga mahak se chingtho one he Kotina he Samskruthi laune aigi nakta Kotina makha tari adudi government officer adugi mama pa sari badusu namthak waramba tai Major Ajayna hai madudi asengbani ne mahakna yum aduda karino nahakna thijaliba do Kotina aihakna bucket macha amada ising yawa adugi tal chamthoknaba phi Major Ajayna maruda madugi chamthoknabagi makhok to kamai lehawi chumi gopuram chamthoknaba makok ne Ajayna mahak adubu municipality da thabak tawbro ha Nahak mamangda adu thengnakibro nahak yum maruda lehoba imung manung adugi photo di nahak urakpra makhoi country nipan chatlore chahi mari asida makhoi yamna nungaina hingba imungni aduga kamaina tawdana hairiba nupa adugi nupina chit tawgadoribano namthak tawdano minister na makhoida oidaba ngangnaba haiduna kian khangandana tawrini Kotina aina kamaina masi khangowdrino kisona matamda nahak atopa khallaga lerangani natra Major Ajayna minister da hairiba case asida senariba leiriba khudingmak mahakna phajana plan yatuna hana loirambani prasana adubu aikhoi makhoi loina machin thire haibasi khange adubu matau karamna masibu aikhoina proof tawgani Major Ajayna madusu yamna laiba wakhal macha amana soidra madu proof tawgadoribani Kotina hoine chumine nahaki wakhal macha aduna mahaki sikhre mapuroibado halakhalo aduga asemgor thogallo Major Ajayna haujik bitim amadi hingduna leiri sidrine handakti pura naire haira kisona oina Major Ajayda koli kisona aduga aihak 10 lakhs amaga extra hapsalaga bro 25 lakhs tugi mathakta aibu nahaki assistant ohenbiu hairi Major Ajayna project adu makha singtau haire aduga haire mamangi aduna original ne aduga sina fake ni magna original du hongdokpani mahaki khusa manga ne aduga fake body aduna 6 khusa oi ulai aduga projector kapthok liba screen aduna makoina hairiba asiba nataba misak adu nataba si sembani makoina hatokla matungda mi amado nagendana namai matsidi ai tuba taraba Batina he minister nak yam thuna tawrene minister sirene se soldier sigi makutta haiduna ningthau adu ut tuhalli satang pot adu da tanja aduma kada call giring lai minister gi Major Ajayna minister nahak na nahaki khongul sing adu muthat pada phajana muthatraba male nak na hairiba hum masi harpada ama amadi haujik phawa hingnaga leiri male ne nak na fake body ama sizinaraga ahum suba masa si kupsalaga tawkhibado adu fake body adugi khutsa taruk oramdene matau karamna nahakna masibu khangawdribano minister nahak phajana masibu howdrabo nahakna mihat pa nupa adubu lotlaga kyam koina thamgadoribano nahakna loinamak masigi maramda khangbani hairiba nupada loinamak khangbani aina yamna thuna mahakpu pung amagi manungda phangnaba thiragadabani Nagendrana nasado irang langkhirune ai phajana mukta haikigene mahagado nalamala forest ta leibani ne Kurnool dagi atmaktur phawa chatpada 90 minute changani pung amaga ai hak pigene nahakna tawrage hairadi guard road ta chatlune chalo duga nahak mahakpu lowrone nahakna tasengna nahak guts leirabadi nahakna haijaribado pangthok lurone Nagendragi PA na sar kamaina nahakna madubu haidok libano sa Nagendrana hairiba umang adu chatkiba mi amata ngasi phawa halaktri Ajayna mahakki phampham Alura Sitaramarazu gi thaunadi angakpani umang adudi kaisu nate mangonda hairiba dugum umang adu tamna gari kana thauduna lakli Nagendra changai Bharatina phajana phamtharaga hairei Minister gari
mahak soidana tauna sida ama boire amukana halakini Nagendra yengthoklubada Bharatina makut khatlaga hairei famnulau haidana ingit piri Nagendra tamna mafam aruda phammi aduga professor kari puki ge haino mafam asidagi Bharatina na ki aroi boina nokpa na ki minokto aroi boina yengena ihak mafam asida laklibani ne Nagendra nahak hairiba si Nang Hariba Wakalasi Nana Kanjari Mufam Udagi, Hariba Measure Ajedu, Amukana, Halakigani Gana, Kali Rohisibo, Mafamadu, Miramata, Hingadabanati, Saing Chaba, Sagum Akta Labanine, Maruda, Mayamgi, Yangpam Natine, Mafamado, Nalamala, Umangine Kangabo, Baratina, Umang, Ha, Hariba Nupadusu, Lam Koichat Badu, Maminatine, Mafamaruda, Koi Bachat Panati, Magna Chatbido, Sa Singadota and Brine, Mahana Chatlibado, Hariba Umangaduda, Yoreng, Mahaki, Gypsy, Edu Kamla Changai, Nupadu Pulagali, Mayamna Mai Matou Tauraga Loinamak Lane, Prasana, Oi, Nupama Samapama Sida Laiba, missing a city Loinamak, Nahang Actani Yang Bada, Asiki Nupasi Kaktani Karahan, Oina Uba, Pensinga Pangba Yado se, Minister Aduna Mataukaram Nahari, from Sibu Sango Libazano, Mezarazena Kange, I Loina Nahak Nahaido, Adonaha, Naktanina, Pubanga Mohairo, Hosik Kadozige Koi, Prasana Nakam, Taudana Makoi Manak. Changnaga Hariba Misaga se Puraga Tolaklo, Hariba, Lady Bangang sing adu with the Aisum Togeda, Makuka to Tangali. Mezarazina Nang Haido Yare, Prasana Hoi, Asuna Mezaraje Changba Hui, Manungaduda, Kaim Haidana, Barabra Changlaga Gamino Bishar Oriba, Rama Krishna Du, Paige Tobugam, Makadagi, Urika, Paikalakuna Mapu, Langtokla Tai, Matang Mezaraje, Pugalai, Chilagatai, Makok Yeragatai, Mak Maki, Gypsy Manaktam Natai, Nupamana, Ramana, Aikoi Pana. Pagalaga, Lord Toxelo, Siak Todingai, Lakoi Lanto, Nabato, Sima Famasitagi, Hiram Laga, Magi Mato Muktonaki, Garida, Nataraga, Mezarazena, Prasad Garu, Kori, Prasana How, Mezarazena Nang Singsi, Yangjan Haiki, Nahana Mahagasi, Yam Honey Haidane, Makoina Ibu, Pazana Yeta Krene, Nahana Makoisibu, Tangagi Haikidane, Prasana Aizu Makoibu, Yang Libanine, Handaki Nahakana, Tauro, Handaki Rounds, Daddy, Kina Hari, Sauna Mezaraje Sangai, Amukana, Mezaraje Ledam Libasing. Aduna Adum Pazana Moy Mayam Changdana Mamang Maning Kangdana Yetare Mayamadu Loy Tasane Aduga Haidunaki Nagendragi Kolai Nupadana Nahaku Magasi military Lakoni Haidane Angang Singasina Mahaku Pazana Pubirene Minute Manga Matungani Mahaku Hatokpagi Pau Nangona Swedana Yorani Adu Aitorage Hari Pondo Baratide Yangali Baratina Mangak Hiraga Aingondana Minute Ahungi Manunga Kola Ani Hari Sonda Mezaraje Pazana Masaga Tetoga Changai Laktana Urido Piraga Chingi Mayam Soro Chingi Matang Angam Bitakta Putaba Hore Lenon Vissing Mezer Azena Ahan Ba Chetu Piraga Chenjalai Jonkalaga Kaukte Salaga Taki Hanadu Mezarajena Ramana Lord Tauraga Aikoi Chanaba Toksi Matok Tami Ahanaduna Haikibadu Aduga Checkpost Adu Haujikti Cross Taurene Hari Mijing Chenjalai Koli Mayam Changdana Adu Mezer Azena Pai Langi Aduga Futai Angang Duda Ahan Duga Funai Angang Amagi Mana Pairaga Nahina Sing Tamlaga Lagi Haidana Umangasina Koi Kaidoraga Lino Haidana Kubana Pankata Thai Prasana Utaktagi As Yeng Bada Amaji Pazana Naramani Hari Tanzatu the Nupa Amana Utub Amalanga Adu Mezer Azele Tokpada Makogi Ahan Aduda Panon Siki Mayam Ho Tadon Senki so on the Pon Anidu Hangoga Tambani Baratiki Kol Du Oina Taurai King A Ringdo Barati call Paikali Mezarajan Aikoi witness Tuga Puna Lambida Lady Amtuna Koi Kunulda Yorani Pungamazigi Manunda Baratina your game is over Hiraga call Kai Hawalaga Toki Nagendra Yangagali Hawi so on the Rama Krishna interrogation Tawi Choki the Pamlagawari Lady I giving Rama Krishna Sar I hack Mandal Parisat Development Officer Oina Kunulda Tabak Toroga Jabani Government Officer Ma Oina on the application Mayam paper Mayam handle Tawangam than Lai Adu Mui Punsi Karagi Wakata Ahanu Piamana Sahi Amada Equina Pangliba Pension Sit Hataruka Pangi Nopama Namuk I hack is Honairaba Isa Adugi Pazana Mahaki Pampam Tokpa Sangana Pangde Adubu Hariba Pan Adudi Hariba meeting out the Piki Hydron Government the Lay Aduga I knocked Pauki, Mataukaramna, Hariba Takaragi Pasasi Mangi Banohaina. I Naigi Marup Rabida Hanki, Magasi Bank Tabak Tawani Mangonda Masigi Maramda Tigana Haiki, Aduba Ikon Luenamak Maduga Sang Batsumba du Punky, Rabina Sar say Yangune, Amugda say 100 of fake account Kaya Hangduna, Masak Maming Suyao de Musing Asigi, Aduga Hariba, Misak Sing Asigi, Mayumda Aina Salubada, Kana Matanasu, Ledam de Adu Pasa Asidi, Mahaki account Changli, say Sine statement ni Hariba Sing Adugisar.
ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯐꯦꯛ ꯑꯦꯀꯥꯎꯟꯠ ꯄꯨꯝꯕ ꯑꯗꯨ ꯃꯤꯅꯤꯁꯇꯔ ꯅꯥꯒꯦꯟꯗ꯭ꯔꯒꯤ ꯀꯝꯄꯦꯅꯤꯅ ꯁꯦꯝꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯈꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯀꯝꯄꯦꯅꯤ ꯑꯗꯨꯗ ꯁꯣꯕ꯭ꯔꯥ ꯏꯝꯄ꯭ꯂꯣꯌꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯑꯃꯗ ꯍꯥꯏꯖꯗꯨꯅ ꯍꯥꯏꯔꯤꯕ ꯗꯥꯇꯥ ꯑꯗꯨ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤ ꯂꯥꯛꯈꯤ ꯇꯁꯦꯡꯅ ꯉꯛꯄ ꯐꯥꯎꯈꯤ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯃꯥꯡꯗꯁꯨ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯃꯤꯌꯥꯝꯒꯤ ꯊꯥꯗꯔꯛꯄꯁꯤꯡ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯑꯣꯟꯂꯥꯏꯟꯗꯅꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯒꯤ ꯃꯍꯥꯛꯅ ꯁꯦꯜꯁꯤꯡ ꯑꯁꯤ ꯂꯧꯔꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕꯅꯤ ꯍꯥꯏꯔꯤꯕ ꯐꯦꯛ ꯑꯦꯀꯥꯎꯟꯠ ꯍꯥꯡꯂꯒ ꯇꯧꯔꯤꯕꯁꯦ ꯆꯍꯤ 4 ꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ thousands of fake account ꯁꯦꯝꯂꯒ ꯒꯚꯔꯟꯃꯦꯟꯠꯀꯤ ꯅꯣꯂꯦꯖ ꯌꯥꯎꯗꯅ ꯕꯦꯡꯛ ꯃꯦꯅꯦꯖꯔ ꯑꯃꯗꯤ ꯑꯣꯐꯤꯁꯥꯔ ꯈꯔꯒ ꯃꯥꯟꯅꯔꯒ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯐꯟ ꯃꯌꯥꯝ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯥꯗꯔꯛꯂꯤꯕ ꯁꯦꯟꯁꯤꯡ ꯑꯁꯦ ꯃꯠꯂꯤ 5,000 crore muki chang oire Ram Krishna sigi mayam asina aikoigidi yare masigi khudam changdam masina aihak hayang soidana chief minister unaba aihak chatlage adubu mahakna ai chief minister unaba chatlagani haibasi mahakna khangki adudagi minister na mioising aikoida attack tawraki maki gunda kaya do tawraga maruda makhoi anigi punsi hari badu tawbagi thawai thaki hatoki surya masagi pawdam tabada spec lokthorei nupa oiraba sumamita gumpi tarai khudam changdam sing adu aihakna pairaga leibanina aihakpu makoina phajalaga haidoktri fawba haiduna nalamala umang aruda thamkibani aikoina phangliba sing ase sar thoidok hendokpa ngaktani masi pumba leibak sinba thungna masigi oiriba scam ase makoigi luchingba aduna tawribani haibase khanganba machangi minister asina miyamdagi huriba paisa asi 5,000 crore asida natte miyoi kaya amagi makoina sagatchariba manglan amasung miyamgi pirang adubusuni masigi hard disk asida khudam changdam punamak minister chenaba scam sing adugi yaurabani major ajena nahaki nupi amadi nahaki angang sing nahak po yumda ngaidana lehaurabani nahak chatlo aduga matam kharadi makhoiga nungaina matam khara leiruro mathangi sindani military kayana ngakli maruda ahana mana lawi military noi handune cabinet singa ikhoiga wari sanagene makhoiga dum tawgene manungdani minister na tani kelana kaigino mina na wa mata ngang driba sibo aduk yamba pasado na kadai da thamkhrabage ba khuding manga sigi thongna phaba tawge khankiba tawba soldier aduna aikoi puna maki mayok leblakpa nuba mana yengene do aikoi gi sakti je pol di ken game to utkene mangonda tanja da prasad amadi major aje mafam adu lai changai minister mayamna leiriba mafam adu changai mahaki matungda mudangar au narayana prasad inaraga changai major aje gi matung muktana changaga mamangda lepi minister tani kela hogolaklaga he nagendra nahagna haiba soldier adura se aikoida haiba do soldier haiba sidi holiday fawa leipote yare nak hankrone aduga border dunga lurone nana karigi dama politician asida khud thingjinba pamli bano nupa man hogolai aduga he nang nak munata aduga hariba sing adu piram laga nak mana manin naidana chatko natabari nahana khudam changdam sing adu piram dabari nahaki nakoko thangthagani ko nang chatringai da major ajena file du piro hairi prasad pi major aje table da file du thami nagendra nokthai major ajena fare aikoi chalasi haiduna thok bawi minister mayam noksali matawuda aduga mahagase aikoi bu kira malene tawrise gan hairi mayam loi thongna garaga major ajena thonglon chali noga mayam chap lepi major ajena thonglu so palaga lonjali manungdagi tani kela hogolaga kaino asigi soldier asina aikoi gi thongje lock tawkrene aikoi je thak ning ene major aje hari baduga tade manakta leiramba box ama sat pairaga magi tawgadaba tokhum thokpa sem saki tani kalana masi nahaki border natine nakpu nahaki mapu obam dona tene masidia no pa mana mo aikoina hariba system police law and order se control tawribani aikoina nakpu aranba case ama pansilaga lockup ta namsilaga thamuro no pa mana hogolai nakoi hojik phawa yengnaga leiri se kaidawrge ha masigi soldier se suspend tawne tani kelana he angawo nak policeman gi military ga khena bana khangdro no pa mana he army nahak mafam asida kauthabada himalaya ga uni hairi major ajedi hairi mayam do tade magi tawum thokwa tawri mayam changdana pangang da ngangi mayam do mana da wapi de major ajena magi samam thokwa semi tani kelana hai lepone nahaki laidebi sabado aikoi ga wari chasine nakpu tadro koina haise karium kharedi nakpu hayu ne major aje hagulei fare na koina haibagi matungina aihak wari masa ama lige accident ama thoe aina madu uhore ayam naha oiri hariba mafam adugi mamingna bure palem tenali manaktani maruda ahan oiraba nupa ama lerami mahi marong thajaba mafam maruda mahakidu phajana chawre mapum phare numidang amada uchina loinamak laktuna mahakna ujariba law adu chathoe ahan oiraba nupa adu sawre e uchi nahakna kaigino aigi mahi marong mangalise aihakna madugi kablaga hananaba madugi nakandal
लेरगा सारिबनी सागलिबनी मदुगी उसी अदुगी नापलदो मांगना तौरिबदो थमोय सोंगनी हौजिति उची अदुनी उची मयामदो हाइदुना अमुक नुमिदांग अमदा उची मयाम लाए मरुदा अहन ओइरबा नुपादुना मदुबु मई थारनबा हाइदुना ngairaga leire adubu atopa nakan amada leiduna hairiba mahi marongdu loina sathoe hairiba han oriba nupadu yamna nairambadai adubu nahangnu usi nakal lomda kape usi mayamdu khauri lakatana sire tani kelana kaigino nahangna mafam maru asida uchi wari liraga leiriba sibo major ajena hairiba wari asiga haujik lei tauriba asiga manaba kayama leiri sar मरुदगी हारिबा अहन ओइरबा नुपादुना उसी सिंग पुरा लोइसलगे खलेदो नखोय पुनमकना हारिबा उसी चाम अदुनी महागु सौगतपा अहन ओइरबा नुपादुनाबु मई थागदरो मरमदि महाग लौ उबा मिनी अदुम तौदना अयहाकसु मिलिटरी नि चुम्मिको अदुगा महागना सेमलिबदु पाइरगा मदुमाई तौदना अयहाकना बोम अमा पोखाइनबा सेमबनी हारि मनुंगदा लेरमलिबा मयाम बोम हाइरगा मखादा कुंथै हेक्ता लोटनबगी तौरै मसिनदा बोम बोम हाइरगा अजय हारै मसिदि नोंगै मरु नतेने नाथोकपा यारोइने मसिदि बोम नि सार मसिदा पोखाइरकपदा मसेन मसे तानि नोय मयामु हौगलगा चेंथोकनबगी थिनरै अदु मेजर अजेना नोय लेंगदि हारिबा वेयरसे सतोकदबनिको मयाम मागी मागी फमफमदा तुमिन तुमिन लैनकी मेजर अजे हारै अयागना मिनिट मंगा सेट तौरबनी अयागना मिनिट मरी वा nganggani मिनिट तु यौबदा इना सोयदना पोखाय हनगनी अदुगा आई चटखिनी तानी केलाना याम थुना हाइबिरो याम थुना हाइरे बोम दु थम्मगा मेजर अजे हाइरे आईगी उचीना मीगी मपोट मियामगी पैसा 5000 crore हुराले मरुदा आई कमाइना तुमदुना लेबा ngamdoino अहिंगदा आइना गूगल दा टाइप तौबदा पॉलिटिकल स्कैम हाइदना मरुदा चाही कुनमुक्सिदा पॉलिटिकल सिंगना मखोगी सक्तुना मियाम दगी हुरान पैसा 20 लाख crore सुमाइना सुरे कैदौरबा नखोय मसी ताबा खंगबा पामरो नखोयना हुरालिबा सिंग अदुसु मरुदा यावरिबनी मियाम दगी लौगिबदो कंट्री असिदा मदु खंगबा ngamdrabado गूगल ना मदु कमाई खंगिबा करिगुंबा चिंगनरिबा हेक्ता नखोय टाइप तो उवा फंगनी अदुदा यामद्रबदा 0.0001% दी मरुदा स्कैम पैसादी मदु थीदुना पुथोकपा ngamkidre आ लेबाक हौरफमदा अरुदगी तौरगा मचा मचा अखोय लेबाकसिदा एग्जांपल ओइना हाइरा कांदा चीनादा अचौबा उतोंग अमदा अंगांग अमा तासले खलजी हारिबा अंगांग अदो पुंग अमा फादना महाग अदो कनबिगनी इंडियादना अखोय प्रोग्रामना तौनी लेनुंगदा पंगतौरा तौगनी नुमित हुमनी मुक्से अरुदा हारिबा अंगांग अदुदि मतौ करमना कनबा ngamgadori हिंगनी हाइना खाइबा ngambra करिगेदमक अखोयना सुगामना अपडेटेड ओइद्रिबनो जापान गमेना चाही अहुंगी ममांगदा रेलवे लाइन अमा सेमख्रे कईगिदमक मखोगी अंगांगसिंग लाइरिक तंबदा मतेंग पांगनबा हाइदना नुपी मसा सिंगिदमक अदुबो अखोगी लेबाक असिगी गवर्नमेंट स्कूल सिंगना कमाइना तौरिबा हौजिगी येंगुने नुपीगी टॉयलेट मरांग काइना लेरोय लेबाक लेबम थोकपा फैसिलिटी लेरोय मदुदी नखोइना हेना मदु फनबा होनद्रिबा सिना करिगिनो हा असेंगबा इसिंग अफबा लंबी थोंग अफबा लायंगसंग मसिदा नते अंगांगसिंग नारकांदा कदाइदा लायंगबा पुबा लेबा मसी तौगदबा पैसा मयाम मदुदी नखोय हुरा लेरे नत्रो सुमिकोय हाइजे गवर्नमेंट मिपुम खुदिंगमकी आधार लिंक तहोलिको मधुबु पान कार्ड माकी बैंक अकाउंट गा लिंक तहोलेहली लेबाग असिदा लेरिबा पुंबा मधु कैगिनो माकी पैसा कमाई तौरी कैदौरी माक इनकम क्याम लाई माक पैसा क्याम सिनै मधु पुनमक नखोइना लोइना मॉनिटर तौब नत्रो नखोइना अकाउंट गी नुंगाइरबा कादुदा एसीगी नुंगाइरबा कादुदा फमलगा चुमिकोय हाइजे मसी पुनमक अमत्ता लालमलोय फाइनेंशियल ट्रांसपेरेंसी हाइरुगा अदुगा पैसा पाइबदगी पैसा लुट तौबा अदुगा लाइरबदगी न खुंगतपा याम थिना नै मसी याम नै मरुदा नते मियाम नखोइदा बिलियन चोप मियाम नखोइदा टेस्ट की पैसा कया अमा थीरी अदुगा मियाम दना नखोइगी दमक स्कीम कया अमा पिरखिनी हाइदुना तौरी नखोइगी प्रोजेक्ट नखोइगी पैसा मवोंगदी फजना माले हारिबा मयाम अदुगी सिनरिबा सिंग अदु खंगबासे अखोइगी हकनी मरुदा लूपहोल कया अमा लेरी नखोइ तौरी करिगिदमो नखोइना गवर्नमेंट आधार पान कार्ड लिंक तौगदबने हारिबा कॉन्स्टिट्यूएंसी पुनमक्ता अकाउंट हांगली मी लोइनमक मरुदा पान कार्ड डिटेल हापी मधु पुनमक्तो चा ग्लास अमा थअगा युमदा नखोइना लोइनमक मधुबु मॉनिटर तौरी येंगली कैदौरी कमाई तौरी कैदा सिनै हाइबदु नत्रो नोइ तौबु तौद्रो सेकेंड खुदिंगमक नखोइ येंगद्रो मरुदा नखोइ कइम हाइदे मरमदी नखोइ लुट तौबु पामी नखोइना तौखिबा सोय अरानबा मयामदो कैसु नते खलुबदो मरुदा नखोइदा ओंजलकपददी पालकपददी नखोइबो अखोइना ngai अदुगा नखोइगी युमबुसु ngai अखोइना मदुगी थौदांग कयाना लेनना उमंग वामंग बॉर्डर अदुदा नखोइ पुनमक्सुनी मरुदा ngakpada यावरिबासे अखोइगी
punsi sidi katholi border aduda nakhoi gidamak aduga nakhoina masida mathong chadaba thabak tawba mathong marang khangdaba nasagi na thaudang khangdaba daita puba leitaba nakhoidi uchi ni uchi aina wasakli madudi nakhoi punamak nasagi daita khangba ohengani aduga atopa lehobu uchi sing aduna maduda kannaba honagani haujiti aina thamnamba do pokhaira ani hairaga pokhaira ko matamdadi india ge machu ahungi machu firal oina pokhaira mejara je mafam arudagi chakhi pharadu pairaga tanikela hairiba mayamasi mahakna media da phongdor adi aikhodi maruda kamaina tauba usi dudi adum amukhana lairaroido sondani rameshna saninlon nahakpu mahak tharo daine aduga nahakti broker oiraba maruda koti mamai sugali aduga haujikpu ai kedo haibano rameshna nahak yam tau yaine nahangna yumsi decorate tau langhallo longbagi damak nahangna phajana chanaba khonaba langlo aduga nahangna kainaga do matungda inaraga nga o kisona maruda adudi nahak aigi nupigi interest piba ngamgadribro ha koti yenge kisona makha yengdone gana chairi rameshna nahaki atopa option ga leibro nakoi chalo army du manak chalo aduga lohong basigi mapuse ma ohenna bahari khudakta harauna samskruti hoi mangki kisona moidi kai chakrawa samskruti macha singna rameshta phajana nanbiri aduda nana handaki lohong basri phajana naini phajani rameshna wow karino aigi sa aigi nupina tawri basidi mamangda su ukhidi matungda su ukhraroi hari mathangi sindani press meet family Tanikelana, Chief Minister na Nagendrabu Party sidagi suspend taunabagi plan tawkre hari bai khoi gi parties ni miyangi mama gumani karigumba manung sida asoiba aranba taroklabadi soidana mahakna tawriba aranba dugi cherak pigani ai di party gi namak kathoklabani nupa amana Nagendrana yaugdabadi mai hauba tare party chare tanikelana ai hak ti ato party ama mahak yaugdaba thirage aina wasali ai soidana minute kontra gi manung da party asi sillagani nupa amana chenjalai nahak adum leiragani Nagendra do oina suspend tawrgani haidakle tanikena saurambadagi makha tare party asi miyangi mama gumbani aranba tawrlaba soidana tawrliba do serak pigedorobani ayhakti punsidi party asi gidamak kathoklabani nakanda famliba nupa amana sar karamba nakandano aikoina haujik leidoise tanikena tu asigi nakanjidani haidun kuthili asumna lohongnabagi silli langliba barathigi macha nupigi harau tayamna mayamadu mafam adu pomthan thalli longnabagi damakta sondana army Ajay aroiba yahib tanki ko lai Major Ajay da hello sir haibi muralina Ajay do leikidre mahak hairi wahai adu da phone makha da thangthai amuk paikhalli muralina ai khangde masigi pausi mahakna mama da kamaina tamgadabano haibadu nahakna adubu nahakna phajana section masibu nahak handle tau Ajay Prasad amadi Major Ajay masanupina lohongliba donda yengthorai Prasad matau karamna nahakna hairi basibu mangonda haigedoribano Prasad adubu amabu oire haidabadi yaroine Barathina uraduna matauda kaitawrage haiduna mangak nomai Major Ajay na kaisu tawde haiduna mangak nomi movie asi phajana taba munna yengbiba yaurabadi matang swaisi yamna nungsibani Major Ajay na makhutna good luck haiduna Barathi tawi asumna machanupi lohongki nungaina mafam urudagi chatki Barathi makhoi makhut haidun lehawi Barathi makhada phamtharaga haire ngasigi lohongbasi yamna phajakre aigi puroiba leikidabdagi aigi sa ahumga loyana ai thanda hangda hinglakhi August 15 lakpada matamda puri khawda flex to haplaga puhalli isada maruda aina kayada haraujaba chauthokchaba haujikti makhoi animak chap mana flag aruda makhoina salute piba ngamme makhoina nungairaba dugumna ayaksu nungaiki madugi matamduda hari beisa sing aduna mayumda halakpadasu hari flag aduna chap anana kuppaga halaklaba matamdasu ayakti chauthokchaba do matamdasu phawgani hairaga Barathi mamita pirang sintha aigi sa halakhidra halakleroidra haiduna hangai Major Ajay leblambadagi Barathi marang changlaga phamthai aduga Barathi gi makhutu chena paijai aduga machinda haiba ngamda halaklaroi haidana mangak nomi Barathina adudi aigi isa amasu satkraba natra Ajay wa makha ngangkhidre Barathina ayhakti mahaki damak yamna warabani thawaise adubu atopa singsu border aduda fight tawramgadra aigi sagumna adubu aina khanbada makhoisu aigi sagumna loinamak lantengnaramgani ko mahak to aigi di khwaidagi ton baisane ai mahak podi yamna nungsi mahak nungaina leikhrasanu Barathina ai matam pumbada masigi chaina asina adumak yeiduna puduna leiragani adubu mahaki kathokpa adubudi ai adumak ningsingduna leiragani mipum khudimangna pami punsi changna hingba haibase adubu karisu leitaba isu kharada amaga hingmenaba do masoi tari makhoida phawi makhoi doctor chalaga makata na hingthigani haina makhoina amuksu isorbu chena khoirami hingduna matam sangna leinaba haiduna hingnabagi damak makhoina in terms of crore makhoina paisa thadai
ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯒꯗꯤ ꯃꯔꯤ ꯑꯃꯠꯇ ꯅꯈꯣꯏꯒꯗꯤ ꯂꯩꯅꯗꯦ ꯃꯈꯣꯏꯒꯤꯗꯃꯛ ꯀꯔꯤꯒꯤꯗꯃꯛ ꯅꯈꯣꯏꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯀꯠꯊꯣꯛꯂꯤꯕꯅꯣ ꯅꯁꯥꯒꯤ ꯄꯨꯟꯁꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯨ ꯀꯟꯇ꯭ꯔꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯀꯠꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛ ꯊꯋꯥꯏ ꯋꯥꯔꯤꯕꯅꯣ ꯀꯩꯒꯤꯗꯃꯛ ꯊꯋꯥꯏ ꯋꯥꯔꯤꯕꯅꯣ ꯃꯦꯖꯔ ꯑꯖꯦ ꯍꯧꯒꯠꯂꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯑꯗꯨꯒ ꯃꯥꯡꯈꯤꯕ ꯆꯠꯈꯤꯕ ꯈꯪꯍꯧꯔꯤꯕ ꯃꯩꯆꯥꯛ ꯀꯌꯥ ꯑꯁꯦ ꯅꯨꯄꯤꯇꯅ ꯃꯗꯨꯒꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯃꯤ ꯃꯈꯣꯏꯒꯤꯗꯃꯛ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯀꯟꯇ꯭ꯔꯤ ꯑꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯃꯥ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯆꯥꯡꯗꯝꯅꯔꯣꯏ ꯍꯥꯏꯔꯤꯒ ꯁꯦꯂꯨꯠ ꯄꯤ ꯃꯦꯖꯔ ꯑꯖꯦ ꯑꯃꯗꯤ ꯄ꯭ꯔꯁꯥꯗꯅ ꯚꯥꯔꯠꯇꯤꯗ ꯑꯁꯨꯝꯅ ꯑꯥꯔꯃꯤ ꯑꯖꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯏꯟꯗꯤꯌꯥꯟ ꯐ꯭ꯂꯦꯒꯅ ꯀꯨꯞꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯤ ꯚꯥꯔꯠꯇꯤ ꯑꯃꯗꯤ ꯃꯦꯖꯔ ꯑꯖꯦ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯁꯥꯒꯤ ꯍꯛꯆꯥꯡꯗ ꯚꯥꯔꯠꯇꯤ ꯁꯦꯂꯨꯠ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯥꯔꯃꯤ ꯑꯖꯦꯗ ꯎꯠꯂꯤ ꯃꯍꯥꯛꯅ ꯎꯄꯝꯕ ꯇꯨꯄꯤ ꯁꯤꯖꯤꯟꯅꯔꯝꯕ ꯀꯌꯥ ꯚꯥꯔꯠꯇꯤꯗ ꯄꯤꯔꯛꯏ ꯃꯊ꯭ꯋꯥꯏ ꯄꯨꯕ ꯉꯝꯗꯦ ꯃꯁꯥꯒꯤ ꯍꯛꯆꯥꯡ ꯑꯍꯤꯡꯕ ꯄꯨꯔꯛꯇꯅ ꯑꯁꯤꯕ ꯑꯣꯏꯅ ꯄꯨꯔꯛꯂꯒ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯝꯕꯗꯣ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯊꯃꯣꯏ ꯄꯨꯕ ꯉꯝꯗꯦ ꯑꯁꯨꯝꯅ ꯑꯥꯔꯃꯤ ꯑꯖꯦꯒꯤ ꯍꯛꯆꯥꯡ ꯃꯩ ꯊꯥꯗꯣꯛꯈꯤ ꯄ꯭ꯔꯁꯥꯗꯅ ꯏꯆꯥꯅꯨꯄꯥ ꯑꯩꯍꯥꯛ ꯅꯍꯥꯛꯀ ꯀꯩꯗꯧꯉꯩꯗ ꯆꯠꯅꯤꯡꯈꯤꯗꯦ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯃꯦꯃꯣꯔꯤ ꯑꯃ ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯤ ꯃꯇꯨꯡ ꯏꯜꯂꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯃꯥꯡꯂꯪꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯅꯨꯄꯥ ꯃꯦꯖꯔ ꯑꯖꯦꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯇꯧꯒꯗꯕ ꯑꯃꯈꯛꯇꯃꯛ ꯉꯥꯏꯔꯦ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯎꯆꯤ ꯃꯌꯥꯝꯗꯣ ꯄꯣꯟꯗ ꯍꯥꯞꯆꯤꯜꯂꯒ ꯐꯥꯖꯤꯜꯂꯒ ꯊꯝꯗꯕ ꯌꯥꯔꯣꯏ ꯇꯤꯚꯤ ꯅ꯭ꯌꯨꯁꯇꯅꯤ ꯃꯦꯖꯔ ꯑꯖꯦ ꯁꯣꯏꯗꯅ ꯀꯣꯔꯠꯇ ꯋꯤꯠꯅꯦꯁꯀꯤꯗꯃꯛ ꯆꯠꯂꯒꯅꯤ ꯍꯥꯏꯔꯤ ꯑꯦꯛꯁ ꯑꯦꯝ ꯑꯦꯜ ꯑꯦ ꯅꯥꯒꯦꯟꯗ꯭ꯔꯒꯤ ꯖꯁꯃꯦꯟ ꯉꯁꯤ ꯁꯣꯏꯗꯅ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ ꯖꯌꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯁꯣꯏꯗꯅ ꯃꯍꯥꯛ ꯑꯀꯨꯠꯐꯝ ꯑꯗꯨꯗ ꯆꯪꯈ꯭ꯔꯅꯤꯗꯣ ꯅꯥꯒꯦꯟꯗ꯭ꯔꯁꯨ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯑꯖꯦꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯂꯩꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯐꯝꯊꯩ ꯀꯨꯔꯅꯨꯜꯗ ꯍꯧꯖꯤꯛꯇꯤ ꯎꯟ ꯐꯖꯅ ꯇꯥꯈ꯭ꯔꯦ ꯅꯍꯥꯛꯁꯨ ꯃꯗꯨꯗ ꯊꯛ ꯊꯛ ꯅꯤꯛꯄ ꯐꯥꯎꯕ꯭ꯔꯥ ꯅꯥꯒꯦꯟꯗ꯭ꯔꯅ ꯅꯍꯥꯛꯁꯨ ꯍꯥꯟꯅꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯃꯁꯤ ꯑꯩꯁꯨ ꯁꯣꯏꯗꯅ ꯃꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯂꯩꯔꯅꯤꯁꯦ ꯆꯨꯝꯗ꯭ꯔꯥ ꯑꯖꯦꯅ ꯑꯩꯗꯤ ꯑꯃꯨꯛꯇꯪꯅꯤ ꯍꯥꯏꯔꯤꯕ ꯁꯤꯇꯔꯥꯃꯔꯥꯖꯨ ꯎꯕ ꯐꯪꯉꯤꯗꯣ ꯅꯍꯥꯛꯇꯤ ꯅꯗꯥꯎ ꯌꯥꯝ ꯌꯥꯏ ꯅꯍꯥꯛꯇꯤ 4 ꯐꯥꯎꯕꯗꯤ ꯎꯔꯝꯒꯅꯤ ꯅꯤꯡꯁꯤꯡꯉꯤ ꯃꯍꯥꯛ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯅꯥꯒꯦꯟꯗ꯭ꯔꯒꯤ ꯄꯤꯑꯦꯅ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯀꯗꯥꯄꯨꯔ ꯄꯣꯗꯨꯄꯨꯔ ꯑꯅꯟꯄꯨꯔ ꯃꯤꯁꯤꯡ ꯍꯧꯔꯛꯑꯕ ꯃꯥꯜꯂꯦ ꯃꯈꯣꯏꯗꯣ ꯀꯣꯔꯠꯇ ꯆꯠꯇ꯭ꯔꯤꯉꯩ ꯍꯥꯟꯅ ꯃꯈꯣꯏ ꯂꯣꯏ ꯍꯥꯠꯇꯣꯛꯑꯁꯤ ꯅꯥꯒꯦꯟꯗ꯭ꯔꯅ ꯀꯃꯥꯏꯅ ꯕ꯭ꯔꯗꯔ ꯃꯍꯥꯛꯅ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯅꯠꯇ꯭ꯔꯣ ꯐꯣꯔꯠ ꯇꯧꯔꯛꯈꯤꯕꯗꯣ ꯌꯨꯝꯗꯁꯨ ꯂꯥꯛꯑꯒ ꯑꯃꯨꯛꯁꯨ ꯇꯧꯔꯝꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯎꯃꯪꯗꯨꯗꯁꯨ ꯄꯨꯊꯔꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯍꯥꯛꯄꯨ ꯂꯣꯏꯅꯃꯛ ꯐꯨꯍꯟꯕ ꯉꯝꯃꯕ꯭ꯔꯣ ꯄꯥꯝꯃꯕ꯭ꯔꯣ ꯅꯪ ꯌꯥꯎꯅ ꯑꯗꯨꯅ ꯌꯥꯔꯦꯀꯣ ꯌꯥꯔꯦ ꯈꯜꯂꯦ ꯑꯩꯗꯤ ꯌꯥꯔꯦ ꯈꯜꯂꯦ ꯖꯌꯥꯅ ꯀꯩꯁꯨ ꯅꯠꯇꯦꯅ ꯃꯗꯨꯒꯤ ꯃꯦꯊꯗꯣ ꯀꯔꯝꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯅꯣ ꯇꯧꯔꯤꯕꯣ ꯃꯈꯣꯏꯗꯣ ꯒꯝꯂꯥ ꯃꯅꯨꯡꯗꯒꯤ ꯂꯣꯏꯅ ꯆꯪꯈ꯭ꯔꯕꯅꯤꯀꯣ ꯅꯥꯟꯊꯣꯛꯑꯒ ꯄꯤꯑꯦꯅ ꯁꯥꯔ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯖꯦ ꯍꯥꯏꯕꯅꯣ ꯅꯥꯒꯦꯟꯗ꯭ꯔꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯆꯠꯂꯒ ꯀꯣꯔꯠꯇ ꯁꯔꯦꯟꯗꯔ ꯇꯧꯔꯁꯤ ꯄꯤꯑꯦꯅ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯁꯥꯔ ꯅꯥꯒꯦꯟꯗ꯭ꯔꯅ ꯃꯁꯤ ꯄꯣꯂꯤꯇꯤꯛꯁꯅꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯤꯅ ꯀꯥꯁ ꯔꯤꯖꯟ ꯃꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯍꯦꯜꯂꯤ ꯇꯤꯚꯤ ꯅ꯭ꯌꯨꯁꯇꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯪꯊꯗꯨꯅ ꯂꯩꯕ ꯉꯝꯃꯣꯏ ꯀꯔꯤꯒꯨꯝꯕ ꯅꯥꯒꯦꯟꯗ꯭ꯔ ꯕ꯭ꯔꯗꯔꯕꯨ ꯐꯥꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯃꯍꯥꯛꯀꯤꯗꯃꯛ ꯁꯤꯒꯅꯤ ꯅꯥꯒꯦꯟꯗ꯭ꯔꯅ ꯌꯥꯏꯐꯔꯦ ꯅꯥꯒꯦꯟꯗ꯭ꯔꯅ ꯃꯍꯥꯛ ꯑꯗꯨꯕꯨ ꯀꯣꯔꯠꯇ ꯁꯔꯨꯛ ꯌꯥꯈ꯭ꯔꯕ ꯖꯥꯠꯂꯥ ꯌꯥꯔꯕ ꯑꯩ ꯁꯣꯏꯗꯅ ꯁꯦꯟꯇꯦꯟꯁꯇꯤ ꯇꯥꯔꯛꯑꯅꯤ ꯅꯠꯇ꯭ꯔꯒ ꯖꯦꯜꯗ ꯑꯗꯨꯝ ꯆꯠꯈꯤꯕ ꯃꯌꯥꯝ ꯑꯃꯗꯨꯗ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯑꯕ ꯑꯗꯨꯒ ꯑꯩ ꯔꯤꯂꯤꯁ ꯇꯧꯔꯛꯑꯕ ꯑꯗꯨꯒ ꯑꯃꯨꯛ ꯊꯥꯗꯣꯛꯄꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯅꯤ ꯇꯟꯖꯥꯗꯨꯅ ꯃꯤ ꯈꯔ ꯆꯦꯟꯖꯜꯂꯛꯏ ꯑꯗꯨꯒ ꯅꯥꯒꯦꯟꯗ꯭ꯔꯗ ꯃꯍꯥꯛ ꯑꯗꯣ ꯀꯣꯔꯠꯇ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯥꯁꯃꯤꯔ ꯆꯠꯈꯤꯅꯕ ꯍꯥꯏꯗꯅ ꯔꯦꯜꯋꯦ ꯔꯣꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯅꯥꯒꯦꯟꯗ꯭ꯔꯅ ꯀꯔꯤꯕ ꯃꯍꯥꯛꯇꯣ ꯀꯣꯔꯠꯇ ꯂꯥꯛꯇ꯭ꯔꯦ ꯀꯥꯁꯃꯤꯔ ꯆꯠꯅꯕ ꯑꯣꯏꯅ ꯇꯧꯈ꯭ꯔꯦꯕ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯑꯇꯣꯞꯄ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯝꯂꯅꯤ ꯀꯥꯔ ꯁ꯭ꯇꯥꯔꯠ ꯇꯧꯅꯍꯦ ꯂꯥꯎꯏ ꯇꯟꯖꯥꯗꯨꯗ ꯇꯤꯔꯨꯄꯇꯤꯅ ꯍꯨꯏꯆꯦꯟ ꯈꯣꯡꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯑꯇꯣꯞꯄꯅ ꯂꯩꯈꯥ ꯇꯥꯔꯕ ꯅꯍꯥꯛꯁꯨ ꯁꯣꯏꯗꯅ ꯇꯥꯔꯒꯗꯕꯅꯤ ꯊꯥꯡꯒꯤ ꯃꯌꯥꯗꯒꯤ ꯀꯣꯂꯣꯝꯒꯤ ꯃꯌꯥꯅ ꯊꯧꯕꯅꯤ ꯑꯆꯨꯝꯕꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯏ ꯄꯥꯛꯄꯅꯤ ꯂꯪꯉꯝ ꯐꯤꯔꯥꯝ ꯊꯦꯠꯄꯅꯤ ꯅꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩ ꯍꯥꯏꯅ ꯈꯟꯖꯕꯗꯣ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯛꯇꯤ ꯂꯩꯕ ꯑꯃ ꯂꯥꯛꯄꯗꯣ ꯃꯗꯨꯗꯤ ꯅꯍꯥꯛꯀꯤ ꯄꯥꯔꯥ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯅꯉꯣꯟꯗ ꯇꯥꯛꯄꯤꯕꯗꯣ ꯃꯗꯨ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯆꯨꯝꯃꯝꯂꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯆꯠꯁꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯅꯥꯒꯦꯟꯗ꯭ꯔꯅ ꯆꯠꯁꯤ ꯍꯥꯏꯔꯝꯃꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯅꯤ ꯇ꯭ꯔꯦꯟꯅ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯚꯥꯔꯠꯊꯤ ꯃꯦꯖꯔ ꯑꯖꯦ ꯑꯃꯗꯤ ꯄ꯭ꯔꯁꯥꯗ ꯇꯟꯖꯥꯗꯨꯃꯛꯇꯗ ꯁꯝꯁꯀ꯭ꯔꯨꯇꯤ ꯀꯥꯡꯕꯨ ꯑꯃꯗꯤ ꯅꯥꯒꯦꯟꯗ꯭ꯔ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯆꯪꯉꯤ ꯃꯣꯏ ꯂꯣꯏꯅ ꯌꯥꯝ ꯊꯨꯅ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯃꯅ ꯃꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯆꯪꯉꯛꯑꯣ ꯍꯥꯏꯔꯛꯏ ꯅꯥꯒꯦꯟꯗ꯭ꯔꯅ ꯑꯩ ꯍꯥꯟꯅ ꯆꯪꯂꯒꯦ ꯑꯩꯒꯤ ꯊꯕꯛ ꯈꯔ ꯂꯩꯌꯦ ꯁꯝꯁꯀ꯭ꯔꯨꯇꯤꯅ ꯑꯩꯒꯤꯁꯨ ꯊꯕꯛ ꯈꯔ ꯂꯩꯌꯦ ꯏꯟꯅꯔꯤ ꯃꯈꯣꯏ ꯑꯅꯤ ꯅꯥꯒꯦꯟꯗ꯭ꯔꯅ ꯑꯩꯒꯤꯁꯨ ꯈꯔ ꯊꯨꯕꯅꯦ ꯁꯝꯁꯀ꯭ꯔꯨꯇꯤꯅꯁꯨ ꯑꯩꯒꯤꯁꯨ ꯈꯔ ꯊꯨꯕꯅꯦ ꯊꯕꯛꯅꯦ ꯍꯥꯏꯔꯒ ꯅꯥꯒꯦꯟꯗ꯭ꯔ ꯏꯟꯊꯣꯔꯛꯏ ꯅꯥꯒꯦꯟꯗ꯭ꯔ ꯇꯨꯏ ꯍꯧꯒꯠꯂꯛꯑꯒ ꯅꯈꯣꯏ ꯑꯩꯁꯦ ꯀꯅꯥꯅꯣ ꯅꯈꯣꯏ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯃꯤꯅꯤꯁꯇꯔꯅꯤꯅꯦ ꯍꯥꯏꯔꯛꯏ ꯔꯥꯃꯦꯁꯅ ꯀꯔꯝꯕ ꯁꯤꯇꯤꯒꯤꯅꯣ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯔꯛꯏ ꯅꯥꯒꯦꯟꯗ꯭ꯔꯅ ꯃꯁꯤꯒꯤ ꯁꯤꯇꯤ ꯑꯁꯤꯒꯤꯅꯤꯅꯦ ꯅꯍꯥꯛꯄꯨ ꯅ꯭ꯌꯨꯁ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯇꯧꯅꯔꯤꯗꯣ ꯀꯔꯤꯝ ꯌꯦꯡꯗ꯭ꯔꯣ ꯔꯥꯃꯦꯁꯅ ꯃꯍꯥꯛꯀ ꯍꯦꯛ ꯂꯨꯍꯣꯡ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯂꯧꯇꯨꯅꯕ ꯀꯌꯥꯒꯤ ꯋꯤꯠꯅꯦꯁ ꯀꯌꯥ ꯇꯧꯔꯤꯉꯩ ꯁ꯭ꯇꯦꯠ ꯄꯣꯂꯤꯇꯤꯛꯁꯀ ꯈꯪꯕꯒꯤ ꯆꯥꯟꯁꯀ ꯑꯩꯈꯣꯏꯗꯤ ꯂꯩꯇꯦꯀꯣ ꯁ꯭ꯋꯔꯖꯦꯝꯅ ꯃꯤꯅꯤꯁꯇꯔ ꯑꯩꯍꯥꯛꯅ ꯃꯉꯣꯟꯗꯒꯤ ꯂꯨꯍꯣꯡꯉꯛꯏꯁꯦ ꯆꯍꯤ 14ꯗꯅꯤ ꯔꯥꯃꯦꯁꯅ ꯌꯥꯔꯦ ꯂꯦꯞꯄꯣ ꯇꯣꯛꯑꯣ ꯍꯥꯏꯔꯒ ꯃꯈꯣꯏ ꯆꯪꯒꯦ ꯇꯧꯏ ꯊꯦꯡꯖꯅꯩ ꯅꯥꯒꯦꯟꯗ꯭ꯔꯅ ꯆꯪꯉꯣ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯁꯝꯁꯀ꯭ꯔꯨꯇꯤ ꯏꯃꯨꯡ ꯃꯅꯨꯡ ꯆꯦꯟꯖꯜꯂꯛꯏ ꯅꯥꯒꯦꯟꯗ꯭ꯔꯁꯨ ꯆꯦꯜꯂꯩ ꯇꯣ ꯂꯩꯔꯦ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯗꯨ ꯎꯔꯦ ꯃꯦꯖꯔ ꯑꯖꯦꯅ
mamai non thai Nagendra nahak na chatliba sigi marumda kailai ha kailai hayu asumna amuk ayak hondomaga nahak kai chatke haibano ha hayo moi masen ngang nei hai Major Ajay da Nagendra na ai aseng bodo pame chumado Samskruthi na chu ai ju aseng ba chumado pame Nagendra na aseng banai haije Samskruthi na aseng banai haije Nagendra na Samskruthi na kai gino nahang na ingonda swam yelise Samskruthi na chu kai gino nang na ingonda swam yelise Nagendra na ai gi punsi gi kai gumba kharagi wari sage tawani mafam sida Ramesh hoina amuk ai ju ai gi chanupi gi mafam sida kamai lehaugaduri ge matang da wari sage laklibani Nagendra na mahak noiga kari mari lainage Ramesh na mahaga se aigi chanupi gi nupa oregadabani hari makoi ani aiga hana wari sagani yanari makok pai Major Ajay aduga angambado aduga wari hana sanasi hari Major Ajay na maruda bot tawra sira kaidojige hainari Samskruthi Nagendra hoi Samskruthi na maruda khwaidagi mi pangbaduna hana wari saba hari Nagendra na adudi nangiri mi tara muk aigi na mi mari nang adung ngamani nak minute kaya wari saduno Samskruthi na manga Nagendra na 2 minutes kaktani ID hairi Samskruthi na minute amtang hairi Nagendra na yare chalo hairi Samskruthi chanjalai Ramesh wa hairi aihang na mahak ki damak sili lang liba nupa sing mahak na mata yade haruba pumba accept tawde mahak asi nahak ki punsi chupa chaminaba pame hairi Major Ajay nonga phawba aina handle tawba ngamdaba se punsi chupa mahak aiga luhonggadoriba ai madu ngamoiko Samskruthi na amuk nahak su kaigumba khara hairaga nahak bu amukta yahalomi amanang bo haida mama da hairi yaknaba yes hairaknaba sorjem na babu alphabet oiriba OPQR gi mathang kai lei Ajay na yes lay hairi aduda mayamna yare maana yes hairi Major Ajay asigumba apangbagi mawongi trick se hauju chu tawrine noi aingonda masi sinagano dubu Prasad nangna aingonda haiba yamna phajaba ingtapa army nupi ama thinido thiroigi mayam kanna laurai Samskruthi hairi madu kak yaba yaroye nang yamna nasage da khalle nangna adugumba Gienge haidu ai thado omaga nang chatpa ngamadro ngamani khaliro kaigumba nahangna atopa luhongaba mahak to aina hato kadabani aduga kaigumba makhoina su aigi damak nupa sillaba madu su aina hato kani aidi nangbu nungsi banang ngawrabane nahakpu yabiroba Major Ajay na ai haijam ta tawmi Samskruthi na kainu tumin layu nahak se yamna nungsi phajai yengbada yamna su phai kapli ga tawraga haidai Samskruthi na nangumba nupa di mamangda su udri matungda su urroi barathi haugalai mahaga si ubada yamna nungsi ubada su yamna phana ure mahak punahak loksin biu Major Ajay na phare okay matam khara lairaga soidana luhongage yare ko Prasad luhongbagi matam do numit afaba amada lepo duga numitu aingonda khangalo Prasad na hoi Samskruthi imung manung yamna harawrami Samskruthi ai yam harawe hairaga Major Ajay bu chena konjanjai Major Ajay na hai nupi miyam mangne aikhoini luhongdine haidana kanthokse kaino yeng leidubo mahak se amta chingtho Ramesh ta hai Ramesh na masan pipu chingthoi Nagendra na haujiti na khoi imung manunggi lore na khoi nungaire ko chatlo dudi aduga Major Ajay da mamangda nahaki khangba ngambagi pangaldo haujikti aingonda su madu ohenbiu nahangna kaigidamak thadoktuna chatkadoribano aibu thadoga Major Ajay na nang amadi ai sida taunagadaba nate mado nahak tauning taurujo maduda ai kaim leite aidi Kashmir da chatlani haujik sondana mi aido luhong baje kununda loraga aigi honeymoon di Kashmir da chatke ko Nagendra na amukta ngaikho aibu nahangna thado omaga chatkigadoriba se nahak soidana karigumba kharadi plan tawrangani madu hayo Major Ajay na plan ambok leite aibu ithan thado ai Kashmir chakrage Nagendra nahangna ai se yam pangboina ubro nahaki plan karino Major Ajay na kaigino nahangna adukan lauraga haido aina haire plan amta leite na Nagendra barathi manakta amuk chenjalli Madam ai mamang thakta lan kiba kaya ama laikre madugi namak ngakpiu ko ayahakpu chanbiduna kari plano haibado takpiu barathina mahaki plan do ai ju kaino khangde adubu nahaki tungi tungnam chati ihak khangi Nagendra adudi karino haibiu haire barathina nahak mipum khuding makki achumba tau natrabadi nahak mangjabado oikani Nagendra na kamaina barathina madudi aingonda hangdong nati mangonda hangnucho haire Nagendra sauna hogalaga nakoi loina mangna aingonda sanabani yam nana nakoi loi khangnaga mahang na hariba adugi khudam changdam loi pairaga hojik na mahak ai thadoga chalani Kashmir da masigi marumda plan khara lei ai thajaba sungam ngamoi tanjadu da train lai yubi khopam da chenjalaga nahak hairamdaba chatkhiba yaroi kaigumba nahak na hairamdana chatlaba kari plano haibado masigi thang sina Major Ajay na bek se payo haidan Prasad piraga kaidodoriba adugi thangduna ha Nagendra na aina hariba se tabiu loi phau ai isai thanda thang asina hatok chagani haijabani Major Ajay na madu yadeko nahaksu amani aina ngakpar yauribase Nagendra na madugi yam nungsibo waiduna hai Major Ajay na chatsi lao Prasad change tawi train da Nagendra na he nahak
ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯀꯥꯁꯃꯤꯔꯗ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯇ꯭ꯔꯦꯟꯁꯤ ꯂꯦꯡꯕ ꯌꯥꯔꯣꯏꯌꯦ ꯅꯍꯥꯛꯀꯤ ꯄ꯭ꯂꯥꯟꯗꯣ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯍꯥꯏꯔꯒ ꯇ꯭ꯔꯦꯟ ꯃꯃꯥꯡꯗ ꯆꯦꯜꯂꯒ ꯍꯦ ꯃꯁꯤꯒꯤ ꯇ꯭ꯔꯦꯟꯁꯦ ꯂꯦꯡꯕ ꯌꯥꯔꯣꯏꯀꯣ ꯑꯩꯅ ꯃꯃꯥꯡꯗ ꯂꯩ ꯐꯥꯎꯕ ꯅꯈꯣꯏ ꯆꯠꯄ ꯌꯥꯔꯣꯏ ꯅꯈꯣꯏꯒꯤ ꯄ꯭ꯂꯥꯟꯗꯣ ꯀꯩꯅꯣ ꯍꯥꯏꯔꯝꯗ꯭ꯔꯤ ꯐꯥꯎꯕ ꯃꯦꯖꯔ ꯑꯖꯦꯅ ꯆꯦ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯑꯒ ꯅꯥꯒꯦꯟꯗ꯭ꯔꯗ ꯄꯤ ꯅꯥꯒꯦꯟꯗ꯭ꯔꯅ ꯁꯤꯗꯤ ꯀꯩꯅꯣ ꯑꯖꯦꯅ ꯃꯗꯨ ꯀꯥꯁꯃꯤꯔ ꯇꯤꯀꯦꯠꯅꯤ ꯅꯍꯥꯛ ꯑꯩꯒ ꯂꯣꯏꯅꯅ ꯀꯥꯁꯃꯤꯔꯗ ꯆꯠꯂꯒꯗꯕꯅꯤ ꯅꯥꯒꯦꯟꯗ꯭ꯔꯅ ꯑꯩꯍꯥꯛꯇꯤ ꯀꯥꯁꯃꯤꯔꯗ ꯀꯩꯗꯧꯗꯣꯏꯕ ꯑꯖꯦꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯈꯜꯂꯦ ꯑꯩꯒꯤ ꯎꯆꯤꯁꯤꯡꯁꯦ ꯀꯃꯥꯏꯅ ꯗꯥꯏꯇ ꯂꯧꯕ ꯉꯝꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯒꯗꯒꯦ ꯍꯥꯏꯅ ꯀꯩꯒꯨꯝꯕ ꯑꯩꯅ ꯀꯣꯔꯠꯇ ꯋꯤꯠꯅꯦꯁ ꯑꯗꯨ ꯁꯕꯃꯤꯠ ꯇꯧꯔꯕ ꯃꯗꯨꯒꯤ ꯃꯇꯨꯡꯗꯤ ꯅꯪ ꯑꯗꯨꯝ ꯀꯔꯥꯏ ꯆꯠꯈ꯭ꯔꯅꯤ ꯅꯍꯥꯛ ꯑꯗꯨꯝ ꯖꯦꯜ ꯆꯠꯈ꯭ꯔꯅꯤ VIP inmate ꯂꯩꯒꯅꯤ ꯅꯍꯥꯛ TV ꯐ꯭ꯔꯤꯖ ꯑꯐꯕ ꯆꯤꯟꯖꯥꯛ ꯂꯣꯏꯅꯃꯛ ꯄꯤꯅꯤ ꯅꯍꯥꯛꯀꯤ ꯊꯥ 2ꯒꯤ ꯃꯇꯨꯡꯗ ꯅꯪ ꯑꯗꯨꯝ ꯕꯦꯜꯗ ꯊꯣꯛꯂꯛꯑꯅꯤ ꯅꯨꯡꯉꯥꯏꯅ ꯑꯗꯨꯒ ꯀꯦꯝꯄꯦꯟ ꯑꯃꯨꯛ ꯍꯧꯔꯅꯤ ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯂꯨꯆꯤꯡꯕ ꯂꯤꯗꯔ ꯑꯣꯏꯔꯛꯑꯅꯤ ꯍꯥꯟꯅꯗꯧꯅ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯍꯣꯡꯕꯁꯤ ꯀꯩꯗ ꯑꯣꯏꯗꯧꯔꯤꯕꯅꯣ ꯃꯇꯝꯗꯨꯗ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯣ ꯅꯍꯥꯛꯄꯨ ꯑꯩꯅ ꯄꯨꯗꯣꯏꯅꯦ ꯅꯍꯥꯛ ꯑꯥꯔꯃꯤꯗ ꯄꯨꯔꯒꯗꯕꯅꯤ ꯅꯍꯥꯛ ꯑꯗꯨꯒ ꯑꯥꯔꯃꯤꯒꯤ ट्रेन तौगदबनी था अहुम अमदी हयेंगदगी हौरगा नाग इंडियन आर्मी की सेलेक्ट तौरबनी मरुदा नागेंद्र नंगकना मधुरा नाहा के प्लान हाइदो आई जही यांकई सुरबनी अदुगा मिलिटरी ट्रेनिंग असेंग्रो नंग हाइजे अजयना नाहक अहोंगबा पाम नत्रो नागेंद्रना अदुगा करुगदोबा अजयना नाहक पुंग मरी AM दा हौगलनी अदुगा चेंग केजी 10 थांगनी अदुगा ग्राउंड अदुदा चामरक चेलनी नागेंद्र अदुदी आईगी सही असिदा कमाइना ngамगदोरिबनो अयाक्ति नोंगबदा अनिरक यू थई अदुगा उइथरगा तुमी अदुगा मतौ करमना पुंग मरीदा हौगदोरिबनो अजयना नाहकना कईगुमा हौगत त्रबा मतमरुदा हौगत्रबा नाहक अमुक्सु ग्राउंड अदुदा चामरक चेंगनी नागेंद्रना हे अदु ओइदी आई सोइदना हौगतकनी आई कदौबई ngमोइदुनो हाइरे अजयना हाइरे मयामसी पुंग 8 चप चाना लोइसनगनी नाहक यामद्रबदा ब्रेकफास्ट खरा तौगनी नागेंद्रना करी मयामसु चेलुरगा ब्रेकफास्ट खजिखक तौदोइबा अदु चाब लोरगदी अखोई पोथारदोइ नत्रा अजयना कदौबई पोथादनो नंग नाहकना चेलंबगी ग्राउंड दो अमुक फजना मदो नाना लोइसनगदबनी अदुगा नाहकि फुरित तुदी कनाना सुबिगदोगे हा नसाना तौजरोद्रो कनाना नंगना सिनगदब टॉयलेट कनाना सिंबिगनी मदु सेंगोद्रो नागेंद्र ममितगी उई तौरिबा मयामदु अजयना हारिबा मयामदु लोइबगा नाहक सोइदना लंच चाबगी मतम यौरगनी नागेंद्र अदुदी फजना हाउरगनी तौरमगनी आहाउ ngakta तौरगा अजयना अदुजु हारिबा मिनु नोमगी तारंबदु खजिखक पिरक्तोइनी नागेंद्र कपला करी लंचु यामदन लौदोइबा कैसु काइदे आई चागनी अदुगा आई सोइदना तुंगनी अजयना नोगा अदुदी नाहंग तुमलेदी नाहक अमुक हाना मिनिस्टर ओइदबा ताबा नाहंगना पामलिबदो नाहंगना आर्मी ट्रेनिंग असि तौरबा अहानबा ड्रिल तौबदगी हौगनी अदुदगी मथक्ता काबा तयार सिंगबा चोंगबा ट्रेकिंग चटपा अवांग वांगबा काबा चटपा सांगना सांगना पोथारगा पाथरगा चटपा नखुत थांगदनबा होनबा मखोइना नाहकपु पुंग मंगादी अदुमाइना नाहकपु तौरगनी सुंगलेप लेपतबिदा सोरगा तटके तौदोरिबनी नागेंद्रना नाहकपु मीरो नाहंगना ट्रेनिंग कौरिबा सिदी अहाक सियु हाइबा माने अजयना नाहकना तुमदगा लैथोअदी नाहककी थबक्ति कनाना तौदोइबा नागेंद्रना हेक नोंगालकपदगी ने लोइना तौदोइसे अजयना अदुदी सुम हौगलकपगी तौबा हाइबदुगा माने असेंबा थबक हौरकपदगिदी इंख्रबा मरक अदुदा नखुत्ता नोंगोइदु यालगा नमित उबोय उदबोय मथक्ता येंखलगा कोइलै लेरगा येंगदोरिबनी अटैक तौरकपरा हाइदना अदुदा नंगोंदा बॉम्ब प्लान तौरमसु याय नाहकपु हानबा कईगुंबा नत्रगा कनागुमना नाहकपु हाननबनी हाइदना नोंमै चिंदोना ngaiduna लेरंबसु याय नाहकि नाकन नाकन सिंगदा 24/7 नि नाहक मिकुप नाहम सिंगना लैतबा याबा नते लैगदोरिबा नि ngaktuna border adu मसिना नंगोंदा पीगदोरिबा ट्रेनिंग से आर्मी की जुनी नाहक मरुदा था अहुम सोइदना सुलेबलतना तौगदबनी ट्रेनिंग औदैदि नाहक नथंदा फावरकनी अयहाकना लेबाक असिगदमक तौरिबसि करिनो हाइबदो चप चाना खंगकनी मदुगी मतम अदुदा नाहकना फिराल अदु उबदा नाहक नथंदा नसादो चाउथोकचबा फावरकनी निकपा फावरकनी नाहक निंसिंगु नसागे दायतना थौदांग हाइबसे मतम पुनमक नाहकना असोइबा तौगे खलकपदा निंसिंगदबनी नाहक सोइदना फावरकलगदबनी कनागुमना कॉलर पाइरकपदा असोइबा तौरकपदा मसिबु कवि ममा लेबाक नुंसीबा हाइबदो करिगुंबा ट्रेन तौरबा एनी ऑफिसर लीडर खुदिंगमक था तरुक आर्मी ओइना थबक तौलबा करिगिदमक मखोइना अरानबा थबक तौगनी हारिबा मयाम अदुगी पुंसी अदो कननबगिदमक काश्मीरदा लैरिबनी था अहुंगी मतुंगनी नागेंद्र टेबलदा फजना इरी वाहै खरा आर्मी ड्रेस सेलगा तांजाददा मुराली प्रसाद मेजर अजय चंगई मुरालीना कंग्रेचुलेशन मिस्टर नागेंद्र हाइरे अदुगा नागी ट्रेनिंग लोरे नागेंद्र थैंक यू सर हाइरमी अजना नागी कई फावगे सार मसिदा लेबसिबो नागेंद्रना अइना हारिबा यूनिफॉर्म असि हेक सेटपगा अइना फावगसे इकाई खुमननिंगबा फावे अदुगा अइना फिराल असि हेक उबगा अयहाकना फावगसे निकबा फावे कनागुमना अरानबा मा तौरकपदा अइना मागी कॉलर पाइरगा निकनी करिगिदमक लेबाक असि नुंसिबगेदमक हाइदना
Ajayna onjelaga salute pi Nagendana aduga thank you hairami Ajayna nahaki honaba kanba honaba leptaba puning changba yungba maduba ina ikai khumnajari haidana ikai khumna bolli mathangi sindani mahak kununda lai mayamna leplaga mahakna masida lairiba si chekni nakoi punamakta lakpa nakhoi gi mahan khiba mayamado aihakna handokpa pithokpa pamdana tawbani ahanbada nahak hana lao chango haidana koksele surya changi Nagendana aibu nahaki nasani haina khanbiu hairaga paisa pi sekto se nahaki paisa do se nahaki sekto maruda mayam chenjang ge tawi lawi Nagendana duga nakhoi punamaki punsido aihakna ngaklibani aihak amuk halaknaba aigi punsi che mafam aduda kathok liribani ko aduga noina masida mathong marang khangdaba mafam sida tau yabro kaino duga amna dai tauba yo lowba ngamdaba mi oin tawrido ha hey everybody pareng lepo mayam pareng lepi jayana nakhoi hairi sitadraba gamla makhokse chapu ongum ongani asumna samskruti amadi major Ajay longki movie asi asumna loiki movie asi nainanaba honabada matam khara laukhre mayamna su ngaibiramgani aya khangjai adubu mayamna waru biroi movie asi kamdo bibiga haibadu comment section da thambiramu aihang na haibada soi kilan kiba yawrabasu punamana ngakpiu haiba wafam asisu aroibada thamjari aigi nungsi jaraba viewers sing subscribe tokshen biba kaubigeno haidana aroibada thamjari wari asi asuki matik sangbana maram orakanda aihang na latpa yawrakpa amadi soi kilan kiba yawrakpada amuka na ngakpiu haina tabiraba punamakta haijabaloina mayam punamakpu खुरमजरी मथंग करम वरी तौसीगा है comment section दा थंबिरबो हाइबा वाफम असिसु अरोइबदा अमुकना मयामदा थमजरी।